ꯃꯌꯥꯝ ꯇꯔꯥ ꯅꯣꯛꯆꯔꯤ ꯄꯨꯡꯕꯨꯗꯤ ꯇꯔꯥ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯄꯨꯡꯗꯤ ꯇꯔꯥ ꯇꯥꯔꯦ ꯀꯅꯥ ꯌꯦꯡꯉꯝꯗꯣꯏꯅꯣ ꯅꯪꯕꯣ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯌꯦꯡꯖꯅꯤꯗ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯀꯣꯜꯀꯇꯥ ꯆꯪꯉꯨꯔꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯑꯩꯅ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯊꯣꯔꯛꯄꯅꯦ ꯅꯍꯥꯟꯁꯦ ꯂꯒꯦꯖꯁꯦ ꯀꯩꯅꯣ ꯍꯦꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯌꯥꯝ ꯍꯦꯜꯂꯦꯕꯀꯣ ꯑꯗꯒꯤ ꯂꯒꯦꯖꯁꯦ ꯍꯦꯟꯕꯗꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯔꯕꯨꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯇꯧꯔꯒ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯤ ꯈꯔꯗꯤ ꯄꯨꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯃꯥꯅ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯩꯁꯦ ꯗꯦꯜꯂꯤꯗꯒꯤ ꯏꯆꯟ ꯅꯨꯄꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯤ ꯈꯔ ꯂꯧꯊꯣꯛꯏꯗꯅ ꯁꯨꯝ ꯍꯔꯥꯎꯅ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯗꯅ ꯂꯧꯊꯣꯛꯄꯅꯤ ꯄꯩꯁꯥꯒꯤ ꯑꯝꯇ ꯅꯠꯇꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯍꯟꯗꯛ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯂꯥꯛꯄ ꯂꯨꯄꯥ 53,000ꯃꯨꯛ ꯆꯪꯉꯦꯕꯀோ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯨꯄꯥ 1,000 ꯀꯩꯅꯣꯒꯤ ꯈꯔ ꯂꯧꯔꯒ ꯐꯤꯁꯦ ꯑꯩꯅ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯂꯧꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯁꯦ ꯑꯗꯣ ꯂꯧꯕꯁꯦ ꯐꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯄꯥꯝꯕꯗꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯃꯃꯜꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗ ꯍꯥꯏꯒꯦꯕꯀꯣ ꯑꯗꯣ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯡꯗꯕꯅꯦ ꯂꯣꯀꯦꯁꯟꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯉꯁꯥꯏ ꯕ꯭ꯂꯥꯡꯀꯦꯠ ꯅꯠꯇꯦ ꯕꯦꯠꯁꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯠꯁꯤꯠ ꯑꯩꯈꯣꯏꯒꯤ ꯕꯦꯠꯁꯤꯠꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯤꯂꯣ ꯀꯣꯕꯔ ꯌꯥꯎꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯨꯊꯣꯔꯛꯀꯅꯦꯕ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯌꯧꯔꯛꯑꯅꯤ ꯑꯗꯨꯁꯨ ꯌꯧꯔꯛꯑꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯨꯝ ꯕꯤꯠꯇ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯤꯠꯇꯅꯦ ꯑꯩꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯑꯩ ꯑꯇꯩ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯁꯤꯗ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯤꯅꯦ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗ ꯂꯥꯛꯄꯤꯗ ꯈꯣꯠꯄꯤꯗ ꯇꯧꯕꯗꯣ ꯑꯗꯒꯤ ꯈꯜꯂꯒ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯑꯝꯇꯁꯨ ꯅꯠꯇꯕꯤꯗꯀꯣ ꯑꯩꯈꯣꯏ ꯃꯥ ꯋꯥꯈꯜꯁꯨ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯑꯣꯏꯁꯤꯜꯂꯛꯄꯅꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯅꯤ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯏꯁꯥꯗꯣ ꯄ꯭ꯔꯤ ꯑꯣꯀꯨꯄꯥꯏꯠ ꯑꯣꯏꯅꯕꯒꯤ ꯅꯧꯗ ꯇꯧꯕꯅꯦ ꯑꯗꯣ ꯌꯦꯡꯍꯜꯂꯒꯦ ꯈꯪ ꯀꯥꯟꯗ ꯐꯤꯁꯦꯀꯣ ꯑꯗ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯎꯏ ꯍꯧꯖꯤꯛ ꯑꯩꯅ ꯀꯃꯦꯟ ꯎꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯀꯩꯅꯣ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯦ ꯐꯤꯁꯦꯀꯣ ꯁꯥꯎꯟ ꯌꯥꯝ ꯇꯞꯄꯦ ꯍꯥꯏꯌꯦ ꯃꯥ ꯑꯩꯒꯤꯁꯦ ꯑꯩꯒꯤꯔꯣ ꯑꯩꯈꯣꯏ ꯃꯥꯒꯤꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯅꯣ ꯑꯩꯒꯤꯁꯨ ꯑꯩꯗꯤ ꯁꯥꯎꯟ ꯇꯥꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯩꯅ ꯈꯜꯂꯦ ꯁꯥꯎꯟ ꯇꯞꯄ꯭ꯔꯣ ꯑꯩꯒꯤꯁꯤꯔꯕ ꯌꯦꯡꯅꯤ ꯍꯦꯛ ꯑꯩꯈꯣꯏ ꯃꯥ ꯑꯩꯒꯤ ꯐꯤꯁꯦꯀꯣ ꯑꯗꯣ ꯐꯨꯜꯗ ꯄꯨꯔꯥ ꯁꯥꯡꯗꯣꯛꯍꯜꯂꯒ ꯐꯨꯜꯗꯗꯤ ꯌꯦꯡꯉꯨꯅ ꯁꯦꯝꯇ ꯐꯤꯁꯦ ꯌꯦꯡꯍꯜꯂꯨꯅꯦ ꯑꯆꯧꯕꯅꯦ ꯐꯤ ꯑꯣ ꯃꯆꯥ ꯅꯠꯇꯦꯕ ꯐꯤ ꯑꯆꯧꯕꯅꯦ ꯅꯦꯠ ꯈꯔ ꯇꯞꯄꯩꯔꯥ ꯈꯪꯗꯦ ꯁꯥꯎꯟꯁꯦ ꯈꯔ ꯇꯞꯄꯦ ꯐꯤ ꯆꯥꯎꯕꯅꯦ ꯑꯗꯨ ꯐꯤ ꯌꯥꯝ ꯆꯥꯎꯕꯅꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯎꯍꯜꯂꯣꯅꯦ ꯐꯖꯅ ꯐꯤꯖꯥꯎꯅꯦꯕ ꯁꯤꯁꯦ ꯎꯕ ꯌꯥꯎ ꯑꯣꯀꯦ ꯃꯃꯥꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯏ ꯕꯤꯠꯇꯅꯤꯗ ꯑꯩꯁꯨ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦ ꯇꯧꯕꯅꯤꯗ ꯅꯍꯥꯟ ꯁꯤ ꯑꯩꯅ ꯂꯩꯔꯦ ꯃꯆꯨ ꯈꯔꯁꯨ ꯂꯩꯔꯦ ꯍꯥꯟꯅꯒꯤ ꯈꯔ ꯄꯤꯛꯇꯛ ꯇꯧꯕꯗꯨꯁꯨꯂꯩꯔꯤ ꯌꯥꯝ ꯀꯩꯅꯣ 600 ꯂꯩꯌꯦ ꯑꯁꯤ ꯑꯥ ꯑꯩꯈꯣꯏꯁꯦ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯥ ꯙꯤꯔꯥꯖꯀꯤ ꯍꯥꯏꯀꯣ ꯀꯩ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯍꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯔ ꯇꯞꯄꯦ ꯋꯥꯔꯛ ꯑꯥꯎꯠ ꯈꯔ ꯇꯧ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯠꯂꯨꯏꯌꯦ ꯖꯤꯝꯒ ꯑꯗꯨꯝ ꯈꯔꯗꯤ ꯃꯥꯅꯦ ꯃꯥꯁꯦ ꯐꯒꯠꯂꯕꯅꯤ ꯃꯁꯥꯁꯦ ꯌꯥꯝ ꯅꯣꯏꯔꯕꯅꯦ ꯅꯣꯏꯕ ꯅꯠꯇꯅ ꯈꯔ ꯐꯒꯠꯂꯛꯑꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁꯤꯅ ꯃꯆꯨ ꯐꯤꯒ ꯂꯥꯏꯔꯤ ꯅꯣꯏ ꯃꯃꯥ ꯅꯆꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯤꯠꯇꯅꯤꯗ ꯑꯩꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯐꯖꯕꯗꯨ ꯐꯦꯁꯕꯨꯛꯇꯒꯤ ꯄꯩꯁꯥ ꯈꯔ ꯆꯪꯉꯦꯕ ꯂꯨꯄꯥ 53,000ꯃꯨꯛ ꯆꯪꯉꯦꯕ ꯍꯟꯗꯛꯁꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯐꯖꯕꯅꯦ ꯈꯔ ꯐꯖꯗ꯭ꯔꯥ ꯂꯩꯔꯛꯄꯅꯦ ꯑꯗꯨꯝ ꯐꯤꯁꯦ ꯆꯥꯎꯕꯅꯦ ꯑꯗꯨꯝ ꯐꯖꯕꯅꯦ 53,000ꯃꯨꯛꯀꯤ ꯄꯣꯠꯅꯤꯗ ꯌꯥꯝꯕ ꯄꯣꯠ ꯅꯠꯇꯦ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯗꯨꯅ ꯁꯨꯝ ꯍꯧꯗꯣꯛꯄꯅꯦ ꯈꯔ 53,000ꯁꯤꯅꯀꯣ ꯕꯤꯠ ꯑꯃꯗꯤ ꯏꯆꯥ ꯅꯨꯄꯥꯒꯥꯏꯒ ꯅꯪꯒꯤꯅꯦ ꯃꯃꯥꯒꯤꯗꯤ ꯌꯥꯏꯌꯦ ꯑꯣ ꯑꯩꯒꯤꯁꯦ ꯈꯔ ꯇꯞꯄ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯐꯖꯕꯅꯦ ꯑꯗꯣ ꯐꯤꯁꯦ ꯌꯥꯝ ꯐꯤ ꯆꯥꯎ ꯑꯃꯗ ꯁꯤ ꯂꯧꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯨꯗꯅ ꯈꯔ ꯍꯩ ꯐꯖ ꯁꯤ ꯌꯥꯎꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯀꯥꯗꯦ ꯐꯖꯕ꯭ꯔꯥ ꯃꯈꯥꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯈꯥꯗ ꯃꯇꯣꯟꯗꯨꯁꯨ ꯁꯨꯃꯥꯏꯅ ꯍꯣꯏ ꯇꯧ ꯕꯣꯔꯗꯔꯗꯨ ꯁꯤꯒꯤꯁꯦ ꯃꯣꯏꯅ ꯀꯥꯁꯃꯤꯔꯤ ꯍꯥꯏꯕꯀꯣ ꯀꯥꯁꯃꯤꯔꯤ ꯄꯥꯁꯃꯤꯅꯥꯗꯤ ꯊꯥꯏꯁꯤꯗ ꯀꯥꯁꯃꯤꯔꯤ ꯄꯥꯁꯃꯤꯅꯥ ꯄꯩꯁꯥꯁꯦ ꯀꯌꯥ ꯌꯣꯟꯕꯅꯣꯗꯤ ꯈꯪꯗꯦ ꯃꯣꯏꯅꯀꯣ ꯁꯤꯗ ꯄ꯭ꯔꯥꯏꯁꯁꯦ 1,750 ꯀꯥꯏꯅ ꯊꯥꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯌꯧꯔꯣꯏꯗ ꯍꯣꯡꯅ ꯊꯥꯗꯣꯛꯇꯣꯏꯅꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗ ꯈꯔ ꯊꯥꯏ ꯍꯥꯏꯀꯣ ꯁꯦ ꯐꯤꯗꯤ ꯈꯔ ꯊꯥꯔꯞ ꯇꯧꯋꯦꯕꯀꯣ ꯇꯧꯋꯦ ꯍꯥꯏ ꯃꯥꯅꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦ ꯅꯤꯡꯊꯝꯊꯥꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯦꯕ ꯍꯣꯏ ꯐꯤꯖꯥꯎꯅꯦꯕ ꯐꯤꯗꯤ ꯑꯗꯨꯗꯤ ꯃꯤ ꯆꯥꯎꯕꯅ ꯏꯟꯕ ꯌꯥꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯑꯄꯤꯛꯄꯩꯁꯨ ꯂꯩꯔꯤꯌꯦ ꯑꯄꯤꯛꯄꯩꯁꯨ ꯂꯩꯌꯦ ꯑꯄꯤꯛꯄꯩꯗꯨ ꯅꯪꯒꯤ ꯎꯠꯂꯛꯀꯦ ꯌꯦꯡꯉꯨ ꯃꯃꯥꯒꯤꯅꯤ ꯌꯥꯏ ꯍꯥꯏꯀꯣ ꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯣꯏ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯁꯟꯇꯣꯁ ꯁꯔꯨꯡꯕꯝ ꯁꯟꯇꯣꯁ ꯀꯨꯃꯥꯔꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯅꯣꯏ ꯑꯗꯨꯒ ꯃꯃꯥꯁꯦ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯈꯔ ꯍꯥꯏꯀꯣ ꯄꯤꯛꯄꯗꯨꯅ ꯀꯗꯥꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯅꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯧꯕꯅꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯁꯦꯝꯗꯦ ꯗꯨꯀꯥꯟꯁꯦ ꯃꯅꯤꯡꯗ ꯑꯩꯅ ꯈꯔ ꯁꯦꯝꯒꯦ ꯇꯧꯕꯅꯦ ꯑꯩꯁꯨ ꯁꯤꯅ ꯊꯕꯛ ꯈꯔ ꯈꯔ ꯄꯤꯛꯄꯗꯣ ꯆꯠꯂꯤꯕꯀꯣ ꯑꯗꯣ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯤꯗꯤ ꯄꯩꯁꯥꯁꯦ ꯈꯔ ꯐꯪꯉꯒ ꯁꯤꯗꯤ ꯀꯩꯅꯣ ꯅꯠꯇꯦ ꯁꯤꯅ ꯀꯩꯅꯣ ꯃꯆꯨꯁꯦ ꯇꯧꯕꯒꯤ ꯁꯤꯅ ꯈꯔ ꯄꯤꯛꯄꯗꯣ ꯑꯁꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯈꯣꯏ ꯃꯣꯏ ꯑꯃꯨꯛ 1,000ꯒꯨꯝꯕꯗ ꯌꯣꯟꯅꯩ ꯍꯥꯏꯌꯦꯕ ꯑꯥꯗ ꯀꯣꯜꯀꯇꯥꯗꯒꯤ ꯃꯣꯏ ꯍꯥꯏꯔꯛꯄ ꯃꯇꯝꯗꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯃꯨꯛ 950ꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯥꯁꯤꯔꯥꯅ ꯁꯨꯝ ꯈꯟꯅꯕꯀꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅ 950ꯒꯨꯝꯕ ꯊꯥꯕ ꯁꯤꯅ ꯃꯆꯥꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯗꯤꯁꯀꯥꯎꯟ ꯇꯧꯔꯛꯀꯅꯤꯀꯣ 950 ꯍꯥꯏꯁꯦ 1,200ꯀ ꯌꯣꯟꯅꯩ ꯍꯥꯏꯕ ꯁꯤꯁꯦ ꯕ꯭ꯔꯣꯒꯤ ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯝ ꯆꯝꯖꯔꯒ ꯑꯩꯁꯨ ꯌꯥꯝ ꯆꯝꯕꯅꯤꯅ ꯏꯄꯪ ꯄꯪꯗꯅꯅꯦ ꯍꯟꯗꯛ ꯀꯣꯜꯀꯇꯥꯗꯒ ꯇꯧꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯟꯅ ꯇꯧꯔꯛꯄꯁꯨ ꯅꯠꯇꯕ ꯕꯤꯖꯤꯅꯦꯁꯁꯦ
ꯅꯪꯒꯤ ꯃꯥꯏꯛꯇꯣ ꯈꯔ ꯊꯥꯡꯒꯠꯂꯣ ꯍꯦ ꯑꯣ ꯁꯨꯃꯥꯏꯅ ꯉꯥꯡꯉꯒꯦꯀꯣ ꯑꯗꯨꯗꯤ ꯃꯥꯏꯛꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯑꯗꯨꯝ ꯊꯝꯃꯒꯦ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯃꯈꯣꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯁꯦꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯌꯥꯔꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯃꯥ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯑꯆꯧꯕꯗꯣ ꯍꯥꯏꯌꯦ ꯑꯆꯧꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯣꯏ 1000ꯕꯨꯗꯤ ꯀꯩꯅꯣ ꯇꯧ ꯍꯥꯏꯌꯦꯕꯀꯣ ꯑꯥ ꯑꯗꯨꯏꯗ ꯑꯗꯨꯝ ꯈꯔ ꯌꯦꯡꯒꯅꯤ ꯃꯌꯥꯝꯒꯤ ꯍꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯐ꯭ꯂꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠꯇꯅꯦ ꯇꯤꯀꯦꯠꯀꯤ ꯍꯦꯟꯅ ꯍꯥꯞꯄ ꯂꯨꯄꯥ 7,000 ꯃꯌꯥ ꯆꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯋꯦꯠ ꯍꯦꯟꯕꯒꯤ ꯑꯩꯒꯤꯗꯣꯀꯣ ꯌꯥꯝꯁꯨ ꯂꯨꯝꯈ꯭ꯔꯦ ꯀꯦꯖꯤ 12ꯃꯨꯛ ꯅꯍꯥꯟꯈꯩ ꯁꯨꯡꯂꯨꯝ ꯂꯨꯝꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯀꯦꯖꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯏ ꯐꯤ ꯄꯨꯊꯣꯛꯄꯗꯤ ꯈꯨꯂꯨꯝ ꯑꯃ ꯑꯩꯗꯤ ꯀꯦꯖꯤ 6-7 ꯁꯨꯡ ꯍꯦꯟꯗꯦꯕꯀꯣ ꯑꯁꯤ ꯄꯨꯊꯣꯛꯄ ꯀꯦꯖꯤ 12 ꯅꯨꯄꯥ ꯐꯤꯗꯛꯇꯨꯗꯤ ꯀꯣꯟꯅ ꯊꯥꯗꯣꯛꯍꯜꯂꯒꯦ ꯍꯥꯏ ꯑꯗꯣ ꯊꯥꯗꯣꯛꯐꯝ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯂꯩꯇꯥꯔꯦ ꯄꯩꯁꯥ ꯈꯔ ꯍꯣꯡꯕ ꯂꯩꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯦꯔꯤꯌꯔ ꯆꯥꯔꯖ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯗ ꯂꯨꯄꯥ 7,000 ꯃꯌꯥ ꯌꯧꯔꯒꯗꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯀꯥꯟꯅꯗꯦꯗꯅ ꯀꯩꯁꯨ ꯑꯥꯗ ꯍꯣꯡꯉꯁꯨ ꯍꯣꯡꯉꯦꯕ ꯑꯥꯗ ꯁꯤꯁꯦ ꯑꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯞꯇꯗꯤ ꯌꯥꯗꯕꯅꯤꯅ ꯏꯜꯂꯨꯗꯅ ꯏꯃꯥ ꯌꯥꯔꯦ ꯍꯩ ꯑꯗꯣ ꯄꯥꯝꯃꯦ ꯍꯩ ꯍꯥ ꯑꯩꯈꯣꯏ ꯏꯆꯦ ꯅꯤꯀꯤꯁꯨ ꯌꯦꯡꯉꯝꯃꯦ ꯏꯃꯥ ꯏꯆꯦ ꯅꯤꯀꯤꯁꯨ ꯆꯦꯅꯤꯀꯤ ꯐꯤꯖꯥꯎꯅꯤ ꯅꯪ ꯏꯟ ꯌꯥꯅꯤꯌꯦ ꯅꯤꯀꯤ ꯅꯪ ꯏꯜꯂꯨꯀꯣ ꯌꯥꯝ ꯐꯖꯕꯅꯤ ꯁꯤꯁꯦ ꯅꯪ ꯏꯟ ꯌꯥꯅꯤ ꯐꯤꯖꯥꯎꯅꯤꯌꯦ ꯌꯥꯔꯦ ꯍꯩꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯄꯥꯏꯗꯕꯤꯒꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯂꯩꯔ ꯃꯊꯛꯇ ꯉꯥꯡꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯄꯤꯛꯄꯗꯣ ꯀꯌꯥꯅꯣ ꯐꯖꯩꯌꯦ ꯑꯄꯤꯛꯄꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯥꯟꯅꯒꯤꯗꯣ ꯑꯗꯣ ꯍꯥꯟꯅꯒꯤꯁꯨ ꯂꯩꯌꯦꯕꯀꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯃꯥꯗ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯟꯅ ꯍꯟꯗꯛ ꯆꯪꯉꯨꯕꯗ ꯑꯗ ꯄꯨꯊꯣꯔꯛꯄꯅꯤꯗ ꯄꯨꯊꯣꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯃꯥ ꯁꯨꯝ ꯍꯔꯥꯎꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯁꯤꯗꯤ ꯍꯔꯥꯎꯖꯔꯁꯅꯨꯅ ꯄꯨꯊꯣꯔꯛꯄ ꯑꯩꯁꯨ ꯀꯣꯜꯀꯇꯥꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯨꯝ ꯄꯨꯊꯣꯛꯑꯒ ꯌꯦꯡꯒꯦ ꯑꯗꯨꯒ ꯃꯤ ꯑꯥꯗꯁꯨ ꯈꯪꯅꯕ ꯂꯩꯇꯥꯔꯒꯗꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯆꯪꯉꯨꯕꯅꯤ ꯁꯤ ꯑꯄꯤꯛꯄꯁꯦ ꯁꯤꯁꯨ ꯏꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯁꯣꯝꯗ ꯐꯖꯅ ꯁꯤꯁꯨ ꯌꯦꯡꯍꯜꯂꯒꯦ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯁꯦ ꯑꯣ ꯑꯁꯤ ꯍꯥꯟꯅꯒꯤ ꯑꯄꯤꯛꯄꯁꯤꯅ ꯁꯤꯅ ꯍꯥꯟꯅꯒꯤ ꯈꯔ 600 ꯄꯤꯛꯄ ꯄꯤ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯗꯨꯗ ꯁꯤꯅ 600 ꯈꯛꯇꯅꯦ ꯑꯃꯗꯨꯅ ꯑꯣ ꯆꯥꯎꯕꯗꯨꯅꯀꯣ ꯈꯔ ꯆꯥꯎꯕꯗꯨꯅ ꯃꯃꯜ ꯇꯥꯡꯕꯗꯤ ꯑꯩꯒꯤ ꯊꯣꯏꯅ ꯈꯪꯖꯗ꯭ꯔꯦꯀꯣ ꯁꯦꯡꯅ ꯑꯃꯗꯨꯅ ꯈꯔ ꯃꯣꯏꯅ ꯆꯥꯎꯕꯗꯨꯅ ꯑꯥꯗꯩ ꯑꯃꯗꯨꯗꯤ ꯂꯩꯔꯛꯄꯒꯤ ꯌꯥꯝ ꯆꯥꯡꯗꯨꯗꯒꯤ ꯆꯥꯎꯋꯦꯗ ꯂꯨꯄꯥ ꯐꯤꯖꯥꯎꯅꯤ 100-100 ꯈꯔ ꯅꯞꯄꯒ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯌꯥꯎꯕꯁꯦ ꯑꯩꯅ ꯐ꯭ꯂꯥꯏꯠꯇ ꯄꯨꯊꯣꯔꯛꯄꯅꯤꯅ ꯃꯗꯨꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯃꯟꯗ ꯑꯗꯨꯒꯤ ꯂꯣꯏ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯕꯤꯠꯇ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯏ ꯕꯤꯠꯇ ꯂꯨꯄꯥ 100-100 ꯈꯪ ꯅꯞꯄꯒꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯄꯣꯠꯇꯀꯣ ꯑꯗꯨꯝ ꯇꯧꯕꯅꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯄꯣꯠ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯩꯒꯤ ꯊꯝꯃꯣ ꯆꯦꯅꯤꯀꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯆꯦꯅꯤꯀꯤ ꯍꯣꯏꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕꯅꯦ ꯐꯠ ꯂꯥꯎ ꯊꯧꯖꯤꯜꯂꯛꯑꯣ ꯃꯃꯥ ꯌꯥꯝ ꯆꯝꯃꯦ ꯙꯤꯔꯥꯖ ꯏꯃꯥꯒꯤ ꯃꯤꯡꯁꯦ ꯀꯔꯤ ꯀꯧꯒꯦ ꯊꯝꯕꯥꯜ ꯉꯧꯕꯤ ꯍꯥꯏꯌꯦ ꯑꯗꯣ ꯊꯝꯕꯥꯜ ꯑꯗꯣ ꯉꯧ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯉꯧꯕꯤ ꯍꯥꯏꯔ ꯂꯣꯏ ꯈꯪꯕꯅꯦ ꯃꯍꯥꯕꯂꯤ ꯆꯠꯂꯨꯏꯌꯦ ꯊꯝꯕꯥꯜ ꯑꯃ ꯑꯉꯧꯕ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯒ ꯌꯣꯡꯅ ꯃꯨꯜꯍꯧꯔꯦ ꯊꯝꯕꯥꯜꯗꯣ ꯑꯗꯨꯗꯒꯤꯗꯤ ꯑꯉꯧꯕꯤ ꯑꯃ ꯀꯧꯈ꯭ꯔꯦ ꯃꯤꯡꯁꯦ ꯃꯣꯏꯅ ꯌꯣꯡꯅ ꯂꯥꯛꯍꯧꯔꯦꯅ ꯑꯄꯤꯛꯄꯗ ꯄꯥꯝꯕ ꯃꯃꯜꯁꯦ 600 ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯑꯃꯁꯤꯅ 950 ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ 1,000 ꯍꯥꯏꯕꯗꯣ 950ꯗ ꯇꯥꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯤꯠꯇꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯂꯣꯋꯔ ꯃꯌꯥꯝ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯒꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯥꯡꯕꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯇꯥꯍꯜꯂꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯇꯥꯍꯟꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯁꯦꯟꯗꯣꯡꯒꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯕ꯭ꯔꯣ ꯄꯣꯠ ꯊꯥꯕꯒꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯌꯥꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯄꯣꯠꯁꯦ ꯀꯣꯜꯀꯇꯥꯗ ꯂꯩꯍꯧꯔꯦꯕ ꯑꯗꯨꯗꯣ ꯑꯝꯇꯪ ꯀꯃꯥꯏꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯧꯔꯛꯀꯗꯒꯦ ꯄꯣꯠꯁꯦ ꯀꯌꯥꯝ ꯍꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯝꯇꯪ ꯄꯥꯎ ꯂꯧꯕ ꯌꯥ ꯇꯥꯔꯗꯤ ꯑꯝꯇꯪ ꯇꯧꯕꯤꯌꯨꯅꯦ ꯑꯩꯒꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯂꯧꯖꯒꯦ ꯐꯤꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯥꯔꯦ ꯀꯦꯖꯤꯗꯤ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯀꯦꯖꯤꯁꯤ ꯑꯗꯨꯝ ꯆꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯦꯖꯤꯗ 180 200 ꯀꯥꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯑꯗꯨꯝ 200 ꯀꯦꯖꯤ 10 ꯑꯗꯨꯗꯤ 6,000 ꯃꯌꯥ ꯇꯥꯏꯌꯦꯕ ꯐꯤꯁꯦ ꯌꯥꯗ꯭ꯔꯦ ꯑꯗ ꯄꯣꯠꯇꯨꯅ ꯂꯨꯄꯥ 8,000 ꯀꯤꯂꯣ ꯂꯨꯄꯥ 1,000 ꯑꯗꯨꯃꯥꯏꯅ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂꯛꯄꯅꯤꯅ ꯑꯃꯨꯛ ꯇꯪꯈꯥꯏ ꯑꯃꯨꯛ ꯍꯦꯜꯂꯤ ꯌꯣꯟꯕꯗꯨꯗ ꯁꯤꯁꯨ ꯑꯩꯈꯣꯏꯗꯁꯨ ꯐꯖꯕꯅꯦ ꯃꯥꯡꯖꯔꯦꯗꯅ ꯀꯥꯟꯅꯗꯦꯕ ꯁꯤꯁꯨ ꯐꯖꯕꯅꯦ ꯑꯁꯤ 950 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣ ꯌꯥꯏ ꯅꯝꯕꯔꯗꯣ ꯑꯩ ꯍꯣꯔꯦꯟ ꯇꯧꯖꯔꯒꯦ ꯁꯤꯁꯨ ꯐꯖꯗ꯭ꯔꯣ ꯑꯗꯨꯝ ꯐꯖꯕꯅꯦ ꯀꯣꯜꯀꯇꯥꯗꯒꯤ ꯊꯥꯔꯛꯀꯗꯕꯅꯦꯕꯀꯣ ꯃꯐꯝꯁꯦ ꯐꯤꯖꯥꯎ ꯌꯥꯝ ꯐꯖꯕꯅꯤ ꯏꯟꯕꯗꯅꯦꯀꯣ ꯅꯤꯡꯊꯝꯊꯥꯗꯗꯤ ꯌꯥꯝ ꯙꯤꯔꯥꯖ ꯅꯨꯡꯉꯥꯏ ꯅꯪꯒꯤ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯌꯥ ꯑꯅꯤ ꯑꯣꯏꯗꯣꯏꯅꯤ ꯏꯅꯥꯎꯄꯥ ꯑꯃꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯀꯣꯜꯀꯇꯥ ꯆꯠꯂꯨꯕꯗꯣ ꯍꯦꯔꯣ ꯃꯥꯜꯂꯦ ꯆꯠꯂꯨꯕꯗꯩ ꯍꯦꯔꯣ ꯃꯥꯜꯂꯦ ꯍꯌꯦ ꯁꯝ ꯀꯛꯊꯠꯂꯛꯄꯩꯅꯦ ꯑꯗꯣ ꯀꯣꯏꯁꯨ ꯈꯔ ꯀꯛꯊꯠꯂꯦ ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯒꯤꯁꯦ ꯑꯃ ꯒꯤꯐ ꯇꯧꯔꯛꯑꯣ ꯍꯌꯦꯡ ꯂꯥꯛꯄꯗ ꯄꯨꯔꯛꯑꯣ ꯌꯥꯏ ꯇꯧꯖꯔ ꯂꯣꯏꯔꯦ ꯀꯅꯥꯅꯣ ꯏꯆꯦ ꯑꯃ ꯂꯩ ꯑꯗꯨꯏꯅꯤ ꯙꯤꯔꯥꯖ ꯅꯣꯏꯒꯤ ꯂꯩꯐꯝꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩ ꯂꯣꯀꯦꯁꯟꯗꯤ ꯏꯆꯦ ꯍꯥꯞꯆꯔꯝꯃꯦ ꯑꯃꯗꯣ ꯀꯥꯏꯗꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯁꯥꯝꯊꯣꯡ ꯅꯣꯡꯖꯝ ꯂꯥꯏꯔꯤꯛꯇꯩ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒꯤ ꯏꯆꯦ ꯑꯃꯗꯣ ꯒꯤꯐ ꯇꯧꯔꯛꯏꯗꯣ ꯀꯥꯏꯗꯩꯅꯣ ꯂꯥꯏꯐꯝ ꯈꯨꯅꯧꯗꯩ ꯑꯣꯏꯗꯣꯏꯅꯤ ꯂꯥꯏꯐꯝ ꯈꯨꯅꯧꯗꯒꯤ ꯎꯝ ꯇꯧꯊꯔ ꯂꯣꯏꯔꯦꯅꯤ ꯀꯩꯅꯣ ꯃꯥꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯧꯅ ꯍꯧꯗꯣꯛꯆꯕꯅꯦ ꯕꯤꯖꯤꯅꯦꯁꯁꯦꯀꯣ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝ ꯂꯩꯔ ꯍꯧꯕ ꯅꯠꯇꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯨꯇ꯭ꯌꯨꯕꯇꯤ ꯍꯟꯗꯛ ꯂꯨꯄꯥ 15,000 ꯆꯪꯉꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯩꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯥꯒꯠꯂꯤꯗꯅ ꯑꯗꯨꯗ ꯚ꯭ꯌꯨ ꯈꯔ ꯐꯪꯕ ꯑꯃꯗꯒꯤ ꯂꯥꯛꯄ ꯁꯦꯟꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥ ꯍꯧꯗꯣꯛꯆꯁꯅꯣꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ
ꯑꯩꯅ ꯑꯃꯨꯛ ꯂꯩꯔꯒ ꯄꯨꯔꯛꯄ ꯍꯥꯏꯗꯨꯅꯤ ꯑꯦꯗ꯭ꯔꯦꯁ ꯍꯩ ꯄꯣꯠꯇꯦꯗ ꯑꯩꯈꯣꯏ ꯑꯗꯨꯅꯦ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯤꯔꯛꯑꯣ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛ ꯍꯥꯏꯔꯅꯤꯀꯣ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯂꯩꯕꯗꯣ ꯂꯩꯔꯛ ꯑꯆꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗꯤ ꯂꯣꯡꯖꯝ ꯂꯩꯔꯛ ꯀꯩꯁꯥꯝꯊꯣꯡ ꯊꯣꯡꯉꯥꯏꯕꯤꯗꯩ ꯆꯪꯉꯛꯑꯦꯗꯅ ꯑꯩ ꯌꯥꯝ ꯂꯥꯏꯅ ꯇꯥꯛꯑꯒꯦꯕꯀꯣ ꯀꯩꯁꯥꯝꯊꯣꯡ ꯊꯣꯡꯉꯥꯏꯕꯤ ꯆꯪꯉꯛꯑꯅꯤ ꯊꯣꯡꯉꯥꯏꯕꯤꯒꯤ ꯑꯣꯄꯣꯖꯤꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯀꯩꯁꯥꯝꯊꯣꯡ ꯃꯣꯗꯦꯜ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯍꯥꯏꯅꯕ ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟꯗ ꯂꯩꯕꯁꯦ ꯁꯤꯗꯒꯤ ꯆꯪꯉꯛꯑꯒ ꯏꯁꯇ꯭ꯔꯦꯠꯇ ꯆꯪꯉꯛꯑꯅꯤ ꯂꯦꯟ ꯅꯝꯕꯔ ꯍꯥꯏꯅ ꯊꯥꯕꯅꯦ ꯂꯩꯔꯛ ꯅꯝꯕꯔ 7 ꯀꯣ ꯂꯣꯡꯖꯝ ꯂꯩꯔꯛ ꯊꯥꯕꯗꯣ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯨꯊꯠꯈꯤꯗꯅ ꯑꯣꯡꯖꯝ ꯂꯩꯔꯛ ꯍꯥꯏꯅ ꯊꯥꯕꯅꯦ ꯑꯣꯡꯉꯝ ꯂꯩꯔꯛ ꯍꯥꯏꯅ ꯊꯥꯕꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯣꯡꯖꯝ ꯂꯩꯔꯛ ꯍꯥꯏꯅ ꯊꯥꯕ ꯂꯦꯟ ꯅꯝꯕꯔ 8 ꯁꯨꯕ ꯂꯩꯔꯛ ꯅꯝꯕꯔ 8 ꯁꯨꯕꯗ ꯆꯪꯉꯛꯑꯒꯅꯦ ꯑꯗꯨꯝ ꯌꯥꯕꯅꯦ ꯍꯥꯏꯇꯥꯔꯦ ꯖꯁ ꯏꯃꯥꯅ ꯍꯥꯏꯕ ꯄꯣꯠ ꯊꯥꯕꯁꯤꯅꯤ ꯀꯣ ꯌꯥꯝ ꯕꯦꯔꯥ ꯀꯥꯔꯤꯁꯦ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯣꯠ ꯊꯥꯕꯁꯤꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯀꯩꯅꯣ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯤꯔꯛꯑꯣ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛꯅ ꯍꯥꯏꯔꯒꯅꯤꯀꯣ ꯁꯤ ꯐꯖꯗ꯭ꯔꯣ ꯑꯗꯨꯝ ꯑꯁꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯑꯩ ꯍꯥꯞꯄꯅꯦꯕꯀꯣ ꯑꯝꯇꯪ ꯍꯣꯔꯦꯟ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯕꯔꯥ ꯕꯖꯥꯔꯗꯒꯤ ꯀꯩꯀꯩ ꯑꯁꯤ ꯕꯔꯥ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯏꯅꯦ ꯕꯔꯥ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯦ ꯑꯗꯨꯝ ꯃꯃꯟꯗꯤ ꯍꯣꯡꯉꯦ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯗꯨꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯅꯥꯏꯁ ꯍꯥꯏꯅ ꯍꯥꯏꯕꯤꯀꯣ ꯕꯔꯥ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯦ ꯁꯤꯁꯦ ꯃꯌꯥꯝ ꯄꯥꯝꯅꯔꯗꯤ ꯃꯊꯪꯗ ꯐꯖ ꯌꯥꯝ ꯈꯔ ꯂꯧꯊꯔꯒꯦ ꯐꯖꯕ ꯂꯧꯊꯗꯣꯏꯅꯦ ꯑꯁꯤꯅ ꯔꯣꯂꯤꯡ ꯆꯠꯂꯒ ꯑꯗ ꯕ꯭ꯔꯣ ꯀꯦꯖꯤ ꯀꯌꯥꯅꯣ ꯀꯦꯖꯤꯁꯦ 16ꯇꯤ ꯐꯥꯔꯣꯏ 22 22ꯗꯤ ꯁꯨꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯇꯥꯒꯗꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯌꯥꯔꯒꯗꯤ ꯑꯩ ꯅꯝꯕꯔꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯂꯥꯏꯚꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯒꯦꯀꯣ ꯑꯩ ꯀꯟꯇꯦꯛ ꯇꯧꯖꯔꯒꯦ ꯕ꯭ꯔꯗꯔꯗ ꯙꯤꯔꯥꯖꯀꯤ ꯄꯥꯕꯨꯡꯁꯦ ꯑꯣꯖꯥ ꯑꯣꯏꯔꯝꯕ꯭ꯔꯣ ꯕ꯭ꯂꯦꯁ ꯑꯦꯀꯥꯗꯃꯤ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯝꯇ ꯊꯣꯛꯂꯛꯎꯗꯅ ꯑꯁ ꯃꯥ ꯇꯜꯂꯤ ꯇꯜꯂꯦ ꯍꯥꯏꯔ ꯃꯊꯛ ꯀꯥꯗꯦ ꯁꯤ ꯂꯩꯁꯤꯗꯤ ꯀꯥꯏ ꯂꯩꯒꯦ ꯂꯣꯏ ꯐꯖꯩ ꯄꯥꯝꯃꯦ ꯍꯥꯏ ꯄ꯭ꯔꯥꯏꯁ ꯄ꯭ꯂꯤꯁ ꯍꯩꯌꯦ ꯄ꯭ꯔꯥꯏꯁꯁꯦ ꯑꯁꯤꯁꯦ 950 ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯚꯣꯏꯁ ꯌꯥꯝ 1,000ꯗꯤ ꯍꯥꯏꯕꯅꯦꯕꯀꯣ 1,000ꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏ ꯃꯌꯥꯝꯒꯤ ꯌꯦꯡꯉ ꯑꯗꯨꯝ ꯈꯔ ꯇꯥꯅ ꯊꯥꯔꯗꯕꯅꯤ 950 ꯇꯥꯡꯃꯟꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯥꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯣꯏꯅ ꯍꯥꯞꯆꯜꯂꯀꯥꯟꯗꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯀꯩꯝ ꯀꯥꯟꯅꯗꯕꯅꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯕꯤꯠꯇꯅꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯕꯤꯠ ꯑꯣꯏꯕꯅꯤꯅ ꯇꯧꯕꯗꯀꯣ ꯑꯩꯈꯣꯏ ꯍꯩꯕ ꯅꯠꯇꯦ ꯌꯣꯟꯕ ꯈꯣꯠꯄ ꯀꯩꯝ ꯍꯩꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯂꯩꯔꯛꯇ꯭ꯔꯣ ꯗ꯭ꯔꯦꯁ ꯍꯩꯌꯦ ꯃꯊꯪ ꯆꯠꯄꯗ ꯂꯩꯔꯛꯑꯒꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯣꯟꯅꯕ ꯈꯛ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯊꯪ ꯆꯠꯄꯗ ꯁꯣꯏ ꯂꯩꯔꯛꯑꯒꯦ ꯀꯅꯥ ꯂꯩꯔꯛꯎ ꯍꯥꯏꯅꯣ ꯀꯩꯅꯣꯒꯤꯅꯤ ꯔꯟꯖꯤꯇꯥꯒꯤꯅꯤ ꯈꯣꯡꯎꯞꯁꯨ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯃꯥꯔꯀꯦꯠꯇ ꯌꯥꯝ ꯌꯣꯜꯍꯧꯋꯦꯕ ꯑꯩꯅ ꯆꯠꯇꯕꯩꯅꯦ ꯑꯩꯗꯤ ꯄꯤꯛ ꯊꯥꯈ꯭ꯔꯕꯅꯤꯀꯣ ꯃꯃꯥ ꯈꯛ ꯈꯥꯛꯑꯣꯀꯣ ꯑꯩꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯦ ꯀꯩꯅꯣꯅ ꯅꯤꯀꯤꯅ ꯄꯤꯛꯆꯔ ꯑꯃ ꯊꯥꯈ꯭ꯔꯕꯅꯤ ꯀꯔꯝꯕꯅꯣ ꯃꯥ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯊꯥꯔꯛꯑꯝꯃꯅꯤ ꯌꯦꯡꯉꯒ ꯑꯣ 110 ꯀꯦꯖꯤꯗ 110 ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩ ꯁꯣꯏꯅ ꯀꯟꯇꯦꯛ ꯇꯧꯖꯔꯛꯑꯒꯦ ꯀꯩ 110ꯅꯣꯕ ꯀꯦꯖꯤꯗ 110ꯗꯤ ꯌꯥꯏꯑꯕ ꯀꯩꯅꯣꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯥꯕꯒꯤ ꯁꯤꯁꯦ ꯑꯣ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯊꯥꯗꯣꯔꯛꯄꯩꯗꯣ ꯑꯣ ꯑꯗꯨ ꯌꯥꯏꯌꯦ ꯌꯥꯝ ꯊꯤꯅ ꯑꯗꯨꯝ ꯑꯩ ꯔꯤꯖꯅꯦꯕꯜ ꯑꯣꯏꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯇꯩꯗ ꯌꯦꯡꯀꯥꯟꯗ 300 ꯍꯥꯏꯔꯛꯄ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯐꯖꯗ꯭ꯔꯣ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯅꯤꯀꯤꯇ ꯆꯪꯈ꯭ꯔꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯃꯥ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯥꯛ ꯆꯥꯛ ꯆꯥꯔꯦ ꯑꯩꯗꯤ ꯆꯥꯔꯦ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥ ꯇꯣꯛꯑꯦ ꯑꯗꯨꯒ ꯃꯥꯗꯤ ꯆꯥꯗ꯭ꯔꯤ ꯑꯁꯤ ꯐꯤꯁꯦ 950 ꯁꯨꯃꯥꯏꯅ ꯊꯥꯒꯦ ꯇꯧꯕꯅꯦ ꯃꯣꯏꯅꯗꯤ 950 ꯑꯗꯨꯃꯥꯏꯅ 1200ꯀ ꯌꯣꯜꯂꯦ ꯍꯥꯏꯌꯦꯕ ꯁꯤꯁꯦ ꯑꯥ ꯃꯣꯏ ꯀꯣꯀꯣꯖꯥꯔ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯔꯤꯇꯦꯜꯗ ꯌꯣꯟꯕꯗꯤ ꯑꯩꯅ ꯍꯣꯜꯁꯦꯜꯗ ꯂꯧꯔꯛꯄꯕꯨꯗꯤ ꯃꯃꯟꯗꯣ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯇꯥꯔꯦ ꯑꯗꯨꯝ ꯁꯠ ꯁꯠ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯞꯄꯒ ꯇꯧ ꯍꯥꯏ ꯗꯥꯗꯤꯔꯥꯖꯅ ꯍꯥꯏ ꯇꯦꯛ ꯇꯧꯕꯒꯤ ꯃꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯌꯥꯝ ꯆꯥꯎꯈꯠꯄ ꯃꯌꯥꯝꯅ ꯄꯥꯝꯕ ꯁꯛ ꯈꯪꯕꯤꯕ ꯍꯥꯏꯗꯣ ꯑꯩ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯑꯣꯏꯖꯔꯒꯦ ꯍꯥꯏ ꯗꯥꯗꯤꯔꯥꯖꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏ ꯃꯅꯤꯡꯗ ꯗꯨꯀꯥꯟ ꯑꯝꯇ ꯁꯥꯒꯦ ꯑꯗꯨꯒ ꯑꯝꯇ ꯇꯧꯒꯦ ꯍꯣꯏ ꯁꯨꯝ ꯉꯝꯗ ꯑꯩꯈꯣꯏ ꯂꯩ ꯃꯥꯒꯤ ꯀꯩꯅꯣꯅꯤꯗ ꯑꯩꯅ ꯁꯨꯝ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯇꯧꯕꯤꯕ ꯌꯥꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯑꯩꯁꯨ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯔ ꯃꯆꯥ ꯁꯨꯝ ꯍꯧꯍꯟꯒꯦ ꯇꯧꯕꯅꯤ ꯌꯨꯝꯗ ꯑꯩ ꯍꯟꯗꯛ ꯊꯥꯁꯤꯗ ꯂꯥꯛꯑꯒꯦ ꯗ꯭ꯔꯦꯁ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯣꯡꯃ ꯂꯥꯛꯀꯦꯀꯣ ꯃꯥꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯎꯗ ꯏꯆꯦ ꯀꯨꯏꯔꯦ ꯎꯅꯗ꯭ꯔꯦ ꯏꯆꯦ ꯃꯂꯥ ꯅꯍꯥꯟ ꯍꯩ ꯄꯣꯔꯛꯑꯝꯕꯗꯣ ꯏꯆꯦ ꯑꯗꯨꯗꯨꯅꯤ ꯀꯨꯏꯔꯦ ꯂꯥꯛꯑꯣ ꯅꯪ ꯍꯩ ꯌꯣꯟꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛꯇ ꯃꯃꯥ ꯂꯣꯏꯔꯛꯄꯗ ꯇꯧꯁꯦ ꯍꯥꯏꯀꯣ ꯑꯥ ꯅꯍꯥꯟꯒꯤ ꯖꯒꯣꯏ ꯁꯥꯕꯩꯗꯃꯛꯇ ꯃꯃꯥ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯗꯣ ꯑꯩ ꯑꯇꯣꯞꯄ ꯐꯤ ꯂꯩꯇ꯭ꯔꯕ ꯏꯃꯥ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯥꯝꯗꯕꯅ ꯑꯁꯤꯗꯤ 10 ꯑꯩꯈꯣꯏ ꯂꯩꯔꯤ ꯂꯧꯔꯛꯏꯁꯦ ꯄꯨꯊꯣꯔꯛꯈꯤꯒꯦꯕ 950 ꯄꯤꯕꯁꯦ ꯀꯣꯟꯅ ꯊꯨꯞꯁꯦ ꯍꯥꯏꯔꯣ ꯍꯥ ꯑꯗꯨꯝ ꯊꯨꯞꯆꯜꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯁꯦ ꯑꯉꯥꯡꯕꯁꯨ ꯌꯥꯝ ꯁꯤꯅꯦ ꯑꯉꯥꯡꯕꯁꯨ ꯐꯖꯕꯅꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩ ꯕꯦꯠꯁꯤꯠꯀ ꯃꯆꯨ ꯀꯩꯅꯣꯒꯗꯨꯁꯨ ꯐꯖꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯑꯩꯅ ꯃꯆꯨ ꯑꯌꯥꯝꯕ ꯂꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯀꯩꯁꯥꯝꯊꯣꯡ ꯊꯣꯡ ꯑꯍꯥꯏꯕꯤ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏ ꯋꯥꯏꯗꯅꯣ ꯀꯩꯁꯥꯝꯊꯣꯡ ꯊꯣꯡ ꯍꯥꯏꯕꯗꯤ ꯂꯪꯒꯥꯏ ꯃꯄꯥ ꯌꯧꯈ꯭ꯔꯦ ꯁꯥꯝꯊꯣꯡ ꯊꯣꯡ ꯂꯩꯕꯗꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯍꯥꯏꯗ ꯂꯣꯡꯖꯝ ꯂꯩꯔꯛ ꯑꯗꯨꯝ ꯊꯥ ꯂꯩꯕꯅꯦ ꯍꯣꯏ ꯂꯣꯡꯖꯝ ꯂꯩꯔꯛꯇꯅꯦ ꯑꯩ ꯂꯣꯡꯖꯝ ꯂꯩꯔꯛꯇ ꯆꯪꯉꯛꯇꯣꯏꯅꯤ ꯁꯤ ꯂꯩꯔꯛ ꯃꯅꯨꯡꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤ ꯀꯃꯦꯟꯁꯤꯡ ꯑꯗꯨꯝ ꯐꯖꯔꯦ ꯄꯥꯗꯦ ꯏꯃꯥꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯕꯤꯌꯨ ꯉꯁꯤ ꯊꯥꯁꯅ ꯂꯩꯃꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯉꯛꯏ ꯅꯨꯡꯉꯥꯏꯔꯤ ꯊꯣꯡ ꯍꯥꯏꯕꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯀꯩꯁꯥꯝꯊꯣꯡ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗꯨꯗꯣ ꯑꯗꯨꯗꯒꯤ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯂꯦꯟ ꯁꯨꯔꯩ ꯅꯝꯕꯔ 7 ꯆꯪꯉꯁꯨ ꯑꯗꯨ ꯂꯦꯟ ꯃꯃꯥꯡꯒꯤꯗꯣ ꯅꯝꯕꯔ ꯅꯠꯇꯦꯃꯤ 7 ꯑꯗꯨꯗꯩ ꯆꯪꯉꯛꯑꯒꯅ ꯂꯦꯟ ꯅꯝꯕꯔ 7
ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯃꯥ ꯑꯁꯤꯒꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ 950ꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯣꯏꯅ ꯑꯥꯗꯗꯤ 1200ꯗ ꯌꯣꯟꯕ ꯌꯥꯏ ꯔꯤꯇꯦꯜꯗ ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯌꯣꯟꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ 950ꯗ ꯕꯅꯥꯏꯟ ꯁꯣꯏꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯀꯣ ꯑꯣ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛ ꯍꯥꯏꯒꯗꯕ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏ ꯅꯠꯇꯦꯀꯣ ꯂꯣꯡꯖꯝ ꯂꯩꯔꯛ ꯑꯗꯨꯝ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯀꯥꯏꯅ ꯃꯅꯤꯡꯗꯅꯤꯀꯣ ꯍꯣꯏ ꯀꯩꯁꯥꯝꯊꯣꯡ ꯊꯣꯡꯗꯒꯤꯅꯦ ꯃꯊꯪ ꯈꯤꯇꯪ ꯑꯁꯣꯝꯗ ꯈꯥ ꯇꯝꯅ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗꯅꯦ ꯀꯩꯁꯥꯝꯊꯣꯡ ꯊꯣꯡ ꯂꯥꯜꯂꯅꯤ ꯊꯣꯡ ꯂꯥꯟꯗꯕꯤꯗ ꯂꯥꯜꯂꯒꯅ ꯑꯁꯣꯝ ꯀꯩꯅꯣ ꯌꯥꯏꯁ꯭ꯀꯨꯜ ꯂꯩꯔꯦꯅ ꯌꯥꯏꯁ꯭ꯀꯨꯜ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯝꯂꯥꯜ ꯄꯥꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯂꯩꯕꯗꯨꯅ ꯀꯩꯁꯥꯝꯊꯣꯡ ꯀꯧꯋꯦꯕ ꯑꯗꯨꯒꯤ ꯃꯊꯪꯒꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯔꯣꯝꯗ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯣꯗꯥꯝ ꯂꯩꯔꯛ ꯂꯩꯅꯤ ꯍꯣꯗꯥꯝ ꯂꯩꯔꯛꯀꯤ ꯍꯦꯛ ꯃꯊꯪꯒꯤ ꯂꯩꯔꯛ ꯂꯣꯡꯖꯝ ꯂꯩꯔꯛ ꯀꯧꯅꯦꯕꯀꯣ ꯑꯗꯨꯅꯤ ꯂꯣꯡꯖꯝ ꯂꯩꯔꯛꯇ ꯑꯗꯨꯝ ꯑꯩ ꯂꯣꯀꯦꯁꯟꯗꯨꯗꯤ ꯍꯥꯞꯄꯅꯦ ꯃꯃꯥꯅ ꯏꯟꯂꯤꯗꯣ ꯐꯖꯩꯌꯦ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯁꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯍꯧꯖꯤꯛ ꯏꯜꯂꯤꯗꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯕ꯭ꯔꯗꯔ ꯑꯗꯨ ꯑꯕꯣꯏꯁꯦ ꯑꯉꯥꯡꯕꯅꯤ ꯁꯤꯌꯔ ꯇꯧꯕꯤꯔꯕꯩ ꯊꯥꯒꯠꯆꯔꯤꯀꯣ ꯁꯤꯁꯨ ꯌꯥꯝ ꯀꯩ ꯐꯖꯕ ꯃꯊꯦꯜ ꯑꯃꯗꯤ ꯆꯥꯔꯒꯦ ꯄꯨꯊꯣꯔꯛꯑꯦ ꯌꯦꯡꯉꯨ ꯏꯃꯥꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯈꯪꯉꯤꯁꯦ ꯁꯤꯁꯨ ꯑꯩꯕꯨ ꯌꯥꯝ ꯐꯖꯕ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯈꯪꯉꯤ ꯑꯗꯣ ꯈꯪꯉꯝꯒꯅꯤ ꯑꯁ ꯑꯁꯤꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯀꯩ ꯃꯆꯨ ꯑꯣꯏ ꯄꯔꯄꯜ ꯃꯆꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯑꯩꯗꯤ ꯐꯖꯩ ꯈꯪꯉꯦ ꯂꯣꯡꯖꯝ ꯂꯩꯔꯛ ꯑꯕꯣꯛꯀꯤ ꯍꯣꯗꯥꯝ ꯂꯩꯔꯛꯇ ꯁꯤ ꯐꯖꯗ꯭ꯔꯥ ꯁꯤ ꯐꯖꯕꯅꯤ ꯑꯗꯨꯝ ꯑꯔꯦꯝꯕ ꯃꯆꯨ ꯑꯣꯏꯅ ꯂꯧꯔꯛꯄꯅꯦꯕ ꯃꯣꯏ ꯑꯥꯗꯗꯤ ꯁꯤ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯀꯂꯔ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯋꯦꯕꯀꯣ ꯁꯤ ꯑꯗꯨ ꯐꯖꯕꯅꯤ ꯐꯖꯗ꯭ꯔꯥ ꯁꯤꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤꯀꯣ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯦ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯕ꯭ꯔꯣ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯑꯃ ꯂꯥꯛꯀꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯝꯃꯒꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯤ ꯐꯤꯁꯤꯗꯤ ꯐꯤ ꯑꯆꯧꯕꯅꯤ ꯆꯥꯎꯋꯦ ꯍꯥꯏꯗꯤ ꯐꯤꯖꯥꯎꯅꯤ ꯅꯤꯡꯊꯝꯊꯥꯗ ꯏꯟꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ ꯍꯩꯕꯒꯤꯁꯨ ꯑꯝꯇ ꯅꯠꯇꯦꯀꯣ ꯐꯤꯕꯨꯗꯤꯅꯦꯀꯣ ꯈꯔ ꯊꯥꯔꯞ ꯇꯧꯕ ꯐꯤꯅꯦꯕ ꯄꯥꯝꯃꯒꯗꯤ ꯁꯨꯝ ꯃꯆꯥ ꯑꯄꯥꯕꯗꯨ ꯃꯆꯥꯅ ꯁꯨꯝ ꯅꯠꯇꯦꯕ ꯁꯤ ꯍꯧꯗꯣꯛꯄꯅꯤꯗ ꯑꯩꯈꯣꯏꯗꯤ ꯍꯩꯕꯁꯨ ꯅꯠꯇꯦ ꯕꯤꯖꯤꯅꯦꯁ ꯌꯥꯝ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯔꯕꯥꯔ ꯋꯥꯂꯥ ꯌꯥꯝ ꯍꯩꯕꯁꯨ ꯅꯠꯇꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯇꯥꯔꯒꯁꯨ ꯇꯣꯡꯉꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯝꯗ ꯇꯧꯕꯅꯤ ꯁꯨꯝ ꯇꯝꯃꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯗꯣꯏꯅꯤ ꯗꯨꯀꯥꯟ ꯑꯃꯁꯨ ꯃꯅꯤꯡꯗ ꯑꯩ ꯁꯥꯒꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯥꯒꯤꯀꯣ ꯑꯗꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯔꯥꯏꯁꯁꯦ ꯍꯧꯖꯤꯛꯀꯤꯁꯦ 950 ꯑꯅ ꯁꯨꯃꯥꯏꯅ ꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯕꯅꯦꯀꯣ ꯁꯨꯝ 1000ꯕꯨꯗꯤ ꯀꯩꯅꯣ ꯇꯧ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ 950 ꯑꯗꯨꯝ ꯊꯥꯗꯣꯛꯑꯁꯦ ꯍꯥꯏꯕꯅꯤ ꯙꯤꯔꯥꯖꯀꯤ ꯃꯤꯡ ꯍꯪꯕꯗ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯪꯅꯕꯅꯦ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒꯗꯤ ꯍꯣꯗꯥꯝ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔ ꯑꯆꯧꯕ 2 ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯣꯏꯗꯣꯏꯅꯤ ꯃꯊꯪ ꯆꯠꯄꯗ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯕ ꯌꯥꯕ ꯄꯨꯊꯣꯔꯛꯑꯣ ꯄꯨꯊꯣꯔꯛꯀꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯄꯤꯛꯄꯅꯤꯅ ꯑꯄꯤꯛꯄ ꯄꯥꯝꯃꯤ ꯍꯥꯏꯁꯤꯗꯤ ꯃꯤ ꯄꯤꯛꯄꯅꯤꯅ ꯑꯄꯤꯛꯄꯁꯨ ꯂꯩꯔꯤꯌꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯆꯟꯅ ꯄꯨꯊꯣꯔꯛꯄꯅꯦ 600 ꯄꯤꯕꯁꯨ ꯂꯩꯌꯦꯕꯀꯣ ꯃꯤ ꯄꯤꯛꯄꯅꯦ ꯁꯤ ꯈꯔ ꯄꯤꯛꯄꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯃꯃꯥꯁꯦ ꯑꯗꯨꯝ ꯍꯔꯥꯎꯔ ꯅꯨꯡꯉꯥꯏꯔ ꯃꯥꯏꯊꯣꯡꯗ ꯑꯗꯨꯝ ꯁꯤꯅꯅꯦ ꯈꯔ ꯄꯤꯛꯄꯒꯤ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯕꯦꯠꯁꯤꯠ ꯄꯨꯔꯛꯄꯗꯣ ꯕꯦꯠꯁꯤꯠꯁꯦ ꯑꯥꯗꯗꯤ ꯍꯣꯡꯉꯦ ꯕꯔꯥ ꯕꯖꯥꯔꯗꯗꯤ ꯍꯣꯡꯉꯦꯕ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯦ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯈꯔ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯄꯤꯛꯄꯒꯤ ꯍꯥꯞꯆꯤꯜꯂꯒ ꯈꯤꯇꯪꯗꯤ ꯁꯤ ꯏꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅꯒꯤ ꯐꯤ ꯃꯃꯟꯗꯨꯁꯨ ꯑꯄꯤꯛꯄꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯦꯟꯗꯣꯡ ꯈꯤꯇꯪ ꯅꯞꯇꯣꯏꯅꯦꯕꯀꯣ ꯂꯥꯛꯀꯦ ꯁꯣꯏꯗꯅ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯁꯤ ꯐꯖꯕꯅꯤ ꯂꯥꯛꯑꯣ ꯁꯤꯁꯨ 600 ꯑꯁꯤꯅ 600 ꯁꯤꯅ 600 ꯈꯛꯇꯅꯤ ꯙꯤꯔꯥꯖ ꯏꯟꯗꯣꯝꯆꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏꯒ ꯑꯗꯒꯤ ꯀꯥꯡꯍꯧ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯆꯥꯔ ꯇꯣꯛꯑꯦ ꯀꯥꯡꯁꯣꯏꯒꯤ ꯀꯥꯡꯍꯧ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯣ ꯐꯤꯒꯗꯣ ꯌꯥꯝꯅ ꯁꯣ ꯇꯧꯔꯛꯑꯣ ꯃꯈꯜ ꯃꯈꯜ ꯂꯩꯌꯦ ꯇꯧꯔꯛꯀꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥ ꯑꯗꯨ ꯍꯩꯄꯣꯟꯇꯦꯗ ꯕꯤꯖꯤꯅꯦꯁꯇꯨ ꯌꯥꯝ ꯇꯧꯗꯕꯅꯤꯅ ꯀꯃꯥꯏꯅ ꯌꯥꯝ ꯇꯧꯔꯛꯀꯗꯣꯏꯅꯣ ꯑꯔꯩꯕ ꯈꯔ ꯇꯧꯔꯛꯏꯅꯦ ꯑꯇꯩꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯂꯩꯇꯥꯔꯒꯗꯤ ꯂꯨꯄꯥ 15,000ꯅ ꯍꯧꯕ ꯄꯣꯠꯅꯤꯗ 15,000ꯁꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣꯝꯇꯪ ꯂꯩꯈꯤꯒꯦꯅ ꯇꯧꯔꯒ ꯂꯩꯔꯛꯄꯅꯦꯕ ꯑꯩ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯐ꯭ꯔꯤꯖ ꯑꯃꯗꯤ ꯄꯥꯝꯃꯦ ꯍꯥꯏ ꯀꯥꯂꯦꯟ ꯊꯥꯗ ꯏꯟꯖꯥꯡꯒꯨꯝꯕ ꯊꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯕꯗꯣ ꯑꯩ ꯐ꯭ꯔꯤꯖ ꯂꯩꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯅꯕ ꯃꯑꯣꯡ ꯇꯧꯁꯤꯔꯥꯅꯀꯣ ꯙꯤꯔꯦꯖ ꯂꯨꯋꯥꯡꯅ ꯑꯌꯥꯝꯕꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯕ꯭ꯂꯣꯒꯔ ꯃꯌꯥꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯄꯥꯝꯖꯕꯅꯤꯀꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩ ꯅꯪꯒ ꯐꯦꯁ ꯇꯨ ꯐꯦꯁ ꯎꯅꯒꯅꯤꯀꯣ ꯍꯦꯛ ꯎꯅꯁꯤ ꯌꯥꯏꯌꯦ ꯌꯥꯝ ꯁꯤꯁꯨ ꯐꯖꯕꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯩꯇꯩꯔꯥꯖ ꯅꯤꯡꯊꯧꯖꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩ ꯁꯣꯏꯅ ꯎꯅꯁꯤ ꯑꯣꯐ ꯋꯥꯏꯠ ꯂꯩꯇ꯭ꯔꯣ ꯙꯤꯔꯥꯖꯁꯦ ꯋꯥꯏꯠꯁꯦ ꯑꯃꯗꯤ ꯌꯥꯎꯔꯛꯈꯤꯕꯅꯦ ꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯁꯤꯁꯤꯁꯨ ꯑꯗꯨꯝ ꯑꯔꯩꯕꯗꯣ ꯍꯣꯏ ꯁꯤꯁꯨ ꯐꯖꯩ ꯌꯥꯝꯅ ꯂꯧꯔꯛꯄꯗꯤ ꯅꯠꯇꯦꯕꯀꯣ ꯈꯔ ꯈꯛꯇꯅꯤ ꯑꯩꯅ ꯂꯧꯔꯤꯗꯣ ꯐꯤ ꯌꯥꯝꯗꯦꯗ ꯐꯤ 10 ꯈꯛꯇ ꯅꯠꯇ꯭ꯔꯣ ꯐꯤ 10 ꯐꯤ ꯑꯗꯨꯒ 10 ꯑꯩꯈꯣꯏꯒꯤ ꯕꯦꯠꯁꯤꯠꯁꯨ ꯂꯧꯔꯛꯑꯦꯕꯀꯣ ꯕꯦꯠꯁꯤꯠꯇꯤ ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯑꯗꯨ ꯕꯦꯠꯁꯤꯠꯇꯤ ꯌꯧꯔꯛꯇ꯭ꯔꯤ ꯑꯗ ꯀꯩꯀꯩ ꯄ꯭ꯔꯗꯛꯅꯣ ꯍꯣꯏ ꯐꯤꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯐꯤ 600 ꯄꯤꯕ ꯅꯍꯥꯟ ꯏꯆꯟꯅ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ 600ꯀꯤꯗꯨꯒ ꯁꯤꯒ ꯂꯩꯌꯦꯕ ꯑꯇꯩ ꯂꯩꯇꯦ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯁꯨ ꯑꯩ ꯃꯤ ꯈꯪꯅꯕꯗꯣ ꯂꯩꯇꯕ
ꯏꯅꯧ ꯅꯧꯅ ꯆꯪꯕꯅꯤꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦꯗꯅ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯨꯅ ꯃꯤꯅꯧꯅꯤꯅ ꯃꯣꯏꯅ ꯁꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯗꯥꯎ ꯌꯥꯕ ꯑꯃꯅ ꯃꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯦꯕꯀꯣ ꯃꯣꯏꯅꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯝ ꯇꯧꯔ ꯄꯥꯡꯕꯤꯔꯛꯑꯦ ꯐꯖꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯆꯥꯔꯖꯦꯁ ꯀꯩꯀꯥ ꯑꯝꯇ ꯍꯥꯞꯇꯕꯤꯗꯀꯣ ꯍꯥꯏ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯀꯣ ꯍꯥꯏ ꯑꯩꯈꯣꯏ ꯄꯥꯡꯖꯨ ꯕ꯭ꯂꯦꯁ ꯑꯦꯀꯥꯗꯃꯤꯗ ꯑꯣꯖꯥ ꯑꯣꯏꯔꯝꯕꯅꯤ ꯊꯥꯏꯅ ꯑꯇꯩ ꯂꯩꯇ꯭ꯔꯕꯣ ꯑꯩꯈꯣꯏ ꯃꯥꯏ ꯉꯁꯤ ꯁꯣꯛ ꯂꯩꯌꯦ ꯏꯌꯥ ꯌꯥꯗꯦꯗ ꯅꯪ ꯉꯁꯤ ꯄꯣꯠꯇꯤ ꯀꯥꯞꯇ꯭ꯔꯦ ꯄꯣꯠꯇꯤ ꯀꯥꯞꯄꯦ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯄꯥꯡꯖꯨ ꯌꯥꯎꯔꯤꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯉꯧꯕꯗ ꯄꯣꯔꯛꯑꯦ ꯑꯉꯧꯕ ꯑꯉꯧꯕꯅꯦ ꯌꯦꯡꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥ ꯐꯤ ꯎꯠꯂꯤꯉꯩꯗ ꯍꯥꯏꯕ ꯁꯪꯈ꯭ꯔꯦ ꯑꯉꯧꯕꯗꯤ ꯙꯤꯔꯖ ꯑꯃ ꯀꯩꯅꯣꯗꯨꯗ ꯑꯅꯤ ꯌꯥꯎꯈꯤꯗꯥꯏꯅꯦ ꯑꯉꯧꯕ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯀꯩꯅꯣꯗꯨꯅꯦ ꯀꯩ ꯑꯔꯥꯏꯕꯅꯣ ꯁꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯐꯤ ꯁꯤꯗꯤ ꯀꯩꯅꯣꯗꯨ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯗꯨꯅꯤ ꯑꯗꯨ ꯅꯠꯇꯕ ꯌꯥꯎꯈꯤꯕꯅꯦ ꯑꯁꯤꯗꯤ ꯆꯨꯝꯅꯒꯤ ꯁꯣꯜꯅꯤꯗ ꯑꯁꯤ ꯆꯨꯝꯅꯒꯤ ꯁꯣꯜꯁꯤꯗꯤ ꯁꯤꯗꯤ ꯀꯩꯅꯣꯅꯦꯕ ꯑꯁꯤ ꯂꯨꯄꯥ ꯀꯩꯅꯣꯗ ꯑꯗꯨꯝ ꯌꯥꯔꯅꯤ ꯂꯨꯄꯥ 100ꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯌꯥꯔꯦ ꯅꯨꯄꯥꯒꯤ ꯁꯣꯜꯅꯤꯗ ꯁꯤꯗꯤ ꯅꯨꯄꯥꯒꯤ ꯉꯥꯛꯇꯅꯤ ꯁꯤ ꯑꯉꯧꯕꯗꯨꯅ ꯁꯦꯠꯂꯛꯑꯦꯗꯣ ꯐꯖꯕꯅꯦ ꯁꯤꯁꯦ ꯌꯥꯝꯅ ꯁꯤ ꯑꯉꯧꯕꯁꯤ ꯑꯗꯨꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯈꯔ ꯆꯪꯁꯤꯜꯂ ꯎꯠꯂꯣ ꯃꯌꯥꯝꯗ ꯇꯧ ꯑꯁꯤ ꯐꯖꯗ꯭ꯔꯃꯦ ꯁꯤꯅ ꯑꯉꯧꯕ ꯑꯗꯨꯝ ꯂꯦꯝꯅꯦꯕ ꯑꯍꯟꯒꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯂꯦꯡꯒꯥꯒꯤꯗ ꯑꯗꯨꯝ ꯐꯤꯁꯦ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯨꯝꯀꯣ ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯀꯦ ꯃꯌꯥꯝꯒꯤꯀꯣ ꯕ꯭ꯔꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯦ ꯍꯦ ꯑꯣꯏꯃꯤꯟꯅꯔꯁꯦꯀꯣ ꯃꯌꯥꯝ ꯁꯣꯜ ꯉꯥꯛꯇꯔꯣ ꯍꯥꯏ ꯏꯃꯥ ꯄꯥꯕꯨꯡ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯅꯥꯅꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯗꯤꯅꯆꯟꯗ꯭ꯔ ꯊꯣꯛꯁꯣꯝ ꯍꯥꯏꯌꯦ ꯐꯤ ꯐꯖꯩ ꯑꯩꯈꯣꯏ ꯃꯥꯗ ꯄꯛꯆꯩ ꯑꯗꯣ ꯐꯖꯕꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯝ ꯐꯖꯩ ꯃꯤꯅ ꯄꯥꯝꯕꯤꯔꯣꯏꯗꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯅꯤꯡꯊꯝꯊꯥꯗꯒꯗꯤ ꯁꯤꯃ ꯏꯜꯂ ꯆꯠꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯗꯣꯔ ꯄꯣꯠ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯩꯇꯩ ꯔꯥꯖ ꯅꯤꯡꯊꯧꯖꯅ ꯍꯥꯏꯕꯗꯤ ꯏꯃꯥ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯏꯃꯥꯒꯤꯗꯃꯛꯇ ꯅꯪ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯑꯩ ꯀꯜꯂꯛꯆꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯙꯤꯔꯥꯖ ꯅꯪ ꯀꯣꯜꯀꯇꯥꯗꯒꯤ ꯐꯤ ꯂꯧꯕ ꯆꯠꯂꯨꯏꯔꯣ ꯍꯥꯏꯌꯦ ꯃꯃꯥꯒꯤ ꯍꯦ ꯐꯤꯁꯨ ꯄꯨꯊꯣꯔꯛꯄꯅꯤꯗ ꯂꯧꯕ ꯆꯠꯄꯗꯤ ꯅꯠꯇꯦ ꯐꯖꯩ ꯍꯦ ꯑꯩꯈꯣꯏ ꯏꯆꯦ ꯁꯨꯅꯤꯇꯥꯅꯁꯨ ꯐꯖꯩ ꯍꯥꯏꯕꯤꯔꯛꯑꯦ ꯏꯆꯦꯗꯤ ꯕ꯭ꯂꯦꯛꯀꯨꯝꯕ ꯈꯔ ꯆꯥꯟꯅꯅꯤ ꯕ꯭ꯂꯦꯛꯀꯨꯝꯕ ꯄꯔꯄꯜꯒꯨꯝꯕ ꯆꯥꯟꯅꯗꯧ ꯃꯥꯜꯂꯦ ꯅꯨꯄꯤꯒꯤꯅꯤ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯅꯨꯄꯥꯒꯤꯁꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨ ꯅꯨꯄꯥꯒꯤꯁꯨ ꯈꯔ ꯂꯩꯔꯒ ꯍꯥꯞꯆꯤꯜꯂꯛꯁꯤꯔꯅꯤ ꯈꯜꯂꯦ ꯍꯩꯕꯖꯥꯠ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯉꯝꯅꯅꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯉꯥꯛꯇꯅ ꯌꯥꯗꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅ ꯈꯛꯇꯤ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯁꯨꯝ ꯃꯇꯝꯁꯦ ꯂꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯗꯤ ꯙꯤꯔꯥꯖ ꯀꯩꯅꯣ ꯇꯧꯗꯦꯗ ꯑꯇꯩꯗꯤ ꯁꯤ ꯁꯨꯅꯤꯇꯥꯒꯤꯗꯣ ꯁꯤ ꯈꯔ ꯃꯆꯥꯁꯤ ꯑꯗꯨꯝ ꯌꯥꯕꯅꯦ ꯄꯔꯄꯜ ꯑꯃ ꯌꯥꯎꯗꯦ ꯃꯦꯖꯦꯟꯇꯥ ꯑꯃ ꯌꯥꯎꯈꯤꯕꯅꯦ ꯄꯔꯄꯜ ꯃꯆꯨꯗ ꯋꯥꯔ ꯃꯥꯜꯂꯦ ꯐꯤ ꯊꯨꯞꯄꯗꯣ ꯃꯃꯥꯗꯗꯤ ꯂꯣꯏ ꯐꯖꯩ ꯍꯥꯏꯀꯣ ꯑꯇꯩꯗꯤ ꯀꯩꯅꯣꯗ ꯄꯔꯄꯜ ꯃꯆꯨ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯂꯩꯌꯦ ꯇꯦꯝꯃ ꯄꯤꯡ ꯃꯥꯟꯕꯗꯣ ꯁꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯎꯠꯈꯤꯗꯣ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯗꯨ ꯏꯆꯦ ꯁꯟꯗꯥꯗ ꯆꯠꯀꯗ꯭ꯔꯥ ꯁꯤꯅꯤ ꯍꯥ ꯄꯤꯡꯁꯨ ꯌꯥꯎꯋꯤ ꯑꯝꯇ ꯎꯠꯇ꯭ꯔꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥ ꯄꯤꯡꯀ ꯂꯣꯏ ꯌꯥꯎꯔꯦ ꯄꯤꯡꯁꯨ ꯉꯁꯥꯏ ꯁꯤꯌꯔ ꯑꯩꯅ ꯇꯧꯕꯒꯤ ꯗꯤꯁꯀꯥꯎꯟ ꯊꯥꯡꯗꯣꯛꯏ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯅꯪ ꯁꯤꯅ ꯂꯨꯄꯥ 50 ꯀꯩꯅꯣꯅꯦ ꯗꯤꯁꯀꯥꯎꯟ ꯂꯩꯌꯦ ꯍꯧꯖꯤꯛꯀꯤ ꯃꯥ ꯄꯥꯏꯔꯤꯗꯣ ꯄꯥꯝꯃꯦ ꯁꯤꯁꯤꯔꯣ ꯑꯉꯥꯡꯕꯁꯨ ꯂꯩ ꯑꯉꯥꯡꯕꯁꯤꯗꯤ ꯄꯥꯕꯨꯡꯁꯤ ꯃꯦꯠ ꯐꯖꯅ ꯂꯤꯡꯕ ꯃꯥꯜꯂꯤ ꯅꯍꯥꯟ ꯄꯥꯝꯃꯗꯤ ꯅꯣꯡꯃ ꯂꯥꯛꯑꯣ ꯑꯉꯥꯡ ꯂꯧꯔꯁꯦ ꯇꯥꯛꯄꯗ ꯍꯧꯕꯅꯤ ꯅꯣꯏ ꯃꯌꯥꯝꯒꯤꯅꯦ ꯄꯨꯊꯣꯔꯛꯏꯁꯦ ꯃꯃꯥꯁꯦ ꯐꯖꯩꯌꯦꯅ ꯍꯥꯏꯀꯣ ꯋꯥꯏꯠꯁꯦ ꯐꯖꯩ ꯋꯥꯏꯠꯇꯣ ꯐꯖꯈꯤꯕꯅꯤ ꯉꯁꯥꯏꯗꯣ ꯋꯥꯏꯠꯁꯨ ꯐꯖꯩ ꯄꯥꯕꯨꯡꯁꯤ ꯃꯦꯠ ꯐꯖꯅ ꯃꯦꯠ ꯇꯥꯛꯄꯅꯦ ꯑꯪꯀ ꯇꯥꯛꯄꯅꯦ ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯇꯦꯍꯦ ꯀꯃꯦꯟ ꯎꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯀꯃꯦꯟ ꯄꯥꯕꯤꯔꯗꯤ ꯑꯃꯨꯛ ꯆꯤꯡꯈꯠꯂ ꯌꯦꯡꯉꯨꯅꯦ ꯀꯔꯝꯕꯅ ꯀꯅꯥ ꯆꯤꯡꯈꯠꯄ ꯌꯥꯗ꯭ꯔꯦ ꯑꯝꯇꯪꯒ ꯍꯟꯅ ꯄꯤꯕꯤꯔꯛꯎꯅꯦ ꯀꯃꯦꯟꯇꯣ ꯎꯝ ꯑꯩ ꯁꯣꯏ ꯄꯥꯖꯔꯛꯀꯦ ꯑꯝꯇꯪꯒ ꯍꯟꯅ ꯄꯤꯕꯤꯔꯛꯎ ꯑꯩ ꯄꯥꯍꯧꯗ꯭ꯔꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥ ꯌꯦꯡꯉꯤꯗꯀꯣ ꯃꯃꯥꯗꯗꯤ ꯂꯣꯏ ꯁꯤꯅ ꯐꯖꯩꯍꯦ ꯑꯉꯧꯕꯗꯨꯗꯤ ꯍꯧꯖꯤꯛ ꯎꯠꯇ꯭ꯔꯤꯁꯤ ꯎꯠꯂꯝꯃꯅꯤꯗ ꯑꯉꯧꯕꯗꯣ ꯁꯤ ꯁꯨꯝ ꯑꯗꯨꯗꯤ ꯐꯖꯕ ꯅꯠꯇ꯭ꯔꯦꯕ ꯑꯅꯤ ꯁꯨꯕꯅꯤ ꯑꯅꯤꯁꯨ ꯁꯤꯁꯤꯅ ꯑꯃꯁꯤꯅ ꯉꯁꯥꯏꯒꯤ ꯂꯩꯗꯅ ꯂꯩꯔꯦ ꯑꯃꯁꯤꯅ ꯑꯗꯨ ꯑꯁꯤ ꯑꯃꯁꯤꯅ ꯈꯔ ꯀꯥꯁꯃꯤꯔꯤ ꯄꯥꯁꯃꯤꯅꯥꯗꯤ ꯊꯥꯏꯌꯦꯕꯀꯣ ꯀꯔꯤꯝꯇꯅꯤ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯗꯤ ꯑꯩ ꯑꯗꯣ ꯈꯪꯗ꯭ꯔꯦꯕ ꯈꯔꯗꯤ ꯊꯥꯔꯞ ꯇꯧꯕ ꯊꯥꯔꯞ ꯐꯤꯅꯦꯕ ꯇꯧꯋꯦ ꯁꯤꯗꯤ ꯍꯥꯏꯕ ꯑꯄꯥꯕꯤ ꯀꯩꯅꯣꯗꯨ ꯏꯪꯕ ꯀꯥꯟꯗ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯅꯤꯡꯊꯝꯊꯥꯗꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯁꯦ ꯅꯤꯡꯊꯝꯊꯥꯗꯕꯨꯗꯤ ꯑꯗꯨ ꯅꯨꯡꯉꯥꯏꯗꯧꯕ ꯊꯥꯕꯗꯗꯤ ꯀꯥꯁꯃꯤꯔꯤ ꯄꯥꯁꯃꯤꯅꯥ ꯀꯥꯏꯅ ꯊꯥꯏꯌꯦ ꯐꯤꯁꯤꯗꯗꯤꯀꯣ ꯑꯗꯣ 1750ꯅ ꯁꯨꯃꯥꯏꯅ ꯊꯥꯕꯅꯤ ꯃꯥꯏ ꯄ꯭ꯔꯥꯏꯁ ꯑꯗꯣ 1750ꯁꯤꯗꯤ ꯑꯣꯏꯔꯔꯣꯏꯀꯣ 950ꯗ ꯑꯣꯏꯅ ꯗꯤꯁꯀꯥꯎꯟ ꯇꯧꯔꯒ ꯃꯌꯥꯝꯗ ꯄꯤꯔꯅꯦꯕ ꯂꯥꯛꯀꯦ ꯑꯗꯨꯁꯨ ꯐꯖꯩꯍꯦ ꯑꯗꯨꯝ ꯐꯖꯩ 950ꯅ ꯃꯣꯏꯁꯦ ꯔꯤꯇꯦꯜꯗ ꯊꯥꯕ ꯃꯇꯝꯗ 1750ꯒ ꯍꯥꯏꯕ ꯃꯥꯜꯂꯦ ꯁꯤꯁꯦ ꯑꯗꯣ ꯈꯪꯗꯦꯀꯣ ꯑꯍꯣꯡꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯐꯖꯕ ꯂꯥꯏꯟ ꯆꯥꯎꯕꯅꯤ ꯑꯗꯨꯝ ꯐꯤꯁꯦ ꯑꯣꯟꯂꯥꯏꯟ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯑꯣꯟꯂꯥꯏꯟꯁꯨ ꯌꯥꯅꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯑꯣꯁꯨ ꯊꯤꯟꯕꯤꯔꯛꯀꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯌꯥꯕ ꯐꯖꯩ ꯑꯉꯧꯕꯁꯦ ꯑꯁꯤ ꯑꯉꯧꯕꯁꯦ ꯐꯖꯩꯀꯣ ꯅꯣꯡꯃ ꯊꯦꯡꯅꯁꯦ ꯑꯩ ꯂꯥꯛꯀꯦ
ꯂꯥꯛꯆꯒꯦ ꯃꯃꯥꯁꯨ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯍꯥꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯣ ꯌꯥꯝ ꯍꯣꯡꯅ ꯌꯣꯟꯖꯔꯨ ꯏꯆꯟ ꯊꯣꯏꯅ ꯂꯥꯟ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯁꯤꯗꯤ ꯃꯥ ꯏꯆꯦ ꯁꯨꯅꯤꯇꯥꯅ ꯍꯥ ꯌꯥꯝ ꯍꯣꯡꯅ ꯌꯣꯟꯖꯔꯨ ꯏꯆꯟ ꯊꯣꯏꯅ ꯂꯥꯟ ꯇꯧꯖꯔꯛꯀꯅꯤ ꯑꯣ ꯂꯥꯛꯑꯣ ꯅꯪꯒ ꯌꯣꯟꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯍꯩꯇꯦ ꯏꯆꯦ ꯁꯨꯅꯤꯇꯥꯅꯅꯦ ꯍꯥꯏꯁꯦ ꯑꯗꯨ ꯁꯨꯅꯤꯇꯥꯗꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯆꯦ ꯁꯤꯁꯦ ꯍꯣꯡꯉꯤꯔꯥ ꯇꯥꯡꯉꯤꯔꯥ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯁꯦꯡꯅ ꯃꯥꯔꯀꯦꯠꯇ ꯀꯌꯥ ꯂꯩ ꯀꯩꯗꯧꯋꯦꯗ ꯑꯝꯇ ꯈꯪꯗꯦ ꯑꯩꯈꯣꯏꯀꯣ ꯑꯗꯨ ꯑꯗꯨꯕꯨ ꯂꯥꯛꯑꯣꯕ ꯃꯥꯁꯨ ꯈꯔ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯌꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯇꯣꯡꯕ ꯀꯩꯅꯣ ꯇꯧꯕꯩ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝ ꯇꯣꯡꯕ ꯈꯣꯠꯄꯒꯤ ꯑꯝꯇ ꯅꯠꯇꯦ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯋꯥꯃꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯨꯝ ꯍꯣꯠꯅꯕꯅꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯒ ꯇꯔꯥꯃꯉꯥꯗꯒꯤ ꯃꯣꯏꯗꯤ ꯈꯔꯗꯤ ꯊꯥꯔꯞ ꯆꯠꯂꯦꯕ ꯁꯤꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯈꯔ ꯐꯪꯉꯦꯕꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ 35 ꯐꯪꯉꯦꯕ ꯍꯟꯗꯛꯇꯤ ꯑꯗꯨꯒꯤ 35ꯗꯨꯅ ꯁꯤ ꯑꯇꯩꯗꯤ ꯂꯣꯏꯔꯦ ꯁꯤ ꯁꯨꯝ ꯒꯤꯐ ꯃꯆꯨ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤ ꯌꯥꯝ ꯅꯠꯇꯦ ꯐꯤ 30 ꯁꯤꯁꯨ ꯐꯖꯕꯅꯤꯗ ꯑꯗꯣ ꯀꯩꯅꯣꯗꯤ ꯂꯥꯛꯑꯅꯤ ꯍꯥ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯣ ꯂꯥꯛꯑꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯕ ꯌꯥꯔꯅꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯨ ꯂꯥꯛꯀꯅꯦꯕ ꯕꯦꯗꯁꯤꯠꯇꯣ ꯑꯗꯨ ꯂꯥꯛꯑꯒꯁꯨ ꯊꯥꯔꯛꯑꯗꯕꯅꯦ ꯃꯌꯥꯝ ꯂꯥꯏꯚ ꯑꯗꯨ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯉꯁꯤꯗꯤ ꯉꯁꯤꯗꯤ ꯂꯥꯏꯚ ꯈꯔ ꯊꯦꯡꯉꯤ ꯍꯥ ꯉꯁꯤ ꯂꯥꯏꯚ ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯊꯦꯡꯉꯦ ꯃꯤ ꯂꯣꯏ ꯑꯩꯈꯣꯏꯒꯤ ꯇꯨꯝꯅꯔꯝꯃꯅꯤ ꯏꯆꯦ ꯃꯣꯅꯤꯀꯥ ꯁꯤꯡꯍꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯃꯤ ꯑꯗꯨ ꯇꯨꯝꯅꯔꯝꯃꯅꯤ ꯑꯝꯇꯪ ꯌꯦꯡꯍꯟꯖꯔꯒꯦ ꯃꯆꯨꯗ ꯉꯁꯥꯏ ꯁꯤꯁꯦ ꯎꯠꯇ꯭ꯔꯤ ꯑꯩꯈꯣꯏ ꯃꯥ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯒꯦ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯦꯍꯦ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯡꯕ ꯇꯣꯡꯗꯕꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯐꯤ ꯃꯥꯒꯤ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯨ ꯐꯖꯕꯅꯦ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯃꯌꯥꯝ ꯆꯪꯈ꯭ꯔꯦꯕ ꯁꯤꯁꯦ ꯐꯖꯕꯅꯦ ꯁꯤꯗꯤ ꯐꯖꯩ ꯁꯤꯗꯤ ꯐꯖꯗ꯭ꯔꯥ ꯑꯗꯨ ꯐꯖꯕꯅꯦ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦꯗꯅ ꯑꯩꯒꯤꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯃꯊꯪ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯐꯤꯁꯨ ꯑꯆꯧꯕ ꯄꯨꯊꯣꯔꯛꯇꯣꯏꯅꯦꯕꯀꯣ ꯐꯤꯖꯥꯎꯅꯦꯕ ꯂꯩꯔꯛꯄ ꯃꯇꯝꯗ ꯐꯤꯗꯣ ꯇꯠꯄ ꯁꯦꯒꯥꯏꯕ ꯌꯥꯎꯕ꯭ꯔꯥ ꯃꯨꯟꯅ ꯍꯪꯂꯛꯑꯣ ꯐꯠꯇꯕ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯥꯅꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯆꯟꯆꯜ ꯔꯥꯖꯀꯨꯃꯥꯔꯤ ꯒ꯭ꯔꯤꯟꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯦ ꯒ꯭ꯔꯤꯟꯁꯦ ꯁꯤ ꯒ꯭ꯔꯤꯟꯁꯦ ꯁꯤꯁꯦ ꯑꯝꯇꯪ ꯌꯦꯡꯍꯟꯁꯤ ꯁꯤꯁꯦ ꯐꯖꯕꯅꯦ ꯑꯗꯨ ꯇꯨꯝꯗ꯭ꯔꯤꯗ ꯃꯃꯥ ꯍꯥꯏꯀꯣ ꯃꯃꯥ ꯂꯥꯏꯚ ꯂꯣꯏꯔꯛꯄꯗ ꯇꯧꯁꯦ ꯍꯥꯏꯀꯣ ꯑꯥꯎ ꯅꯍꯥꯟꯒꯤ 600 ꯄꯤꯕꯗꯨ ꯂꯩꯔꯤꯕꯣ ꯂꯩꯔꯤꯌꯦ ꯑꯗꯨꯝ ꯑꯗꯨꯁꯨ ꯑꯗꯨ ꯁꯤꯁꯦ ꯐꯖꯗ꯭ꯔꯁꯦ ꯍꯣꯏ ꯑꯗꯨꯝ ꯐꯖꯕꯅꯦ ꯕꯤꯔꯥꯖ ꯅꯣꯏ ꯌꯨꯝꯅꯥꯛꯁꯦ ꯂꯣꯡꯖꯝ ꯑꯣꯏꯕ꯭ꯔꯥ ꯑꯩꯁꯨ ꯅꯣꯡꯊꯣꯝꯕꯝ ꯁꯤఆꯔꯄꯤꯑꯦꯐꯇ ꯂꯩꯕꯅꯤ ꯅꯣꯏꯒꯤ ꯁꯥꯟꯊꯣꯡ ꯂꯩꯗꯛꯇꯒꯤ ꯂꯣꯡꯖꯝ ꯌꯨꯝꯅꯥꯛꯁꯦ ꯑꯃ ꯂꯩꯃꯤꯟꯅꯔꯤ ꯑꯣ ꯑꯗꯨ ꯈꯪꯉꯝꯕ ꯌꯥꯏ ꯁꯤఆꯔꯄꯤꯑꯦꯐꯇ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯝ ꯑꯣ ꯗꯥ ꯁꯟꯗꯦ ꯍꯣꯏ ꯑꯣꯏꯔꯤꯗꯤ ꯗꯥ ꯀꯥꯟꯇꯣꯒꯨꯝꯕ ꯃꯣꯏ ꯀꯥꯟꯇꯣꯁꯨ ꯂꯩ ꯁꯟꯗꯦꯁꯨ ꯂꯩ ꯑꯣ ꯑꯗꯩ ꯃꯣꯏ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣꯗ ꯄꯦꯟꯁꯤꯟ ꯐꯪꯉꯝꯃꯅꯤ ꯃꯥꯗꯤ ꯅꯨꯄꯥ ꯑꯣꯏꯔꯝꯗꯣꯏꯅꯤ ꯂꯣꯏꯅ ꯐꯖꯩꯌꯦ ꯍꯩꯀꯣ ꯑꯗꯣ ꯂꯣꯡꯖꯝꯗꯤ ꯑꯣꯏꯗꯦ ꯅꯣꯡꯊꯣꯝꯕꯝ ꯑꯣꯏꯕ ꯅꯣꯡꯊꯣꯝꯕꯝꯒꯤ ꯒ꯭ꯔꯤꯟꯁꯤꯁꯨ ꯌꯥꯝ ꯐꯖꯩꯍꯦ ꯑꯩꯈꯣꯏ ꯐꯖꯩꯌꯦ ꯁꯤꯒꯤꯗꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤ ꯑꯩ ꯏꯇꯣꯝꯗ ꯑꯩꯈꯣꯏꯗꯤ 7 ꯆꯥꯛ PM ꯆꯥꯏꯍꯦ ꯑꯣ ꯂꯣꯏꯅ ꯐꯖꯩꯌꯦ ꯃꯃꯥꯗ ꯏꯟꯕꯗꯗꯤ ꯃꯃꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯕ ꯂꯥꯛꯑꯣ ꯂꯩꯕꯗꯤ ꯂꯥꯛꯑꯣ ꯂꯣꯏꯅ ꯐꯖꯩ ꯂꯧꯔꯔꯣꯏ ꯅꯣꯏ ꯏꯜꯂꯒ ꯌꯥꯝ ꯐꯖꯗꯣꯏꯅꯤ ꯌꯥꯔꯤꯕꯃꯈꯩ ꯑꯌꯥꯡꯕ ꯂꯩꯌꯨ ꯁꯝꯇꯨ ꯍꯥ ꯁꯦꯡꯕꯅꯤ ꯑꯌꯥꯡꯕ ꯑꯣ ꯑꯁꯤꯁꯦ ꯑꯗꯨ ꯌꯥꯡꯕ ꯐꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯁꯤꯁꯤꯔꯣ ꯌꯥꯝ ꯌꯥꯡꯕꯗꯤ ꯑꯣꯏꯗꯦ ꯁꯤꯗꯤ ꯑꯗꯣ ꯁꯤꯁꯦꯈꯔ ꯊꯥꯔꯞꯁꯨ ꯇꯧꯕꯅꯦꯕ ꯐꯤꯁꯦ ꯑꯄꯥꯕ ꯐꯤ ꯑꯄꯥꯕ ꯎꯜ ꯀꯩꯅꯣꯗꯣ ꯅꯠꯇꯦꯕꯀꯣ ꯀꯅꯥꯅꯣ ꯁꯟꯗꯦꯔꯣ ꯑꯣ ꯗꯥ ꯁꯟꯗꯦ ꯗꯥ ꯁꯟꯗꯦ ꯑꯩ ꯂꯣꯡꯖꯝ ꯃꯃꯥꯡꯒꯤ ꯍꯣꯏ ꯑꯣꯏꯗꯣꯏꯅꯤ ꯁꯤꯂꯥꯏ ꯃꯆꯥꯅꯨꯄꯥꯗꯣ ꯂꯣꯏ ꯐꯖꯩ ꯐꯤꯕꯨꯗꯤ ꯂꯣꯏ ꯐꯖꯩ ꯊꯥꯕ ꯐꯤꯁꯦꯈꯔ ꯊꯥꯔꯞꯇꯤ ꯇꯧꯋꯦꯕꯀꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦꯗꯅ ꯅꯤꯡꯊꯝꯊꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯕ ꯌꯥꯔꯤꯕ ꯃꯈꯩ ꯑꯌꯥꯡꯕ ꯂꯩꯌꯨ ꯁꯝꯇꯨ ꯑꯣ ꯑꯩ ꯈꯪꯗꯕꯩꯅꯤꯀꯣ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯁꯨꯝ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯗꯥ ꯙꯤꯔꯥꯖꯀꯤ ꯌꯨꯝꯗ ꯃꯃꯥꯒ ꯎꯅꯕ ꯂꯥꯛꯀꯦ ꯈꯟꯕꯁꯦ ꯗꯁꯥ ꯈꯔ ꯇꯥꯔ ꯂꯩꯔꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯃꯥꯅ ꯅꯥꯔ ꯂꯩꯕꯅꯤ ꯍꯟꯗꯛꯇꯤ ꯐꯤꯁꯦ ꯑꯔꯨꯝꯕ ꯑꯣꯏꯔꯁꯨ ꯂꯣꯏ ꯂꯧꯗ ꯌꯥꯗꯦ ꯃꯊꯪꯒꯤ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯂꯧꯅꯕꯅꯤ ꯂꯥꯛꯄꯁꯨ ꯌꯥꯏꯌꯦ ꯇꯧꯔ ꯍꯩꯔꯛꯇꯣꯏꯅꯤꯅ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏ ꯍꯩꯇꯦꯕꯀꯣ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯥꯏꯔꯤꯛꯇ ꯑꯣꯏꯗꯣꯏꯕ ꯇꯧꯔ ꯍꯩꯔꯛꯇꯣꯏꯅꯤ ꯈꯔ ꯂꯧꯕꯤꯔꯣ ꯃꯌꯥꯝ ꯐꯖꯅ ꯇꯧꯕ ꯍꯧꯔꯣ ꯕꯤꯖꯤꯅꯦꯁꯇꯣ ꯗꯦꯜꯂꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯑꯩꯅ ꯃꯅꯤꯡꯗ ꯁꯥꯕꯤꯗꯣꯔꯤꯕꯀꯣ ꯇꯧꯔꯗꯕꯅꯤ ꯑꯗ ꯑꯗꯨꯒꯅꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯩꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯍꯩꯔꯛꯑꯅꯤ ꯂꯨꯍꯣꯡꯗꯕ ꯈꯔ ꯌꯨꯝ ꯈꯔ ꯄꯥꯟꯕ ꯄꯥꯟꯗꯕ ꯌꯨꯝ ꯂꯣꯏꯁꯤꯟꯕ ꯑꯗꯨꯝꯗꯤ ꯇꯧꯕꯤꯔꯝꯃꯒꯦ ꯈꯜꯂꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯗꯤ ꯑꯁꯤ ꯂꯧꯔ ꯑꯃꯨꯛ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯌꯥꯔꯗꯤ ꯐꯗꯧꯅꯤꯗꯅ ꯍꯟꯕꯗꯤ ꯌꯥꯔꯣꯏꯌꯦ ꯁꯤꯁꯦ ꯁꯤꯔꯣ ꯍꯟꯕ ꯌꯥꯔꯣꯏꯗ ꯑꯗꯨꯝ ꯊꯝꯃꯣꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯃꯥ ꯏꯟꯅꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯂꯧꯁꯜꯂꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯪ ꯇꯞꯄꯦ ꯄꯛꯆꯩ ꯇꯧꯔꯤꯕꯗꯤ ꯂꯛꯁꯃꯤ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯞ ꯆꯥꯅꯁꯨ ꯌꯥꯎꯏ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯗ ꯁꯤꯁꯦ ꯐꯤ ꯌꯥꯝꯕ ꯅꯠꯇꯦꯗ ꯐꯤ 10 ꯈꯛꯇꯅꯤ ꯑꯗꯣ ꯍꯥꯟꯅꯒꯤꯗꯨꯁꯨ ꯌꯦꯡꯍꯜꯂꯨꯗꯅ ꯏꯆꯟꯒꯤꯗꯣ ꯍꯥꯟꯅꯒꯤꯗꯨ ꯑꯩꯅ ꯁꯤꯗ ꯌꯦꯡꯍꯟꯈꯤꯗ ꯃꯆꯨꯗꯣ ꯄꯨꯊꯣꯔꯛꯀꯦ ꯐꯤ ꯃꯆꯨ ꯌꯥꯝ ꯄꯨꯊꯣꯛꯇꯕꯅꯦꯕ ꯑꯩꯅ ꯃꯌꯥꯝ ꯂꯩꯔꯤꯑꯕꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯍꯟꯗꯛꯇꯣ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯠꯁꯤꯠꯇꯣ ꯑꯗꯨꯁꯨ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯦ
ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯣꯠ ꯆꯩ ꯂꯨꯝꯕ ꯃꯥꯅ ꯐꯤ ꯃꯌꯥꯝꯗꯣ ꯊꯥꯕ ꯂꯩ ꯂꯥꯛꯑꯦ ꯁꯤꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯨꯝꯃꯣꯏꯗ ꯈꯟꯕꯅꯤꯗꯣ ꯈꯪꯗꯦ ꯎꯝ ꯑꯗꯨꯝ ꯑꯄꯥꯕ ꯑꯣꯏꯅ ꯂꯩꯌꯣ ꯍꯥꯏꯗꯣ ꯃꯊꯪꯗꯩꯗꯤ ꯁꯤꯅ ꯈꯪꯉꯅꯤ ꯑꯄꯥꯕ ꯑꯍꯥꯟꯕ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯅꯤꯗ ꯁꯨꯝ ꯈꯟꯕꯁꯤꯗ ꯁꯤꯁꯨ ꯅꯨꯄꯥꯅ ꯐꯤ ꯐꯖꯕꯅꯦ ꯑꯗꯨꯝ ꯈꯟꯕꯅꯤꯅ ꯍꯩꯇꯦꯗꯅ ꯑꯩꯈꯣꯏꯗꯤ ꯁꯤꯁꯨ ꯐꯖꯗ꯭ꯔꯅꯦ ꯁꯨꯝ ꯎꯝ ꯁꯤꯅ ꯈꯔ ꯄꯥꯕ ꯃꯆꯥꯗꯨꯅꯤ ꯁꯤꯁꯦ ꯏꯟꯕꯗ ꯌꯥꯝ 600 ꯅꯨꯡꯉꯥꯏꯕ ꯑꯁꯤꯅ ꯁꯤꯁꯦ 600 ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯅꯤꯡ 600 ꯃꯃꯥꯡꯒ ꯈꯛꯇꯅꯤ ꯑꯣꯟꯕ ꯌꯥꯏꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯁꯥꯝꯊꯣꯡ ꯅꯣꯡꯖꯝ ꯂꯩꯔꯛꯁꯦ ꯁꯤ ꯑꯍꯟꯇꯦꯝ ꯂꯩꯀꯥꯏꯒ ꯊꯪꯅꯕ ꯅꯠꯇꯦ ꯌꯦꯂꯥꯡ ꯂꯩꯀꯥꯏ ꯑꯦꯂꯥꯡꯕꯝ ꯊꯪꯅꯕꯅꯤ ꯂꯩꯀꯥꯏ ꯂꯩꯔꯛ ꯑꯆꯧꯕ ꯂꯩꯔꯛ ꯃꯆꯥ ꯑꯗꯨꯒ ꯊꯪꯅꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯣꯀꯦꯁꯟꯁꯨ ꯍꯥꯞꯄꯅꯦꯕꯀꯣ ꯂꯣꯀꯦꯁꯟꯗ ꯂꯥꯛꯄꯤꯔ ꯅꯝꯁꯤꯜꯂꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯆꯪꯉꯒꯅꯦ ꯍꯣꯔꯦꯟ ꯂꯥꯏꯚꯁꯦ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯁꯨꯝ ꯅꯧꯅ ꯍꯧꯗꯣꯛꯆꯕꯅꯤꯗ ꯑꯩꯈꯣꯏ ꯕꯤꯠꯇ ꯑꯝꯇ ꯇꯧꯗꯕ ꯊꯕꯛꯅꯤꯗ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯃꯥꯅꯦ ꯑꯍꯥꯟꯕꯅꯤ ꯍꯟꯗꯛ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯤꯔꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯩꯁꯥ ꯈꯔ ꯐꯪꯕꯗꯣ ꯑꯗꯨꯅ ꯑꯩ ꯂꯩꯕꯤꯔꯛꯄꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯣꯜꯀꯇꯥ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯒ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯣꯏ ꯀꯩꯕꯣꯏꯀꯣ ꯊꯕꯛ ꯁꯨꯝ ꯇꯧꯅ ꯃꯌꯥꯝꯗꯁꯨ ꯃꯌꯥꯝ ꯎꯅꯕ ꯂꯥꯛꯄ ꯃꯌꯥꯝꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯨꯝ ꯁꯤꯟꯖꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯅ ꯐꯤ ꯃꯆꯥꯗꯨꯅꯤ ꯑꯗꯨꯒ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯌꯥꯎꯕ ꯇꯥꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯒꯦ ꯐꯤ ꯌꯣꯟꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯐꯤ ꯊꯨꯞꯄꯗ ꯃꯤꯅ ꯆꯈꯥꯏꯕꯤꯔꯝꯕꯗꯣ ꯆꯨꯝꯃꯦ ꯁꯤꯁꯨ ꯃꯆꯥꯗꯨ ꯁꯤꯗ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯁꯤ ꯐꯤ ꯑꯩ ꯃꯆꯥꯗꯨꯅꯤ ꯆꯥꯗ꯭ꯔꯤ ꯐꯤ ꯆꯥꯛ ꯃꯆꯥ ꯆꯥꯔꯦ ꯑꯩꯗꯤ ꯃꯥꯗꯤ ꯆꯥꯗ꯭ꯔꯤ ꯗꯥꯒꯤ ꯂꯥꯏꯐꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯗꯦ ꯁꯤꯁꯦ ꯁꯦꯝꯕ ꯌꯥꯕꯅꯦ ꯑꯩꯒꯤ ꯐꯣꯂꯣ ꯕꯇꯟꯗꯨ ꯅꯝꯁꯤꯜꯂꯦꯗꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤꯁꯨ ꯂꯥꯏꯚ ꯚꯤꯗꯤꯑꯣꯒꯤꯁꯨ ꯁꯤꯁꯨ ꯑꯣꯜ ꯐꯖꯕꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯣꯏ ꯁꯤꯅ ꯈꯔ ꯊꯝꯕꯤꯌꯣ ꯄꯤꯛꯇꯛ ꯇꯧꯕ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯐꯖꯕꯅꯤ ꯀꯃꯦꯟ ꯀꯟꯕ ꯁꯤꯗꯤ ꯌꯥꯎꯔꯁꯨꯀꯣ ꯀꯩꯅꯣ ꯇꯧꯗꯦ 600 ꯈꯛꯇꯅꯤ ꯎꯝ ꯑꯗꯨꯗꯨꯅ ꯑꯃꯗꯨꯅ ꯆꯥꯎꯕ ꯐꯤꯖꯥꯎꯅꯤꯅꯀꯣ ꯎꯝ ꯂꯧꯋꯦꯕ ꯃꯥꯅꯦ ꯆꯨꯝꯃꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯩ ꯑꯗꯨ ꯍꯥꯏꯗꯤ ꯁꯤ ꯁꯖꯦꯁꯟ ꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗꯣꯏꯅꯦꯕꯀꯣ ꯀꯣꯗꯥꯒꯤꯗꯤ ꯁꯥꯜꯒꯤ ꯁꯤ ꯋꯥꯠꯄꯅꯦ ꯐꯖꯕ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯗ꯭ꯔꯗꯤ ꯃꯃꯜ ꯋꯥꯡꯗꯦ ꯃꯣꯏꯁꯦꯀꯣ ꯑꯗꯨꯝ ꯑꯍꯣꯡꯕ ꯑꯣꯏꯕꯅꯤ나 ꯃꯃꯜ ꯋꯥꯡꯉꯗꯤ ꯌꯥꯝ ꯐꯖꯕ ꯑꯣꯏꯗꯣꯏꯅꯦ ꯑꯁꯤꯗꯤ ꯀꯩꯅꯣꯒꯤꯅꯤ ꯗꯦꯜꯂꯤꯒꯤꯅꯤ ꯑꯩ ꯗꯦꯜꯂꯤꯗꯩꯁꯨ ꯑꯝꯇꯪ ꯌꯦꯡꯉꯨꯒꯦ ꯈꯟꯕꯅꯤ ꯍꯥꯏꯗꯤ ꯀꯣꯜꯀꯇꯥꯒꯤ ꯆꯠꯂꯨꯔꯦ ꯍꯧꯖꯤꯛ ꯗꯦꯜꯂꯤ ꯆꯠꯂꯒ ꯑꯃꯨꯛ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯣꯏ ꯃꯃꯜꯅ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯅꯤꯀꯣ ꯊꯥꯗꯣꯛꯄꯗꯅ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯒꯅꯤꯗꯣ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯊꯥꯗꯣꯛꯄꯁꯤꯗꯅꯦꯕ ꯄꯣꯠꯁꯦ ꯀꯌꯥꯝ ꯂꯨꯝꯃꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯍꯣꯡ ꯇꯥꯔꯁꯨ ꯄꯣꯠꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒ ꯌꯧꯔꯛꯄꯒꯗ ꯌꯥꯝ ꯊꯤꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯀꯣ ꯃꯃꯥꯁꯦ ꯅꯣꯛꯄꯒ ꯑꯗꯨꯝ ꯂꯩꯌꯦ ꯑꯣꯏꯖꯔꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯏꯔꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯒꯦ ꯂꯣꯏꯔꯕ ꯏꯃꯥ ꯕꯕꯥ ꯐꯤ ꯑꯃꯈꯛꯇ ꯑꯩ ꯑꯗꯨꯗꯣ ꯖꯤꯝꯒꯤ ꯕꯦꯒꯅꯤꯀꯣ ꯀꯃꯥꯏꯅ ꯐꯤ ꯍꯥꯞꯆꯤꯜꯂꯤꯗꯣ ꯁꯤꯔꯣ ꯁꯤꯅ ꯃꯆꯥ ꯃꯊꯪꯗꯗꯤ ꯃꯆꯥ ꯑꯩꯒꯤ ꯏꯆꯟꯒꯤꯗꯤ ꯀꯥꯎꯅꯤ ꯀꯥꯎꯔꯣꯏ ꯏꯆꯟꯒꯤ ꯃꯆꯥꯗꯨꯅꯤ ꯃꯆꯥꯁꯤꯅ 600 ꯑꯃꯁꯤꯅ 950 ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯐꯣꯂꯣ ꯇꯧꯕꯗꯣ ꯑꯗꯨꯗ ꯐꯣꯂꯣꯗ ꯑꯃꯨꯛꯇꯪ ꯅꯝꯁꯤꯜꯂꯦꯅ ꯑꯗꯨꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯔ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯩ ꯅꯣꯡꯃ ꯇꯥꯛꯆꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥ ꯐꯤ ꯀꯟꯅ ꯊꯨꯞꯄꯤ ꯁꯣꯝꯅꯥꯀꯟꯗꯀꯣ ꯁꯨꯝ ꯌꯦꯡꯍꯟꯕꯒꯤ ꯁꯤ ꯐꯤꯁꯦ ꯐꯖꯕꯅꯤ ꯗꯗꯥ ꯑꯩ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯑꯩꯗꯤ ꯃꯊꯦꯜ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯥꯔꯦ ꯀꯔꯤ ꯆꯥꯏ ꯃꯣꯔꯣꯛ ꯃꯦꯠꯄ ꯇꯧꯔ ꯆꯥꯏ ꯁꯤꯁꯨ ꯐꯖꯕꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯁꯨꯅꯤꯇꯥꯗ ꯌꯥꯝ ꯆꯥꯟꯅꯒꯗꯕ ꯃꯆꯨꯅꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯁꯤꯁꯦ ꯒ꯭ꯔꯤꯟꯅꯤꯁ ꯑꯣꯏꯕ ꯁꯤ ꯐꯖꯕꯅꯦ ꯌꯥꯝ ꯁꯤ ꯐꯖꯕꯅꯤ ꯗꯗꯥꯒꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯃꯥ ꯆꯥꯖꯔꯦ ꯑꯩ ꯆꯥꯔꯦ ꯀꯥꯡꯁꯣꯏꯒ ꯑꯗꯣ ꯍꯣꯡꯅ ꯊꯥꯗꯣꯛꯄ ꯌꯥꯅꯕ ꯃꯊꯪꯗꯤ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯇꯥꯡꯃꯜꯂꯦ ꯍꯥꯏꯔꯣ ꯃꯣꯏꯅ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯄꯩꯁꯥꯗꯣ ꯈꯔ ꯆꯠꯄꯅꯤꯅ ꯇꯥꯡꯉꯦ ꯍꯥꯏꯔꯛꯏꯔꯕ ꯍꯥꯏꯗꯤ ꯍꯣꯡꯅ ꯑꯗꯨꯝ ꯊꯥꯕ ꯌꯥꯅꯕ ꯇꯧꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯊꯤꯗꯣꯏꯅꯦ ꯑꯗꯨꯝ ꯂꯝꯕꯤ ꯊꯤꯗꯣꯏꯅꯦ ꯀꯌꯥꯝ ꯍꯣꯡꯍꯟꯕ ꯌꯥꯏ ꯕꯦꯠꯁꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯕꯦꯠꯁꯤꯠ ꯑꯃ ꯌꯥꯎꯔꯅꯤꯀꯣ ꯗꯕꯜ ꯕꯦꯗꯇꯅꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯗꯕꯜ ꯕꯦꯗꯁꯤꯠ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯗ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯕꯦꯗꯁꯤꯠꯇꯨꯗ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯤ ꯀꯩꯅꯣ ꯃꯥꯅꯦ ꯕꯦꯗꯁꯤꯠꯇꯣ ꯄꯤꯂꯣ ꯑꯗꯨꯗꯅꯦ ꯀꯣꯚꯔ ꯍꯥꯏꯔꯣ ꯄꯤꯂꯣ ꯀꯣꯚꯔ 2 ꯍꯥꯞꯄꯛꯇꯣꯏꯕꯀꯣ ꯑꯗꯨ ꯕꯦꯗꯁꯤꯠꯇꯣ ꯌꯥꯎꯔꯒ ꯄꯤꯂꯣ ꯀꯣꯚꯔ 2 ꯑꯃꯒ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯣꯏꯕꯩ ꯋꯥꯅꯤꯗ ꯑꯩ ꯁꯣꯏꯗꯦ ꯍꯥꯏꯔꯤꯁꯦ ꯑꯃꯅꯅꯦ ꯁꯨꯃꯥꯏꯅ ꯂꯩ ꯕꯣꯝꯕꯦꯔꯣꯝꯗꯒꯤ ꯄꯨꯔꯛꯄ ꯑꯗꯨꯃ ꯑꯗꯨꯕꯨꯗꯤ 700 ꯆꯥꯡꯗ ꯂꯩꯅꯦꯕ ꯑꯃꯗꯨꯅ 500 ꯆꯥꯡꯗ ꯊꯥꯗꯣꯛꯀꯦꯅ ꯈꯟꯕ ꯃꯌꯥꯝ ꯇꯥꯡꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯑꯗꯣ ꯑꯩ ꯌꯦꯡꯗꯣꯏꯅꯦ ꯁꯔꯚꯦ ꯃꯆꯥ ꯑꯃꯅꯦꯀꯣ ꯑꯩꯈꯣꯏꯗꯁꯨ ꯈꯪꯗꯕꯅꯤꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯇꯥꯡꯉꯤ ꯑꯃꯅ 500 ꯑꯃꯅ 700 ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯕ
ꯑꯗꯨꯒ 500ꯁꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯋꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯗꯨꯒ ꯑꯃ 700ꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪꯗꯤ ꯐꯒꯠꯀꯅꯤꯀꯣ ꯆꯨꯝꯃꯦ ꯄꯥꯝꯃꯦ ꯕꯦꯠꯁꯤꯠ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯣꯡꯉꯅꯤ ꯕꯖꯥꯔꯗꯒꯤ ꯑꯣ ꯑꯗꯨꯁꯦ ꯁ꯭ꯋꯥꯏꯗ ꯊꯥꯗꯣꯛꯄ ꯃꯇꯝꯗꯅꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ 500ꯒ 700ꯒꯁꯦ ꯃꯃꯟꯗꯣ ꯋꯥꯡꯕ꯭ꯔꯥ ꯋꯥꯡꯗꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝꯅ ꯄꯥꯁꯃꯤꯅꯥꯗꯤ ꯐꯤ ꯐꯔꯤꯈꯩ ꯄꯥꯔꯤꯈꯩ ꯐꯁꯨ ꯐꯖꯕꯅꯤ ꯑꯣ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯑꯗꯣ ꯃꯥꯅ ꯍꯩꯇꯕꯅꯤꯅ ꯈꯔ ꯍꯩꯇꯕꯅꯤ ꯑꯊꯥꯕ ꯑꯣꯏꯅ ꯇꯧꯔꯛꯑꯦꯕ ꯃꯊꯪꯗꯕꯨꯗꯤ ꯈꯪꯉꯛꯑꯅꯤꯅ ꯑꯩ ꯃꯥꯗꯤ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯕꯅꯤꯅ ꯈꯪꯍꯧꯗꯕꯅꯤ ꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯑꯣꯏꯗꯤ ꯈꯪꯁꯨ ꯑꯩꯈꯣꯏ ꯈꯪꯗꯧꯕꯀꯣ ꯃꯥ ꯄꯨꯒꯗꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯗꯤ ꯄꯨꯍꯧꯗ꯭ꯔꯦꯕ ꯅꯨꯄꯥ ꯑꯩꯈꯣꯏ ꯃꯥꯅ ꯏꯜꯂꯤꯕ ꯁꯥꯜꯁꯦ ꯑꯁꯤꯁꯦ 950 ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯄꯥꯕꯗꯨꯅ 600 ꯑꯣꯏꯗꯣꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯃ ꯕꯦꯠꯁꯤꯠꯁꯦ 500ꯒ 700ꯒ ꯑꯗꯨꯝ ꯃꯃꯜꯁꯦ ꯋꯥꯡꯕ꯭ꯔꯥ ꯑꯗꯨꯝ ꯅꯦꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯤꯌꯨꯅꯦ ꯀꯌꯥ ꯄꯤꯒꯦ ꯗꯗꯥ ꯍꯥꯏꯌꯦ 950 ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯊꯥꯕꯁꯤꯅ ꯑꯃꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ 600 ꯑꯄꯥꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯇꯥꯗ꯭ꯔꯦ ꯂꯣꯡꯖꯝ ꯂꯩꯔꯛ ꯀꯌꯥꯝ ꯆꯪꯒꯦ ꯂꯣꯡꯖꯝ ꯂꯩꯔꯛ ꯑꯃꯅꯨꯡ ꯆꯪꯗꯣꯏꯅꯦꯕꯀꯣ ꯒꯣꯂꯥꯏ ꯊꯦꯛꯑꯅꯤ ꯑꯥꯔ ꯀꯦ ꯔꯟꯕꯤꯔ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯦꯛꯁ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯔꯟꯕꯤꯔꯒꯤ ꯃꯣꯏꯒꯤ ꯅꯥꯀꯟꯗ ꯅꯤꯡꯊꯦꯝꯆꯥ ꯀꯣꯂꯨꯞꯀꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯅꯤꯡꯒꯤ ꯑꯥꯔ ꯀꯦ ꯔꯟꯕꯤꯒꯤ ꯀꯣꯂꯨꯞꯇꯣ ꯑꯗꯨ ꯑꯥꯔ ꯀꯦ ꯔꯟꯕꯤꯒꯤ ꯂꯩꯀꯥꯏꯗꯣ ꯃꯣꯏ ꯂꯩꯀꯥꯏꯗꯣ ꯁꯤꯈ꯭ꯔꯦꯗꯅ ꯃꯥꯕꯨꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯃꯌꯥꯝꯅ ꯅꯍꯥꯟꯋꯥꯏ ꯑꯥꯔ ꯀꯦ ꯔꯟꯕꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏ ꯂꯦꯟꯃꯥꯔꯛ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯅꯩ ꯍꯥ ꯇꯥꯛꯅꯩꯌꯦꯕ ꯂꯝꯁꯦ ꯍꯣꯡꯃꯜꯂꯦ ꯀꯩꯅꯣ ꯀꯔꯕꯥꯔ ꯍꯩꯕ ꯋꯥꯠꯂꯤꯀꯣ ꯍꯣꯡꯃꯜꯂꯤꯁꯦ ꯁꯤꯗꯥꯗ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯍꯣꯡ ꯄꯤꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯥꯏ ꯕꯤꯠꯅꯤꯗ ꯁꯦꯡꯅ ꯍꯥꯏꯇꯥꯔꯤꯁꯦ ꯑꯩꯅ ꯁꯤꯗ ꯐꯤꯗꯣꯀꯣ ꯄꯩꯁꯥ ꯇꯣꯡꯕ ꯑꯝꯇ ꯊꯤꯗꯕꯤꯗꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯝ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯅ ꯂꯥꯛꯑꯣ ꯅꯪ ꯁꯨꯅꯤꯇꯥ ꯂꯥꯛꯑꯣ ꯑꯝꯇ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯂꯩꯗꯅ ꯑꯗꯨꯅ ꯄꯩꯁꯥꯅ ꯂꯩ ꯌꯥꯗꯕꯅꯤꯅ ꯁꯨꯅꯤꯇꯥ ꯂꯥꯛꯑꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯔꯥꯎꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯇꯧꯖꯔꯕꯅꯤꯗꯀꯣ ꯄꯩꯁꯥ ꯃꯥꯡꯕ ꯇꯣꯡꯕ ꯊꯤꯗ꯭ꯔꯒ ꯑꯩꯗꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯂꯝꯕꯤ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯑꯣꯖꯥꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤꯁꯨ ꯂꯝꯕꯤꯁꯨ ꯂꯩ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯆꯥꯁꯨ ꯈꯔ ꯇꯧꯔꯤ ꯑꯩꯈꯣꯏ ꯀꯔꯕꯥꯔꯗꯤ ꯍꯩꯇ꯭ꯔꯤꯁꯦ ꯁꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯔꯥꯎꯕꯗꯨ ꯎꯔꯒ ꯑꯩꯁꯨ ꯂꯩꯕꯤꯔꯛꯄꯅꯤ ꯃꯥꯅ ꯂꯥꯛꯀꯦꯗꯤ ꯁꯨꯅꯤꯇꯥꯗꯣ ꯀꯩꯗꯧ ꯂꯥꯛꯇꯣꯏꯅꯣ ꯏꯆꯦ ꯆꯤꯜꯂꯝꯒꯅꯤ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕꯅꯤ ꯁ꯭ꯀꯨꯜ ꯍꯥ ꯆꯠꯄ ꯈꯣꯠꯄ ꯆꯤꯜꯂꯝꯒꯅꯤꯕ ꯏꯆꯦ ꯁꯤꯅ ꯑꯉꯥꯡꯕꯅꯤ ꯑꯉꯥꯡꯕꯅꯤ ꯑꯉꯥꯡꯕꯁꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯏꯆꯦ ꯁꯨꯅꯤꯇꯥꯗꯤ ꯑꯉꯥꯡꯕ ꯄꯛꯆꯗꯦ ꯍꯥꯏꯗꯤ ꯑꯃꯨꯔꯥꯛ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯉꯥꯡꯕꯗꯤ ꯒ꯭ꯔꯤꯟ ꯅꯠꯇꯦꯗ ꯁꯤꯁꯦ ꯃꯆꯨꯒꯨꯝꯕ ꯄꯔꯄꯜ ꯃꯆꯨꯒꯨꯝꯕꯀꯣ ꯃꯆꯨꯁꯦ ꯈꯔ ꯗꯤꯞ ꯁꯤꯁꯦ ꯑꯣꯏꯔꯒꯅ ꯑꯅꯤꯕꯗꯣ ꯃꯒꯨꯟ ꯑꯣꯏꯔꯦ ꯂꯩꯕꯗꯣ ꯍꯦꯟꯒꯠꯂꯦꯕ ꯁꯣꯝꯗꯅ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣ ꯃꯆꯨ ꯑꯅꯤ ꯁꯨꯕ꯭ꯔꯥ ꯃꯆꯨꯁꯦ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯣ ꯑꯗꯨꯅ ꯑꯃ ꯂꯩꯔꯦ ꯅꯤꯡꯊꯝꯊꯥ ꯏꯪꯉꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ ꯁꯤ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯖꯧ ꯖꯧꯁꯨ ꯂꯥꯎꯗꯦꯕ ꯇꯥꯡꯕ꯭ꯔꯥ ꯍꯣꯡꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯃꯦꯝꯀꯣ ꯑꯗ ꯄꯤꯕ ꯃꯃꯜꯗꯩ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯒꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯆꯥꯔꯖꯦꯁ ꯌꯥꯗ꯭ꯔꯗꯤ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯅꯦ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯤ ꯆꯥꯔꯖ ꯌꯥꯝ ꯆꯥꯎꯅ ꯂꯧꯋꯦꯕꯀꯣ ꯇꯪꯈꯥꯏ ꯑꯃꯒꯨꯝꯕ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯔ ꯍꯣꯗꯥꯝ ꯂꯩꯔꯛ ꯏꯄꯥꯝꯅꯦ ꯅꯛꯅꯔꯦꯍꯦ ꯃꯥꯅꯦ ꯍꯣꯗꯥꯝ ꯂꯩꯔꯛꯀꯤ ꯍꯦꯛ ꯃꯊꯪꯒꯤ ꯂꯩꯔꯛꯇ ꯂꯩꯔꯦ ꯂꯥꯛꯀꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯄꯥꯝꯕ ꯌꯥꯎꯔꯦ ꯍꯩ ꯏꯆꯦꯅ ꯍꯥꯏꯁꯦ ꯋꯥꯎ ꯍꯩ ꯕꯦꯒ ꯌꯥꯝ ꯑꯍꯥꯟꯕ ꯂꯥꯛꯄꯅ ꯔꯥꯖꯥ ꯑꯄꯥꯝꯕ ꯈꯜꯍꯧꯕ ꯃꯥꯅꯦ ꯕꯦꯒ ꯌꯥꯝ ꯍꯣꯡꯕꯅꯤ ꯄꯣꯠꯁꯤ ꯌꯥꯝ ꯐꯕꯅꯤ ꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕ꯭ꯔꯣ ꯁꯖꯦꯁ ꯇꯧꯕꯤꯔꯛꯄꯁꯦ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯊꯪ ꯆꯠꯄ ꯈꯣꯠꯄꯗ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯂꯝꯕꯤꯗꯨ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯕꯤꯔꯒ ꯃꯊꯪꯗ ꯈꯪꯅꯅꯕ ꯍꯦꯟꯅꯁꯨ ꯑꯐꯕ ꯄꯣꯠꯇꯨ ꯍꯣꯡꯕ ꯄꯣꯠ ꯄꯨꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯒꯦ ꯇꯧꯕꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏꯁꯨ ꯁꯨꯝ ꯕꯤꯠꯇ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯀꯣ ꯔꯦꯠꯇꯣ ꯐꯖꯕꯗꯣ ꯑꯝꯇ ꯏꯟꯊꯣꯛꯁꯤ ꯂꯥꯛꯑꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯝꯕꯗ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯑ ꯏꯜꯂꯔꯣ ꯍꯥꯏꯕ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯤ 190 ꯌꯦꯡꯉꯤ ꯑꯗꯨ ꯁꯨꯌꯥꯝ ꯊꯦꯡꯉꯁꯦ ꯃꯣꯏ ꯌꯦꯡꯕꯤꯔꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯥꯅꯤ ꯌꯥꯝ ꯊꯦꯡꯉꯕꯁꯤꯗ ꯊꯦꯡꯉꯕꯅꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯏꯆꯦ ꯁꯨꯅꯤꯇꯥꯁꯨ ꯀꯟꯅ ꯌꯦꯡꯉꯤ ꯉꯁꯥꯏꯗꯒꯤ ꯂꯥꯏꯚ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯁꯨꯅꯤꯇꯥꯁꯦ ꯂꯥꯏꯚꯇ ꯌꯦꯡꯕꯗꯩ ꯍꯦꯟꯅ ꯅꯣꯡꯃꯗ ꯎꯅꯗ꯭ꯔꯗꯤ ꯃꯥ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯏꯆꯦ ꯌꯥꯝ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟꯒ ꯇꯧꯔꯒ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯉꯥꯛꯇ ꯃꯌꯥꯝ ꯊꯥꯔꯝꯃꯣ ꯏꯁꯤꯡ ꯊꯛ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯁꯤꯗꯤ ꯎꯠꯂꯔꯣꯏꯁꯤ ꯀꯥꯟꯅꯗꯦ ꯑꯄꯥꯕꯗ ꯎꯠꯂꯨ ꯀꯩꯅꯣ ꯏꯃꯥ ꯍꯥ ꯑꯄꯥꯕꯗ ꯎꯠꯂꯣꯕ ꯑꯄꯥꯕꯗꯣ ꯀꯔꯝꯕꯅꯣ ꯁꯤꯁꯦ ꯃꯣꯏ ꯄꯥꯝꯃꯣꯏꯗ ꯁꯤꯁꯦ ꯊꯥꯕꯅꯦ ꯄꯥꯗꯕꯅꯦ
ꯑꯄꯥꯕꯩꯗꯤ ꯑꯗꯨꯁꯨ ꯁꯨꯝ ꯀꯩꯅꯣꯅꯦ ꯑꯁꯤꯅ 300 ꯑꯣꯏꯗꯦꯕ ꯁꯤꯗꯤ ꯍꯣꯡꯕꯅꯦꯕ ꯑꯍꯟꯁꯤꯡꯒꯤꯀꯣ ꯁꯤꯗꯤ ꯑꯍꯣꯡꯕ ꯐꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯐꯤꯕꯨ ꯀꯌꯥꯝ ꯆꯥꯎꯕ ꯐꯤꯗꯤ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯨꯗꯤ ꯋꯥꯎ ꯑꯧ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨ ꯂꯩꯔꯣꯡꯒ ꯌꯥꯎꯗꯕꯤ ꯏꯆꯝ ꯆꯝꯕ ꯃꯄꯥꯟ ꯕꯣꯔꯗꯔ ꯑꯗꯨꯝ ꯇꯧꯕꯤꯗꯣ ꯑꯗꯨ ꯕꯣꯔꯗꯔ ꯆꯥꯎꯃꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗ ꯕꯣꯔꯗꯔꯁꯦ ꯄꯤꯛꯄꯅ ꯍꯦꯟꯅꯗꯤ ꯄꯥꯝꯅꯕꯅꯦꯕꯀꯣ ꯃꯤꯅ ꯄꯤꯛꯄ ꯄꯥꯝꯅꯩ ꯍꯥꯏ ꯑꯗꯣ ꯑꯆꯧꯕ ꯑꯣꯏ ꯂꯩꯁꯜꯂꯛꯑꯦ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯍꯥꯏ ꯉꯁꯤ ꯊꯣꯛꯂꯛꯏꯔꯣ ꯇꯤꯔꯥꯁꯅ ꯍꯥꯏꯕꯤꯔꯦ ꯑꯩ ꯉꯁꯤ ꯊꯣꯛꯂꯛꯄꯅꯦ ꯀꯌꯥ ꯄꯤꯔꯤꯅꯣ ꯑꯁꯤꯗꯤ 300 ꯑꯣꯏꯕ ꯍꯥꯟꯅꯒꯤ ꯑꯩꯈꯣই ꯃꯥꯅ ꯇꯧꯕꯗꯨꯅ ꯑꯃꯨꯛ 950 ꯁꯨꯃꯥꯏꯅ ꯑꯣꯏꯒꯗꯣꯏꯅꯤ ꯁꯨꯝ ꯗꯤꯁꯀꯥꯎꯟ ꯇꯧꯗꯣꯏ ꯐꯤ ꯎꯠꯂꯛꯑꯣ ꯍꯥꯏꯌꯦ ꯎꯠꯂꯛꯑ ꯂꯣꯏꯔꯦ ꯎꯠꯂꯛꯀꯦ ꯑꯍꯥꯟꯕꯗ ꯌꯦꯡꯍꯧꯗ꯭ꯔꯕꯣ ꯉꯁꯥꯏꯒꯤꯗꯣ ꯑꯃꯨꯛ ꯊꯨꯞꯄꯗ ꯑꯩꯈꯣꯏ ꯃꯥꯅ ꯋꯥꯔꯦꯅꯦ ꯇꯤꯔꯥ ꯊꯨꯞꯐꯟꯗꯣꯏꯅꯤ ꯀꯣꯟꯅ ꯊꯨꯞꯄꯗꯅꯦ ꯃꯥ ꯍꯥꯟꯅ ꯂꯣꯏ ꯌꯦꯡꯍꯜꯂꯣ ꯍꯥꯟꯅ ꯌꯦꯡꯉꯤꯗꯨꯗꯤ ꯉꯁꯥꯏ ꯑꯩꯅ ꯇꯧꯔꯤꯗꯨꯗꯤ ꯍꯣꯏ ꯌꯥꯏ ꯍꯥꯏꯀꯣ ꯃꯃꯟꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇ 500 ꯄꯤꯕ ꯑꯃꯒ 700 ꯄꯤꯕꯁꯦ ꯇꯥꯡꯃꯟꯕ꯭ꯔꯥ ꯍꯣꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝꯗꯣ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯆꯧꯕ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯥꯡꯁꯣꯏꯒ ꯏꯔꯣꯝꯕꯒ ꯀꯩꯅꯣꯒ ꯇꯧꯔ ꯆꯥꯏ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯀꯩꯕ ꯀꯥꯡꯁꯣꯏꯅꯦ ꯃꯣꯔꯣꯛ ꯃꯣꯁꯀꯤꯇꯣ ꯃꯦꯠꯄꯅꯦ ꯁꯤꯒꯅꯦꯆꯔꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗꯨꯒ ꯆꯥꯔꯦ ꯁꯤꯁꯨ ꯐꯖꯕꯅꯦ ꯁꯤ ꯐꯖꯕ ꯀꯣꯜꯀꯇꯥꯗ ꯂꯤꯗꯔꯁꯨ ꯌꯥꯝ ꯐꯕꯅꯤ ꯕꯦꯛ ꯐꯖꯕ ꯌꯥꯝ ꯐꯪꯕꯅꯤ ꯍꯥꯏ ꯕꯦꯛꯇꯤ ꯌꯥꯝ ꯂꯩꯍꯧꯋꯦ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯂꯣꯝꯗꯩꯁꯦ ꯑꯩꯅ ꯕꯦꯛꯇꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯕꯦꯛ ꯌꯣꯟꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯗꯅ ꯃꯣꯏꯒꯤꯗꯣ ꯑꯃꯨꯛ ꯑꯩꯅ ꯂꯥꯝꯖꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯅꯤꯗ ꯐꯤ ꯌꯣꯟꯕꯁꯨ ꯂꯥꯝꯖꯟꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯂꯩꯕꯨꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯏꯁꯨ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯥꯒ ꯆꯥꯟꯅꯒꯗꯕꯗꯣ ꯈꯟꯕꯩ ꯋꯥꯅꯤꯗ ꯑꯩꯅ ꯑꯗꯣ ꯑꯩꯒ ꯌꯥꯝ ꯅꯛꯅ ꯇꯤꯟꯅꯕꯅꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯈꯤꯕꯗꯣ ꯃꯣꯏꯗꯤ ꯕꯦꯛꯅ ꯑꯌꯥꯝꯕ ꯑꯣꯏꯌꯦ ꯕꯦꯛꯀ ꯈꯣꯡꯎꯞꯀ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯤꯡꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯣꯟꯁꯤꯟ ꯇꯥꯔꯗꯤ ꯁꯦꯆꯨꯔꯦꯇꯦꯠ ꯑꯣꯏꯔꯅꯤꯕ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯟꯅ ꯂꯣꯏꯅꯖꯔꯝꯕ ꯑꯩꯈꯣই ꯑꯦꯛꯖꯥꯝꯄꯜꯗꯤ ꯈꯨꯃꯟ ꯕꯦꯛꯁ ꯂꯩꯔꯤ ꯑꯗꯨꯒ ꯂꯩꯃꯔꯦꯜ ꯁ꯭ꯇꯣꯔ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯏꯆꯦ ꯀꯥꯖꯂꯨꯒꯤ ꯀꯦꯇꯤ ꯖꯨꯋꯦꯂꯔꯤ ꯂꯩꯔꯤ ꯃꯣꯏ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯍꯣꯡꯅ ꯌꯣꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯀꯥꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏꯗꯕ꯭ꯔꯥꯅ ꯁꯨꯝ ꯈꯟꯕ ꯑꯩꯅꯀꯣ ꯑꯩꯒꯤ ꯑꯗꯨꯅ ꯐꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯈꯔ ꯍꯥꯟꯅ ꯐꯤꯒꯨꯝꯕ ꯈꯔ ꯇꯥꯏꯔꯛ ꯈꯣꯠꯂꯛꯄ ꯇꯧꯕꯅꯤꯅ ꯆꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯟꯗꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯟꯖꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯇꯧꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯒꯗꯕꯅꯤ ꯗꯗꯥꯒꯤ ꯌꯣꯜꯂꯤꯁꯤ ꯌꯨꯝꯗ ꯐꯖꯔꯁꯨ ꯐꯖꯗ꯭ꯔꯁꯨ ꯅꯣꯏ ꯃꯌꯥꯝ ꯂꯧꯕꯤꯗꯕ ꯑꯝꯇ ꯌꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯤꯅ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯧꯍꯟꯒꯗꯕꯅꯤ ꯏꯌꯥꯝꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯅꯤꯄꯨꯔꯗ ꯆꯠꯂꯕꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯌꯧꯔꯦ ꯍꯩꯁꯨ ꯍꯩꯇꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯣꯏꯅ ꯈꯔ ꯂꯧꯕꯤꯔꯗꯤ ꯀꯩꯅꯣ ꯃꯥꯅꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯅꯤꯅ ꯑꯗꯨꯝ ꯈꯔ ꯍꯩꯕ ꯍꯩꯇꯕ ꯍꯥꯏꯁꯦ ꯑꯩ ꯐꯤ ꯈꯟꯕ ꯁꯨꯡꯍꯩ ꯍꯩꯇꯦꯕ ꯆꯠꯂꯒ ꯑꯗꯨꯝ ꯁꯤ ꯐꯖꯩ ꯁꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯀꯥꯏ ꯈꯜꯂꯒ ꯑꯩꯅ ꯈꯟꯕ ꯋꯥꯈꯟꯗꯗꯤ ꯃꯌꯥꯝꯅ ꯂꯣꯏ ꯈꯟꯕꯤꯔꯗꯤ ꯌꯥꯄꯣꯟꯇꯦꯅꯦ ꯑꯗꯨꯒꯤꯅꯤꯗ ꯑꯩꯒꯤ ꯖꯁ ꯂꯥꯏ ꯑꯩ ꯁꯣꯇꯥꯕ ꯑꯩꯅ ꯀꯥꯁꯃꯤꯔꯗꯒꯤ ꯄꯨꯔꯛꯄ ꯌꯥꯔꯦꯗ ꯁꯤꯁꯦ ꯏꯌꯥꯝꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯅꯤꯄꯨꯔꯗ ꯄꯨꯛ ꯐꯃꯜꯂꯦ ꯕ꯭ꯔꯣꯁꯤ ꯍꯥꯏꯀꯣ ꯈꯪꯗꯦꯗ ꯁꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤꯅ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯅꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯕꯤꯖꯤꯅꯦꯁ ꯇꯧꯀꯥꯟꯗꯁꯨ ꯌꯦꯡꯉ ꯈꯔ ꯇꯧꯅꯗ꯭ꯔꯗꯤ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩ ꯇꯣꯡꯉ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯨꯝ ꯕꯤꯠ ꯇꯧꯕꯅꯤꯅ ꯃꯗꯨꯅ ꯍꯌꯦꯡ ꯍꯦꯛꯇ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯄꯥꯝꯕꯤꯕ ꯃꯤ ꯂꯥꯛꯑ ꯑꯗꯨꯝ ꯂꯧꯖꯁꯅꯨ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯅꯤ ꯈꯔ ꯋꯥꯠꯂꯤ ꯑꯃ ꯌꯦꯡꯍꯟꯁꯦ ꯀꯩꯅꯣ ꯂꯣꯏ ꯐꯤ 10 ꯈꯛꯇꯅꯤꯀꯣ ꯌꯥꯝꯗꯕꯅꯤ ꯐꯤ 10 ꯈꯛꯇꯅꯤ ꯌꯥꯝꯗꯕꯅꯤꯁꯨ ꯁꯤꯁꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯁꯤ ꯐꯖꯩ ꯍꯥꯏꯀꯣ ꯁꯤꯁꯤ ꯍꯣꯏ ꯑꯗꯨ ꯐꯤ ꯑꯣꯏꯅ ꯍꯦꯛꯇ ꯅꯩꯊꯔꯁꯤ ꯑꯩꯁꯤꯗꯤ ꯁꯤ ꯁꯤꯟꯇꯥꯅ ꯂꯥꯛꯑꯣ ꯁꯤꯟꯇꯥ ꯅꯪ ꯂꯥꯛꯇꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯃꯥꯗꯤ ꯁꯤꯗꯤ ꯅꯦꯠ ꯏꯟꯅꯤꯡꯉꯥꯏ ꯈꯤꯇꯪ ꯌꯥꯔꯔꯣꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯗꯤ ꯁꯤ ꯆꯥꯎꯃꯜ ꯍꯥꯏꯔꯛꯑꯅꯤ ꯁꯤꯟꯇꯥꯗꯤ ꯌꯨꯝꯗꯔꯣ ꯗꯗꯥꯒꯤ ꯌꯣꯜꯂꯤꯁꯦ ꯍꯥꯏꯕ ꯌꯨꯝꯗ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯝꯗ ꯑꯗꯣ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯃ ꯁꯥꯔꯛꯈꯤꯅꯤꯀꯣ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯃ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯑꯩ ꯁꯥꯕꯤꯒꯦ ꯈꯟꯕꯅꯦ ꯑꯗꯨꯝ ꯄꯥꯟ ꯗꯨꯀꯥꯟꯗꯩ ꯍꯥꯟꯅ ꯍꯧꯗꯣꯏꯖꯥꯠꯅꯤ ꯄꯥꯟ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯐꯤꯒꯨꯝꯕ ꯈꯔ ꯊꯝꯃꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗ ꯈꯔ ꯇꯧꯗ꯭ꯔꯒꯗꯤꯀꯣ ꯑꯩ ꯃꯊꯪꯗꯤ ꯇꯧꯗꯣꯏꯁꯦꯀꯣ ꯗꯦꯜꯂꯤꯗ ꯑꯣꯏꯅ ꯆꯠꯂꯣ ꯍꯣꯡꯕꯅꯦ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯑꯩ ꯏꯅꯥꯎꯄꯥꯁꯨ ꯂꯩꯔꯤꯕꯀꯣ ꯃꯥꯅ ꯇꯧꯔ ꯊꯥꯗꯣꯛꯍꯜꯂꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯃꯥꯗꯤ ꯑꯁꯣꯝꯗ ꯅꯔꯁ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤꯗꯣ ꯑꯃꯨꯛ ꯆꯠꯄ ꯈꯣꯠꯄꯗꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯒ ꯑꯣꯏꯅ ꯇꯧꯋꯦ ꯑꯩ ꯑꯃꯨꯛ ꯈꯜꯂꯤꯅꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯒꯨꯝꯕ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯑꯗꯨꯝꯕꯁꯨ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯁꯨꯝ ꯂꯣꯏ ꯍꯥꯏꯗꯣꯔꯛꯇꯣꯔꯦ ꯇꯞꯅꯀꯣ
ꯑꯗ ꯅꯪ ꯇꯥꯡꯃꯜꯂꯦ ꯑꯗꯨ ꯁꯤꯠꯇꯕ ꯈꯪꯗꯦꯗꯤꯔ ꯌꯥꯝ ꯐꯩ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯂꯧꯒꯦ ꯑꯗꯨꯝ ꯇꯥꯡꯉꯦ ꯍꯣꯡꯅ ꯄꯤꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦꯗꯃ ꯍꯥ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯍꯣꯡꯅ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯗꯨꯅꯤ ꯍꯣꯡ ꯄꯤꯊꯣꯛꯈ꯭ꯔ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔ ꯂꯣꯏꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯑꯩ ꯁꯤ ꯂꯣꯏꯗꯥꯏ ꯄꯥꯈꯠꯄ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏ ꯃꯥꯔꯥ ꯄꯥꯈꯠꯂꯨꯅꯨ ꯀꯣꯛ ꯁꯤ ꯇꯧꯈ꯭ꯔꯗꯤ ꯋꯥꯏ ꯁꯪꯉꯤꯗꯅꯀꯣ ꯎꯝ ꯑꯁꯤꯗꯤ ꯐꯖꯗꯕ ꯁꯤꯗꯤ ꯑꯍꯣꯡꯕꯗꯨꯅꯤꯗ ꯁꯤꯗꯤ ꯌꯥꯝꯅꯁꯨ ꯂꯧꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯐꯤꯁꯦ ꯁꯦꯝꯄꯜꯒꯤꯅꯦ ꯑꯅꯤ ꯑꯃ ꯃꯣꯝꯄꯥꯛꯄꯤꯗꯛꯁꯨ ꯎꯠꯄꯤꯔꯛꯑꯣ ꯃꯣꯝꯄꯥꯛꯄꯤꯗꯛꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯤꯕ ꯀꯣꯜꯀꯇꯥꯗ ꯂꯩꯔꯤꯕꯀꯣ ꯕꯥꯕꯨꯗ ꯌꯧꯔꯛꯇꯣꯔꯦ ꯌꯧꯔꯛꯑꯅꯤ ꯌꯧꯔꯛꯑꯅꯤ ꯑꯗꯨꯝ ꯊꯥꯗꯣꯔꯛꯄ ꯌꯧꯔꯛꯑꯒꯅꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯗ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕꯗꯨꯅꯤ ꯑꯍꯜ ꯂꯃꯟꯒꯤ ꯀꯩꯅꯣꯒꯤ ꯑꯍꯟꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯗꯣꯏꯅꯤ ꯅꯨꯄꯥꯅꯁꯨ ꯑꯗꯨꯝ ꯏꯟꯖꯕ ꯃꯣꯝꯄꯥꯛꯄꯤꯗꯛꯁꯦ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯍꯌꯦꯡ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯉꯁꯤ ꯄꯨꯊꯣꯔꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯂꯨꯄꯥ 9,000-9,000 ꯇꯥꯗꯣꯔꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯔꯦꯄꯤꯗꯣ ꯇꯧꯔ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ KG 1-2ꯗꯤ ꯑꯣꯏ ꯌꯥꯏ ꯑꯗꯣ ꯃꯣꯝꯄꯥꯛꯄꯤꯗꯛ ꯑꯃꯃꯝꯗ ꯒ꯭ꯔꯥꯝ 800-900 ꯂꯨꯝꯃꯦꯕ ꯊꯥꯖꯗꯅ ꯃꯣꯝꯄꯥꯛꯄꯤꯗꯛ ꯑꯩꯅ ꯂꯧꯊꯣꯔꯛꯄꯗ 14-15 ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯈꯔ ꯑꯗꯨꯒ ꯂꯒꯦꯖꯀꯤ ꯁꯥꯏꯖ ꯌꯥꯎꯔꯀꯥꯟꯗ KG 18ꯁꯤ ꯂꯨꯝꯕꯅꯦꯕ ꯕꯦꯔꯥꯅꯤꯀꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯨꯄꯥ 8,000 ꯇꯥꯔꯦ ꯍꯥꯏꯔꯛꯄꯗꯗꯤ ꯃꯊꯥꯁꯦ ꯕꯪ ꯍꯥꯏꯒꯠꯂꯨꯔꯕꯅꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗ 110 ꯁꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯌꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ 110ꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏꯌꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯐꯤ ꯀꯔꯕꯥꯔ ꯇꯧꯒꯦ ꯈꯜꯂꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯖꯥꯔꯗ ꯍꯥꯟꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯆꯠꯇ ꯌꯥꯔꯣꯏ ꯁꯔꯚꯦ ꯑꯃ ꯇꯧꯔꯒ ꯀꯔꯤ ꯆꯠꯅꯔꯤꯒꯦ ꯀꯌꯥ ꯄꯤꯔꯤꯒꯦ ꯍꯣꯏ ꯏꯆꯦ ꯏꯃꯥ ꯏꯆꯦ ꯁꯨꯟꯇꯥꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤꯗ ꯈꯔ ꯕꯖꯥꯔꯗ ꯈꯔ ꯆꯠꯂꯒ ꯌꯦꯡꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯀꯣ ꯇꯧꯁꯦ ꯍꯥꯏꯅ ꯍꯥꯏꯀꯣ ꯀꯔꯤ ꯐꯤꯅꯣ ꯁꯥꯜ ꯑꯣꯏꯗꯣꯏꯅꯦ ꯀꯣꯜꯀꯇꯥꯗꯒꯤ ꯂꯩꯔꯛꯄ ꯃꯥꯜꯂꯤꯗ ꯃꯥꯅꯦ ꯀꯣꯜꯀꯇꯥꯗꯒꯤ ꯂꯩꯔꯤꯅꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯐꯪꯗꯣꯏꯁꯦ ꯍꯦꯀꯣ ꯁꯨꯝ ꯐꯤꯒꯤ ꯀꯩꯅꯣꯅꯤꯗ ꯑꯗꯣ ꯕꯖꯥꯔꯒꯨꯝꯕꯗ ꯈꯔ ꯆꯠꯂꯣꯏꯌꯦ ꯀꯃꯥꯏꯅ ꯌꯦꯡꯉꯨꯏꯌꯦ ꯄꯣꯠ ꯌꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯃꯥꯡ ꯑꯃꯨꯛ ꯇꯣꯡ ꯇꯧꯅꯤꯕ꯭ꯔꯣ ꯇꯧꯔ ꯁꯨꯝ ꯍꯩꯔꯛꯀꯅꯤ ꯋꯥꯈꯜ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯇꯧꯕꯤꯒꯅꯨ ꯆꯨꯝꯃꯤ ꯀꯩꯝ ꯈꯟꯗꯦ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯗꯣ ꯆꯨꯝꯃꯕꯅꯤ ꯏꯆꯥ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯏꯆꯥ ꯑꯣꯏꯗꯣꯏꯔꯥ ꯏꯅꯥꯎ ꯑꯣꯏꯗꯣꯏꯔꯥ ꯐꯦꯁꯕꯨꯛꯅꯤꯅ ꯎꯗꯦꯗꯅ ꯀꯅꯥꯅ ꯈꯪꯗꯦ ꯁꯤꯅ ꯈꯔ ꯄꯤꯛꯄꯗꯨꯅꯤ ꯁꯤꯟꯇꯥꯅ ꯂꯧ ꯌꯥꯔꯦ ꯁꯤ ꯁꯤꯟꯇꯥ ꯑꯣꯏꯗꯤ ꯁꯨꯝ ꯏꯟꯕꯗꯀꯣ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯑꯃ ꯅꯍꯥꯟ ꯍꯥꯏꯈꯤꯕꯅꯤ ꯏꯆꯦ ꯁꯨꯅꯥꯅ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯑꯃ ꯍꯥꯏꯈꯤꯕꯅꯤ ꯕ꯭ꯂꯦꯛꯇꯣ ꯃꯥ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯂꯥꯛꯇꯦ ꯌꯥꯎꯔꯤꯕ ꯌꯦꯡꯒꯦ ꯂꯣꯏꯅ ꯐꯖꯩ ꯄꯥꯝꯗꯕꯒ ꯌꯥꯎꯗ꯭ꯔꯦ ꯃꯃꯥꯒꯤꯁꯦ ꯃꯃꯥꯒꯤ ꯃꯁꯛ ꯂꯣꯏꯅ ꯐꯖꯩ ꯍꯥꯏ ꯂꯣꯏ ꯐꯖꯩꯌꯦ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑ ꯂꯧꯕꯤꯔꯔꯣꯏꯕ ꯑꯩ ꯌꯥꯝ ꯂꯧꯍꯟꯅꯤꯡꯉꯦꯕ ꯗꯥꯗꯤꯌꯥꯁ ꯐꯦꯁꯕꯨꯛꯀꯤ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯦꯁꯕꯨꯛꯀꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯉꯁꯤ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯐꯤ ꯑꯃꯃꯝ ꯂꯧꯗ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯃꯊꯪ ꯂꯥꯏꯚ ꯌꯦꯡꯍꯜꯂꯣꯏ ꯂꯥꯏꯚ ꯐꯤ ꯇꯣꯛꯑꯅꯤ ꯏꯆꯦ ꯍꯥꯏꯕ ꯁꯤꯟꯇꯥꯅ ꯍꯥꯏ ꯆꯦ ꯁꯤꯟꯇꯥ ꯍꯥꯏꯔꯣ ꯍꯣꯏ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯤꯗ ꯈꯪꯉꯦꯕ ꯂꯣꯏꯅ ꯐꯖꯩ ꯌꯦꯜꯂꯣꯗꯨꯁꯨ ꯍꯩꯌꯦ ꯌꯦꯜꯂꯣ ꯁꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯂꯤꯁꯦ ꯆꯥꯝꯃꯒ ꯍꯣꯏ ꯑꯗꯨꯗꯤ ꯄꯨꯔꯥ ꯌꯦꯜꯂꯣ ꯕꯤꯂꯥꯁ ꯑꯋꯥꯎꯕꯅꯦ ꯏꯅꯥꯎꯁꯦ ꯁꯤꯁꯦ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯏꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯩ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯌꯦꯜꯂꯣ ꯑꯋꯥꯎꯕꯅꯦ ꯎꯝ ꯁꯤꯅ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯌꯦꯜꯂꯣ ꯑꯋꯥꯎꯕꯗꯣ ꯀ꯭ꯔꯤꯝꯁꯨ ꯍꯥꯏꯔꯞ ꯆꯪꯕꯗꯨꯅꯦ ꯁꯤꯁꯦ ꯅꯨꯡꯊꯤꯟꯗꯒꯨꯝꯕ ꯊꯥꯔꯛꯀꯦ ꯅꯣꯡꯃꯀꯣ ꯎꯝ ꯀꯅꯥꯅꯣ ꯁꯛ ꯈꯪꯗꯕ ꯑꯃ ꯂꯥꯏꯚ ꯊꯥ ꯂꯩꯔꯝꯃꯦ ꯍꯩꯀꯣ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯁꯤꯅ ꯐꯤ ꯈꯔ ꯄꯤꯛꯄꯗꯣ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯁꯤꯁꯦ ꯍꯣꯏ ꯁꯤꯟꯇꯥ ꯂꯥꯛꯑꯣ ꯌꯦꯡꯕ ꯂꯧꯔꯁꯤ ꯂꯥꯛꯑꯣ ꯃꯥ ꯄꯩꯁꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯥꯏꯔꯒ ꯁꯨꯝ ꯇꯧꯁꯟꯅ ꯂꯩ ꯐꯨꯗ ꯌꯥꯔꯣꯏ ꯃꯥ ꯆꯤꯟꯕꯩ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯍꯥ ꯆꯤꯟꯕꯩꯅꯦꯕ ꯑꯩꯅ ꯐꯩꯖꯣꯝꯒꯨꯝꯕꯗꯤ ꯐꯥꯒꯤ ꯌꯥꯎꯕ꯭ꯔꯣ ꯇꯧꯕꯤꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯐꯩꯖꯣꯝꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯌꯥꯝ ꯊꯝꯕꯁꯨ ꯉꯝꯗꯦ ꯂꯨꯄꯥ 35,000ꯅ ꯁꯨꯝ ꯄꯣꯠ ꯆꯩ ꯈꯔ ꯇꯧꯕꯅꯤ ꯃꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯀꯗꯣꯔꯦꯗ ꯐꯩꯖꯣꯝꯒ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ ꯃꯊꯪꯗꯒꯤ ꯌꯥꯎꯍꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯁꯨ ꯑꯩ ꯈꯔ ꯌꯦꯡꯉꯨꯒꯦ ꯗꯦꯜꯂꯤꯗꯒꯨꯝꯕ ꯈꯔ ꯌꯦꯡꯉꯨꯒꯦ ꯃꯌꯥꯝꯅ ꯁꯨꯝ ꯁꯖꯦꯁ ꯇꯧꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯐꯅꯕ ꯐꯖꯕ ꯂꯣꯏꯅ ꯐꯖꯔꯦ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯥꯛꯑꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣ ꯁꯤꯁꯇꯔ ꯏꯆꯟꯊꯣꯏꯗꯤ ꯀꯩꯝ ꯂꯩꯕꯤꯔꯛꯇ꯭ꯔꯣ ꯃꯥꯒꯤ ꯂꯩꯔꯛꯑꯦ ꯃꯌꯥꯝ ꯂꯩꯔꯛꯑꯦꯀꯣ ꯀꯅꯥꯒꯤ ꯏꯆꯟꯊꯣꯏꯒꯤ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏ ꯑꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯃꯥ ꯌꯣꯜꯍꯟꯗꯣꯏꯅꯤ
ꯁꯤ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯃꯥ ꯌꯣꯜꯍꯜꯂꯗꯤ ꯃꯥ ꯊꯨꯅ ꯁꯤꯠꯈ꯭ꯔꯗꯕ ꯃꯥ ꯂꯩꯍꯜꯂꯗ ꯌꯣꯜꯍꯜꯂꯗ ꯑꯍꯥꯟꯕꯅꯤ ꯀꯩꯝꯇ ꯈꯜꯂꯨꯅ ꯇꯧꯔꯒ ꯍꯩꯔꯛꯄꯅꯤ ꯃꯊꯟꯇ ꯂꯥꯏ ꯃꯊꯪ ꯂꯩꯕꯗ ꯑꯃꯨꯛ ꯍꯩꯔꯛꯀꯅꯤ ꯃꯥꯅꯦ ꯑꯩꯁꯦ ꯀꯩꯝ ꯈꯪꯗꯦ ꯀꯩꯅꯣ ꯁꯤ ꯃꯇꯥꯡꯗꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯗꯥꯗꯤ ꯔꯁ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯂꯩꯍꯥꯎ ꯃꯆꯤ ꯀꯧꯕꯅꯤ ꯂꯩꯍꯥꯎ ꯃꯆꯤ ꯀꯧꯕꯅꯤ ꯏꯃ ꯁꯨꯝ ꯑꯦꯗ ꯇꯧꯁꯜꯂꯛꯑꯣ ꯕ꯭ꯔꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯂꯩꯅ ꯇꯧꯔꯛꯀꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯣ ꯂꯩꯍꯥꯎ ꯃꯆꯤ ꯀꯧꯕꯅꯤ ꯑꯣ ꯑꯗꯣ ꯁꯤꯁꯦ ꯀꯩꯀꯩ ꯆꯦꯟꯅꯔꯤꯒꯦ ꯇ꯭ꯔꯦꯟꯗꯤ ꯀꯩꯀꯩ ꯑꯣꯏꯔꯤꯒꯦ ꯍꯥꯏꯕꯗꯣ ꯑꯥ ꯑꯗꯨꯝ ꯈꯪꯗꯕꯗꯤ ꯌꯥꯔꯣꯏ ꯕꯖꯥꯔ ꯈꯔ ꯆꯠꯇꯕ ꯌꯥꯔꯣꯏ ꯈꯔ ꯀꯩꯅꯣ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯃꯌꯥꯝꯗꯀꯣ ꯁꯔꯕꯤ ꯑꯃꯗꯤ ꯆꯪꯉꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯒꯨꯝꯕ ꯑꯇꯩ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯈꯪꯒꯗꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯑꯗꯣ ꯐꯤꯒꯨꯝꯕꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩ ꯍꯩꯇꯕꯅꯤꯅ ꯃꯣꯝꯄꯥꯛꯄꯤꯗꯛ ꯍꯦꯛ ꯑꯩ ꯌꯥꯔꯛꯄꯒ ꯀꯤꯖꯖꯩ ꯍꯥꯏꯁꯦ ꯌꯧꯔꯛꯄꯒ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯂꯧꯖꯒꯦ ꯀꯩꯁꯥꯝꯊꯣꯡ ꯀꯗꯥꯏꯋꯥꯏꯗ ꯂꯣꯡꯖꯝꯂꯩꯔꯛꯇꯒꯤ ꯑꯣꯏꯗꯣꯏꯅꯦ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝꯂꯩꯔꯛ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯅꯦꯀꯣ ꯂꯣꯀꯦꯁꯟ ꯑꯩ ꯍꯥꯏꯈꯤꯕꯅꯤ ꯅꯍꯥꯟꯁꯨ ꯃꯣꯏ ꯃꯌꯥꯝ ꯄꯪꯍꯪꯗ ꯍꯪꯉꯤ ꯂꯥꯛꯄꯗꯤ ꯑꯝꯇꯁꯨ ꯂꯥꯛꯇꯦ ꯂꯥꯛꯆꯅꯤ ꯁꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯄꯩꯁꯥꯁꯨ ꯂꯣꯏ ꯋꯥꯅꯩꯗ ꯂꯣꯀꯦꯁꯟ ꯑꯩ ꯄꯤꯟ ꯇꯧꯖꯔꯛꯑꯒꯦꯀꯣ ꯅꯍꯥꯟꯁꯨ ꯃꯣꯏꯅ ꯍꯪꯉꯦ ꯑꯗꯨꯒ ꯂꯥꯛꯑꯗꯤ ꯑꯩꯅ ꯂꯥꯛꯀꯗ꯭ꯔꯥ ꯉꯥꯏꯔ ꯑꯃ ꯂꯥꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯇꯦ ꯏꯆꯦ ꯀꯩꯅꯣ ꯂꯥꯛꯑꯝꯃꯤꯗꯤ ꯋꯥꯡꯈꯩꯗꯒꯤ ꯏꯆꯦꯗꯨ ꯍꯣꯏ ꯂꯥꯛꯑꯝꯃꯤꯗ ꯂꯥꯛꯑꯝꯃꯦꯕ ꯑꯗꯣ ꯑꯗꯣ ꯑꯇꯩꯗꯤ ꯂꯥꯛꯄꯤꯗꯦ ꯍꯥꯏꯕ ꯍꯣꯏ ꯂꯥꯛꯀꯅꯤ ꯑꯩ ꯂꯥꯛꯀꯗ꯭ꯔꯥ ꯉꯥꯏꯔꯒ ꯃꯣꯏ ꯁꯨꯡꯂꯥꯛ ꯃꯃꯥꯏꯅ ꯂꯥꯛꯄꯤꯗꯕ ꯄꯥꯏꯔꯤꯁꯤ ꯐꯖꯩ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝꯂꯩꯔꯛꯇꯒꯤ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯐꯖꯕꯅꯤ ꯎꯝ ꯏꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯐꯤꯅꯦꯕ 600 ꯑꯁꯤꯅ ꯁꯤꯗꯤ 600 ꯈꯛꯇꯅꯤ ꯏꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯅꯦ ꯁꯤꯁꯦ ꯈꯔ ꯌꯥꯝ ꯆꯥꯎꯈꯠꯄ ꯉꯝꯕ ꯑꯣꯏꯒꯦ ꯃꯊꯪꯗꯗꯤꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯆꯩꯁꯦ 50,000 ꯍꯧꯕꯅꯦ ꯃꯌꯥꯝ ꯗꯨꯀꯥꯟꯗ ꯃꯅꯨꯡꯗꯒ ꯗꯨꯀꯥꯟ ꯑꯃ ꯁꯥ ꯉꯝꯃꯗꯤꯅꯦꯀꯣ ꯁꯥꯔꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯖꯒꯥꯗꯣ ꯒꯦꯠ ꯑꯃ ꯐꯥꯜꯂꯒ ꯁꯥꯔꯅꯤ ꯑꯩ ꯁꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯈꯪꯉꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯀꯗꯧꯅꯤ ꯍꯥꯏꯌꯦ ꯂꯥꯛꯑꯅꯤ ꯍꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯀꯅꯥ ꯍꯥꯏꯔꯛꯏꯅꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯣ ꯀꯩꯅꯣ ꯂꯥꯛꯑꯣ ꯄ꯭ꯔꯥꯏꯁꯁꯦ 600 ꯆꯥ ꯂꯣꯜꯂꯒ ꯉꯥꯏꯔꯝꯃꯒꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯣꯠꯂꯩ ꯂꯥꯛꯄꯗꯨꯒꯤ ꯆꯥ ꯂꯣꯏ ꯄꯤꯊꯛꯀꯅꯤ ꯑꯣꯔꯦꯟꯖ ꯔꯦꯠꯁꯦ 600ꯅꯦꯕ ꯐꯖꯩ ꯑꯃꯅꯦ ꯑꯩꯅ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯦꯙꯥ ꯍꯥꯏꯕ ꯑꯗꯨꯝ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯄꯟꯖꯔꯦꯀꯣ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯑꯩ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯏꯃꯥ ꯏꯅꯦ ꯍꯥꯏꯗꯣꯏꯔꯥ ꯑꯩ ꯀꯩꯝ ꯈꯪꯗꯕꯅꯤꯅ ꯑꯩꯉꯣꯟꯗꯩꯕꯨꯗꯤ ꯍꯜꯂꯝꯗꯣꯏꯅꯦꯕ ꯈꯪꯗꯦꯗ ꯌꯥꯝꯃꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯛꯀ ꯎꯅꯕ ꯅꯠꯇꯕꯅꯤꯅꯀꯣ ꯍꯣꯏ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯃꯣꯏꯅ ꯁꯦꯝꯄꯜꯗ ꯁꯤ ꯍꯥꯞꯆꯤꯜꯂꯦ ꯑꯃꯈꯛꯇꯪ ꯍꯥꯞꯄꯛꯎ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯁꯤ ꯌꯥꯝ ꯂꯩ ꯅꯪꯅ ꯈꯪꯗꯕꯩꯅꯦ ꯑꯩꯈꯣꯏ ꯁꯤ ꯌꯥꯝ ꯂꯩꯌꯦꯕ ꯅꯪ ꯈꯪꯗꯕꯩꯅꯦ ꯃꯣꯏꯅ ꯁꯤꯒꯨꯝꯕꯗꯤ ꯌꯥꯝ ꯂꯩꯌꯦꯕ ꯁꯨꯝ ꯀꯩꯁꯨ ꯁꯨꯝ ꯊꯝꯖꯤꯜꯂꯣꯅ ꯇꯧꯔꯤꯅꯦ ꯃꯌꯥꯝꯁꯦ ꯍꯥ ꯈꯔ ꯊꯥꯔ ꯎꯅꯅꯕ ꯈꯔ ꯊꯝꯃꯣꯅꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯁꯤ ꯒ꯭ꯔꯤꯟꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯁꯅꯥ ꯊꯨꯞꯄꯗ ꯋꯥꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯍꯥ ꯌꯦꯡꯍꯟꯕꯗ ꯈꯪꯗꯦ ꯂꯥꯞꯅ ꯎꯔꯗꯤ ꯄꯪꯐꯗ ꯏꯃꯥꯁꯦ ꯐꯖꯕꯅꯤ ꯅꯨꯡꯁꯤ ꯉꯁꯤꯇꯅꯤ ꯈꯪꯖꯕ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣ ꯀꯥꯂꯦꯟ ꯑꯣꯏꯕꯒꯤꯅꯤ ꯈꯤꯇꯪ ꯏꯪꯕ ꯂꯣꯏ ꯆꯦꯜꯂ ꯂꯥꯛꯀꯗꯕꯅꯤ ꯍꯥ ꯀꯥꯂꯦꯟ ꯑꯣꯏꯕꯩꯅꯦ ꯈꯔ ꯏꯪꯁꯤꯜꯂꯛꯄꯗ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯑꯥꯎ ꯈꯔ ꯏꯪꯁꯤꯜꯂꯛꯑꯗꯤꯀꯣ ꯑꯗꯨꯝ ꯍꯣꯏ ꯂꯥꯛꯑꯅꯤ ꯑꯗꯨꯝ ꯈꯤꯇꯪ ꯅꯤꯡꯊꯝꯊꯥꯒꯤꯗ ꯊꯝꯃꯝꯃꯒꯦ ꯑꯗꯨꯝ ꯃꯌꯥꯝꯀꯣ ꯑꯥ ꯏꯪꯊꯝꯊꯥꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯉꯥꯏ ꯑꯗꯨꯝ ꯊꯝꯃꯗꯕꯅꯤ ꯃꯌꯥꯝ ꯂꯧꯅꯕꯅꯤ ꯊꯝꯃꯤꯁꯦ ꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯑꯝꯇ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯉꯥꯛꯇꯅꯤꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯤꯒꯤ ꯑꯉꯧꯕ ꯑꯉꯧꯕ ꯐꯖꯈꯤꯕꯅꯤ ꯑꯁꯤꯅ ꯀ꯭ꯔꯤꯝ ꯍꯥꯏꯔꯦ ꯆꯪꯕꯅꯦ ꯁꯤꯅꯀꯣ ꯃꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯅ ꯀ꯭ꯔꯤꯝ ꯍꯥꯏꯔꯦ ꯆꯪꯕ ꯌꯨꯝꯁꯨ ꯌꯥꯝ ꯂꯣꯏꯁꯤꯜꯂꯦꯅꯦ ꯑꯩ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯍꯥꯏ ꯈꯔ ꯂꯣꯏꯁꯤꯜꯂꯦ ꯁꯤꯁꯤꯅꯅꯦꯀꯣ ꯀꯩꯅꯣ ꯋꯥꯏꯠꯅꯦ ꯁꯤꯅ ꯋꯥꯏꯠ ꯀꯅꯥ ꯍꯥꯏꯅꯣ ꯏꯆꯦ ꯁꯤꯟꯇꯥꯅꯤ ꯑꯍꯜ ꯂꯣꯏꯁꯜꯂꯦ ꯍꯥꯏꯔꯣ ꯑꯩꯁꯦ ꯅꯠꯇꯦ ꯌꯨꯝ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯃꯃꯥ ꯑꯣ ꯄꯣꯠ ꯂꯩ ꯂꯥꯛꯄ ꯆꯥ ꯄꯤꯊꯛꯅꯤ ꯑꯩꯗꯤ ꯆꯥꯁꯨ ꯊꯛꯇꯤꯌꯦ ꯀꯅꯥ ꯍꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯆꯥ ꯊꯛꯇ꯭ꯔꯒ ꯆꯥ ꯊꯛꯇꯕꯩ ꯀꯩꯅꯣꯃ ꯒꯣꯝ ꯑꯣꯏꯅ ꯇꯧꯗꯣꯏꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤꯀꯣ ꯏꯃꯥꯁꯨ ꯋꯥꯔꯝꯃꯅꯤꯍꯦ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤ ꯑꯩ ꯐꯣꯟ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟꯒꯤ ꯅꯝꯕꯔꯁꯨ ꯍꯥꯞꯄꯕꯅꯦꯕꯀꯣ ꯅꯝꯕꯔꯗ ꯑꯗꯨꯝ ꯇꯧꯔꯒ ꯍꯪꯕ ꯌꯥꯅꯤ ꯀꯩꯀꯩ ꯂꯩꯔꯤꯅꯣ ꯍꯥꯏꯅ ꯑꯁꯤꯗꯤꯔꯥ ꯁꯣꯏꯗꯅ ꯁꯤꯁꯦ ꯂꯥꯛꯀꯅꯤ ꯀꯩꯗꯧꯕ ꯁꯤꯅ ꯏꯆꯟꯒꯤ ꯑꯩꯁꯨ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯝ ꯄꯥꯏꯔꯨꯒꯦ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯃꯊꯪ ꯌꯦꯡꯍꯜꯂꯝꯃꯣ ꯄꯥꯏꯌꯣ ꯍꯥ ꯌꯦꯡꯍꯟꯒꯦ
ꯍꯧꯖꯤꯛꯀꯤ ꯃꯆꯥꯗꯨꯒꯤꯗꯤ ꯂꯣꯏꯁꯜꯂꯦ ꯁꯤ 1/1ꯁꯦ ꯉꯁꯥꯏꯗꯤ 1/1ꯁꯦ ꯑꯃꯨꯛ ꯇꯧꯈꯤꯗꯣꯏꯔꯣ ꯂꯧꯊꯣꯛꯑꯔꯣꯏꯁꯤꯔ ꯂꯧꯊꯣꯛꯑꯔꯣꯏꯁꯤ ꯋꯥꯔꯅꯤ ꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯐꯖꯕꯅꯤ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯆꯥꯎꯕꯅꯤ ꯐꯤ ꯑꯆꯧꯕ ꯉꯥꯛꯇꯅꯤ ꯁꯤ ꯆꯦꯔꯪꯒ ꯂꯧꯊꯣꯛꯑꯔꯣꯏ ꯅꯪ ꯋꯥꯔꯦꯕ ꯆꯨꯝꯃꯤꯅ ꯄꯨꯡ ꯌꯧꯔꯕꯅꯤ ꯍꯌꯦꯡꯁꯦ ꯑꯃꯨꯛ ꯅꯦꯅꯦ ꯍꯣꯏ ꯀꯩꯅꯣꯗ ꯑꯃꯨꯛ ꯌꯥꯍꯧꯁꯨ ꯉꯟꯗ ꯌꯥꯔꯣꯏ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯐꯤ ꯑꯆꯧꯕ ꯉꯥꯛꯇꯅꯤ ꯐꯤ ꯈꯨꯆꯥꯎ ꯑꯃ ꯆꯥꯎꯋꯦ ꯐꯤ ꯌꯥꯝ ꯆꯥꯎꯋꯦ ꯐꯤ ꯌꯥꯝ ꯆꯥꯎꯕꯅꯤ ꯐꯤ ꯁꯤꯁꯤ ꯐꯤ ꯆꯥꯎꯕꯅꯤ ꯁꯤꯅ ꯋꯥꯏꯠ sina cream sina red sina red tu sina ano orban sisi fajabane fajab sisi fibudi loi fajabane chawbane fi jawni yam ꯁꯤꯒꯨꯝꯕ 10ꯁꯦ ꯂꯣꯏ ꯁꯦꯠꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯑꯗꯒꯤ ꯁꯤꯁꯤꯗꯤ ꯅꯤꯡꯊꯝꯊꯥꯒꯤꯅꯤ ꯈꯤꯇꯪ ꯋꯥꯠꯄꯩꯅꯦꯕ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯋꯥꯔꯦ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯑꯁ ꯋꯥꯏꯅꯦ ꯃꯥꯂꯪꯕꯒ ꯇꯧꯔꯔꯣꯏ ꯋꯥꯔꯦ ꯃꯥꯂꯪꯕꯒ ꯇꯧꯔꯔꯣꯏ ꯉꯁꯤꯗꯤ ꯕꯥꯏ ꯇꯧꯔꯁꯦ ꯋꯥꯔꯦꯕ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯃꯥ ꯋꯥꯗꯅꯕ ꯇꯧꯁꯤ ꯍꯥꯏꯀꯣ ꯙꯤꯔꯥꯖ ꯀꯣꯜꯀꯇꯥꯗꯒꯤ ꯃꯃꯥꯒꯤ ꯑꯁꯤ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥ ꯌꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏꯅ ꯁꯪꯉꯝ ꯂꯩꯀꯥꯏ ꯏꯔꯥꯡꯕꯝ ꯂꯩꯀꯥꯏꯒꯤ ꯃꯊꯪꯒꯤ ꯂꯣꯡꯖꯝ ꯂꯩꯔꯛꯇꯤ ꯑꯣꯏꯗꯣꯏꯅꯤ ꯃꯣꯝꯄꯥꯛꯐꯤꯗꯛꯁꯨ ꯄꯣꯔꯛꯑꯅꯤ ꯃꯣꯝꯄꯥꯛꯐꯤꯗꯛ ꯄꯣꯔꯛꯑꯅꯤ ꯌꯧꯔꯛꯑꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯃꯣꯝꯄꯥꯛꯐꯤꯗꯛ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯣꯝꯄꯥꯛꯐꯤꯗꯛꯇꯨꯒ ꯃꯃꯥꯅ ꯐꯖꯕꯅꯤꯅ ꯑꯌꯨꯛꯇ ꯂꯩꯕ ꯂꯣꯏꯅ ꯂꯥꯛꯀꯦ 600 600 ꯄꯤꯕ ꯌꯦꯜꯂꯣꯗꯣ ꯂꯩꯕ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯂꯩꯕ ꯂꯥꯛꯑꯣ ꯅꯍꯥꯟꯁꯨ ꯃꯣꯏ ꯀꯩꯅꯣꯗ ꯂꯥꯛꯀꯅꯤ ꯂꯥꯛꯆꯔꯒꯦ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯃꯣꯏ ꯅꯍꯥꯟ ꯀꯩꯅꯣꯗ ꯂꯥꯛꯀꯅꯤꯒ ꯂꯥꯛꯇꯦꯕ ꯀꯅꯥ ꯅꯪꯅ ꯀꯩꯅꯣꯒꯤ ꯃꯣꯏ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦ ꯀꯗꯝꯕꯩ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦ ꯀꯗꯝꯕꯩ ꯁꯣꯔꯥꯠ ꯂꯥꯛꯄꯗ ꯂꯧꯒꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯝ ꯁꯪꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯧꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯀꯣ ꯏꯃꯥꯁꯤꯅ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯑꯁꯦꯡꯕꯒꯤ ꯄꯣꯛꯄ ꯑꯩꯈꯣꯏ ꯃꯥꯅ ꯄꯣꯛꯏꯔꯦ ꯑꯩꯁꯦ ꯑꯗꯨ ꯐꯖꯕꯅꯤꯗ ꯑꯗꯨꯗꯤ ꯈꯪꯗꯦ ꯅꯣꯏꯁꯨ ꯃꯍꯥꯏ ꯍꯥꯏꯖꯜꯂꯛꯑꯅꯨ ꯂꯧꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯀꯣ ꯑꯁꯦꯡꯕꯩ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯁꯤꯕꯣ ꯍꯩꯅꯗꯦꯗ ꯑꯗꯨ ꯌꯧꯁꯜꯂꯛꯑꯗꯤ ꯏꯆꯟꯊꯣꯏꯒꯤ ꯀꯩꯝ ꯂꯩꯔꯛꯇꯦ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯥ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯀꯅꯥꯅꯣ ꯏꯆꯟꯊꯣꯏꯗꯗꯤ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤꯅ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯔꯣꯏꯗ ꯀꯩꯁꯨ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯄꯨꯕꯤꯔꯛꯑꯣ ꯃꯃꯥꯡ ꯂꯣꯡꯖꯝꯗ ꯏꯟꯗꯤꯔꯥꯒꯤꯗ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯏ ꯐ꯭ꯔꯦꯟ ꯀꯅꯥꯅꯣ ꯆꯤꯃꯤꯟꯗꯤꯔꯥꯔꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯥꯒꯤꯗ ꯂꯥꯛꯄꯗ ꯄꯨꯕꯤꯔꯛꯑꯣ ꯀꯔꯝꯕ ꯐꯤꯅꯣ ꯃꯥ ꯄꯤꯔꯛꯑꯣ ꯍꯥꯏꯁꯦ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯣꯏ ꯑꯗꯨꯗ ꯂꯥꯛꯄꯗ ꯁꯣꯏꯗꯕꯤ ꯂꯥꯛꯀꯦ ꯃꯃꯥ ꯍꯌꯦꯡ ꯍꯌꯦꯡ ꯁꯦꯠꯂꯛꯀꯦ ꯑꯩꯅ ꯂꯥꯛꯇꯦ ꯍꯥꯏꯕꯩꯔꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯥ ꯑꯃ ꯁꯦꯝꯗ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯃꯃꯥꯡ ꯀꯥꯁꯦ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯁꯤꯔꯥ ꯑꯩꯈꯣꯏ ꯃꯃꯥꯡ ꯀꯥꯁꯤꯔꯥ ꯀꯥꯔꯄꯦꯠ ꯊꯥꯖꯤꯜꯂꯒ ꯃꯃꯥꯡ ꯀꯥꯁꯤꯔꯥ ꯀꯥꯔꯄꯦꯠ ꯊꯥꯗꯁꯨ ꯌꯥꯏꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯐꯖꯗꯕ ꯃꯣꯏ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯄꯩꯁꯥ ꯅꯣꯛꯅꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕꯤꯌꯨ ꯍꯥꯏꯔꯣ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯕ꯭ꯂꯦꯛ ꯑꯣꯏ ꯃꯃꯥꯗꯤ ꯐꯖꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯉꯝꯀꯥꯟ ꯁꯥꯅꯤ ꯌꯨꯝꯕꯨ ꯀꯩꯅꯣꯅꯦ ꯃꯃꯥ ꯐꯤ ꯌꯣꯟꯕꯁꯤꯅ ꯐꯤ ꯊꯨꯞꯅꯕ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯛꯂꯦꯀꯣ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯅꯔꯁꯤ ꯐꯤ ꯊꯨꯞꯅꯕ ꯏꯃ ꯐꯤ ꯊꯨꯞꯄꯤꯒꯗꯕ ꯑꯗꯨ ꯄꯨꯁꯟꯕꯗꯣ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯆꯪꯕꯅꯤꯅ ꯑꯩ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯕꯨꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯊꯪ ꯃꯄꯣꯛꯁꯤꯒꯨꯝꯕꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯥꯏ ꯃꯃꯧ ꯅꯨꯄꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯩꯈꯣꯏꯅꯤꯅꯦ ꯀꯅꯥꯅꯣ ꯅꯣꯡꯖꯟ ꯌꯥꯏ ꯑꯗꯨꯝ ꯄꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯃꯩꯗꯤꯔꯥꯔꯣ ꯃꯥꯏ ꯃꯃꯧ ꯅꯨꯄꯤ ꯑꯣ ꯀꯃꯦꯟ ꯄꯤꯔꯛꯏꯁꯦ
Kay harino. Thoiki exercise. Oh. Hayeng lakpada dum lawgi. Lao. Ite moida lakpa ganda ne. Lawgi koi bal thokpiro oye. Ish. Aina puthurok tu ba. Yam yam. Namara se loi pura pucha brai sian. Kai pinu houdre. Ha. Kai pinu houdre. Kana no hare dina. Yang mang kali ini kau itu nih kunci. Yang kira mam. Karena orang nganda. Pijat solo itu nih sibuk. Mama saya yang mesti sampai yang nah. Thank you so much. Agak jadi. Ayo mau iya hiket pane. Kalau mau hiket mina lah. Mai capul lah. Si mana. Lại bây giờ cái là rau ngoài ngoài này cái tên là cái nào cũng bấm đi em sẽ xoay thì nói sau bữa tụi mèo thế sẽ làm nó ôi ní sau nó lấy nó có xin ngoài này nhiều cái ngoài lấy bây giờ cái nào bám cái nào lấy sau mà tao lấy gì phải được đấy chắc cái gì là đi xong rồi nó cái lấy cái thế hay đi ra mấy cái mình hình thà cái này tao sẽ ra yung palo hay đi con mấy cái bắt tao bây giờ mình tiêu nó khăn lần này hay đi nè bây giờ tại thế này tao bảo lông pham tao bảo có tao bảo nó hay đi sắm sắm nó chuẩn bị à bộ tao máy nó khăn lẹp hay đi bây giờ em sang mình xem nó lông nó tao cái mà tao nó làm mà tao thì phải để thôi ấy đang làm những cái này tao máy này cái xem tàn bagi làm ví dụ cái thôi tao u đều mga taruk to lay taragadi kana kung muna natin pang tugim payeng kanle aduga ay na to sa business sama hawraga may matapok bibo ng pangatan kan adu alamay abo ang kalag na pilis soy na ama kan bala agi hay ko hoy ay di kang din eh nahangay hay Kana na hare da. pi kal kita law bala ke hay hoy lakwi oh sabi ni yung si khazani da loy na mama na in ba pi sing je loy gai fazai hay hay ko aduna fare ngoi pham chidi yana se Ha. ngoi pham se yana se mi dai de Oh. ai thaja tre Ado nga tangai ko du wari do. Ko ra da khada ra hai ke. asa u da ba dugi ni dai cheng nai ta asa u dre hai ai dai gi problem ko dum face ka tau he ko thabak phangi sarkar gi thabak thai ne ma taw ni exam thai ni tha le ai ni yau da na hona wa pan na sung am ta khan de adu thabak taw da ji nupa da di attractive oi de pam na de mi nupa do ke do ri gain hai ko sing long ma si yam na di any option yai da hai ko jidi ka sarom da thi re si dum hong da su yai Wa re humang so re. La ki lau ko ina tha ga li se ai yeng ga li je mayam lang na ban. lu hong oi dai sen thoi ka mai hong ya du Kana hai do du na ngai dina. swem ba ga taw ge thau so mayam gi sum entertainment ni de ko Mayam nungai na ba sum taw ri da. cái samsung lung zum lek ne kai na di lei bo te da ke. Ma su dum phagi taw jai ne ba. mane Sen thoi su dum phagi taw jai ne khoi ba sen dum ama taw ko ina da ba ma su pangang ngang. mane hai nupa na bu kem khal nu nupa da tho nupa tho pa se tho ga su na ai na si lo again hai da ga su ekta ahen ba thirak pa dum phat law chong sat ki ko adu ni samsung lung zum lek te oi ne adum khumbi ri thank you so much ko ta chari Khang yai ra. location hai bi ni da Sen moi khang da hai ra ba. khang bai se anau ba live te yeng ba dum mi dum yawi dana han dum aina update taw kan da su hoi address sab sa ba khang da hai mi ko dum address khang ne lai te ma de akhal yam son da ga nu ne na pa na bo hai ise as khang de du ne seng na luhong na ko na ba na paisa se am chang mani na yum da so sen da ba ya roi ai lambi se be business taw ma da paisa lai ko le me am se am thin income cham do we ko ngam ga daw ma jalak tra to ama to re athing ba nga to lei bin na ai thi nu pambai di thi upai di thi ko kai upai no khang da gyan da Government thaba ga hai lai hai su ya de se kan di. Paisa mayam ni loi lei da na mayam ni ya paisa. tu hai be ati manang bo ai na hai ta ba ai na khang da ba ai na angona awat pam lo bin ni khalo ya ala ma hai be ati wa khal yam su phat na khan khinu da angang ya oi sei kun thai thoi mu su jal le se ko adam yara kre iman ma sa lo chao ngai adana mama gi jiri de gi satra bo jiri satre ko ma Kui re sa ta ba jiri ka au chale am da sa ke ta won ngam da le.
ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒꯤ ꯍꯟꯗꯛ ꯆꯠꯂꯨꯗꯥꯏꯅꯦ ꯑꯩꯈꯣꯏ ꯃꯥ ꯁꯤꯗꯤ ꯌꯧꯔꯛꯇꯦꯗ ꯑꯗꯨꯗꯤ ꯑꯁꯥꯝꯗꯅꯤ ꯑꯁꯥꯝꯗꯔ ꯑꯗꯣ ꯍꯟꯗꯛ ꯃꯣꯏ ꯐꯤꯔꯣꯏ ꯆꯠꯍꯧꯗ꯭ꯔꯦ ꯆꯠꯇ꯭ꯔꯦ ꯐꯤꯔꯣꯏ ꯆꯠꯇ꯭ꯔꯦ ꯏꯃꯥꯕꯣꯛꯁꯨ ꯃꯁꯥ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯖꯤꯔꯤ ꯆꯠꯂꯨꯁꯤꯔꯕ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯉ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯑꯣꯏꯅꯪꯉꯤ ꯀꯅꯥ ꯀꯌꯥ ꯊꯦꯡꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯗꯣ ꯇꯧꯔꯨꯅꯨꯅ ꯑꯗꯨ ꯊꯥꯔꯁꯨ ꯌꯥꯔꯣꯏ ꯅꯪ ꯂꯣꯏ ꯃꯃꯜꯂꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯁ ꯃꯩ ꯃꯝꯗꯣꯛꯈ꯭ꯔꯦ ꯊꯦꯡꯈ꯭ꯔꯦ ꯌꯥꯔꯦ ꯑꯩ ꯁꯦꯝꯃꯒꯦ ꯌꯥꯗꯦ ꯁꯦꯝꯃꯒꯦ ꯂꯣꯏ ꯃꯝꯍꯜꯂꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯁ ꯃꯝꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯊꯦꯡꯉꯨꯕꯒꯤ ꯏꯃꯥ ꯃꯝꯈ꯭ꯔꯦ ꯃꯥꯅ ꯑꯩꯅ ꯊꯦꯡꯉꯨꯕꯩꯅꯤ ꯀꯔꯤꯒꯤ ꯎꯗ꯭ꯔꯤꯅꯣ ꯑꯁꯥ ꯅꯨꯄꯥꯅꯤ ꯍꯦꯛꯀꯣ ꯈꯔ ꯋꯥꯕꯗꯣ ꯄꯩꯁꯥ ꯂꯩꯇꯅ ꯀꯅꯥꯝ ꯂꯨꯍꯣꯡꯗꯕ ꯌꯥꯎꯔꯝꯃꯣꯏꯗ ꯊꯕꯛ ꯇꯧꯔꯗꯤ ꯋꯥ ꯊꯣꯛꯄꯅꯦ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯑꯃꯨꯛ ꯇꯣꯟꯁꯤꯟꯕꯁꯨ ꯄꯩꯁꯥ ꯑꯃꯨꯛ ꯑꯩ ꯁꯦꯡꯅ ꯁꯤ ꯌꯨꯝꯗ ꯁꯥꯕ ꯃꯇꯝꯗ ꯂꯨꯄꯥ 1.5 ꯑꯩ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯃꯤꯉꯣꯟꯗ ꯄꯨꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯗꯨꯒꯤꯁꯨ ꯁꯤꯡꯕ ꯂꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯟꯇꯔꯦꯁ ꯑꯗꯨꯝ ꯊꯤꯌꯦꯕꯀꯣ ꯃꯣꯏ ꯈꯪꯗꯕ ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯇꯧ ꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯣꯡꯖꯝꯗ ꯃꯅꯨꯡꯗꯒꯤꯅꯦ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯌꯥꯝ ꯇꯧꯒꯅꯨ ꯄꯨꯟꯁꯤꯁꯤꯗ ꯁꯤ ꯉꯥꯛꯇꯅꯤ ꯁꯤ ꯈꯛ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯃꯤ ꯂꯣꯏꯅꯤ ꯍꯥꯏ ꯃꯥꯅꯦ ꯂꯥꯟꯒ ꯂꯩꯈꯤꯕꯅꯅꯦ ꯀꯣꯚꯤꯠꯁꯨ ꯂꯩꯈꯤꯕ ꯂꯥꯟꯁꯨ ꯂꯩꯈꯤꯕ ꯑꯗꯨꯅ ꯑꯣꯏꯗꯣꯏꯅꯤ ꯀꯩꯝꯇꯗꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯑꯁꯥꯗꯤ ꯎꯔꯛꯇꯣꯏꯒꯤ ꯋꯥꯅꯤꯗ ꯀꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯄꯥꯅꯤꯡꯉꯣꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯦꯇꯜ ꯇꯧꯅ ꯑꯣꯏꯅꯤꯡꯉꯣꯏ ꯑꯗꯨꯅꯤ ꯅꯠꯇ꯭ꯔ ꯏꯃꯥ ꯋꯥꯈꯜ ꯌꯥꯝ ꯁꯣꯟꯊꯒꯅꯨꯀꯣ ꯆꯍꯤꯒ ꯌꯥꯝꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛ ꯀꯔꯕꯥꯔ ꯇꯧꯕ ꯑꯐꯥꯎꯕ ꯑꯣꯏꯗꯣꯔꯕꯅꯤ ꯏꯆꯦ ꯁꯤꯟꯇꯥꯅ ꯑꯣꯏꯔꯗꯝ ꯑꯩꯈꯣꯏ ꯕꯥ ꯇꯧꯍꯜꯂꯒꯦ ꯑꯗꯨꯃꯗꯤ ꯃꯥ ꯈꯔ ꯇꯝꯍꯜꯂꯒꯦ ꯇ꯭ꯔꯦꯅꯤꯡ ꯈꯔ ꯇꯧꯔꯒꯦ ꯍꯩꯇꯦꯗ ꯑꯗꯨ ꯑꯗꯨꯝ ꯍꯩꯔꯛꯀꯅꯤ ꯇꯧꯔꯗꯤꯀꯣ ꯃꯥꯅꯦ ꯄꯩꯁꯥ ꯌꯥꯝ ꯇꯣꯡꯕ ꯈꯔ ꯊꯣꯛ ꯊꯥꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯂꯧꯕ ꯂꯧꯕꯤꯔꯗꯤ ꯈꯔ ꯃꯥꯅꯦ ꯊꯣꯛ ꯊꯥꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯩꯃ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯥꯗꯣ ꯆꯥꯔ ꯌꯥꯝ ꯂꯩ ꯑꯩ ꯄꯨꯔꯛꯀꯦ ꯍꯥꯏ ꯍꯥ ꯑꯁꯥ ꯆꯥꯔ ꯌꯥꯝ ꯂꯩ ꯄꯨꯔꯛꯀꯦ ꯍꯥꯏꯒꯤꯅꯤ ꯄꯣꯔꯛꯑꯣ ꯊꯥꯔꯁꯤ ꯃꯌꯣꯟ ꯆꯣꯡꯍꯜꯂꯁꯤ ꯄꯣꯔꯛꯑꯣ ꯑꯁꯥ ꯆꯥꯔꯗꯣ ꯐꯤ ꯎꯠꯄ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯐꯤ ꯎꯠꯄ ꯂꯣꯏꯔꯦ ꯑꯩꯒꯤ ꯉꯝꯗꯦ ꯋꯥꯔꯦ ꯁꯤꯔꯖꯥꯠꯅꯤ ꯌꯥꯝ ꯋꯥꯔꯦ ꯋꯥꯕꯅ ꯑꯩꯈꯣꯏ ꯃꯥ ꯆꯍꯤ 40 ꯍꯦꯜꯂꯦ 50 ꯃꯌꯥ ꯑꯣꯏꯔꯝꯃꯅꯤ ꯑꯩ 50 ꯌꯧꯔꯦ ꯍꯦꯜꯂꯦ 50 ꯀꯩꯅꯣ ꯍꯦꯜꯂꯦ ꯅꯪꯕꯨ 50 ꯍꯦꯜꯂꯦ ꯑꯩꯕꯣꯛꯇ 32 ꯌꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯃꯥ 50 50 ꯍꯦꯜꯂꯕꯅꯤ ꯍꯦꯜꯂꯕꯅꯦ ꯍꯦꯜꯂꯦ ꯐꯤ ꯎꯠꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯥ ꯋꯥꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯑꯩ ꯐꯤ ꯊꯝꯈ꯭ꯔꯦ ꯐꯤ ꯊꯝꯖꯈ꯭ꯔꯦ ꯎꯍꯧꯗ꯭ꯔꯕꯣ ꯍꯧꯖꯤꯛ ꯉꯁꯥꯏꯗꯣ ꯑꯗꯨ ꯆꯦꯔꯪ ꯑꯣꯏꯅ ꯂꯧꯊꯣꯛ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯁꯤꯔ ꯇꯟꯕ꯭ꯔꯥ ꯄꯨꯔꯛꯀꯦ ꯅꯪ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣ ꯅꯪ ꯁꯤ ꯂꯩꯔꯦ ꯑꯩ ꯂꯧꯊꯣꯔꯛꯀꯦ ꯈꯥꯎꯁꯦ ꯍꯥꯞꯆꯟꯒꯦ ꯍꯥꯏ ꯙꯤꯔꯥꯖ ꯂꯣꯡ ꯂꯣꯁꯥꯏ ꯑꯣ ꯑꯩꯈꯣꯏ ꯀꯅꯥ ꯕ꯭ꯔꯗꯔ ꯈꯣꯡꯕ ꯗꯨꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯣꯡꯕ ꯗꯨꯀꯥꯟꯒꯤ ꯏꯌꯥꯝꯕ ꯑꯃ ꯍꯥꯏ ꯑꯣ ꯑꯩ ꯌꯨꯝꯗ ꯂꯩꯔ ꯏꯌꯥꯝꯕ ꯑꯩ ꯂꯥꯛꯑꯒꯦ ꯅꯣꯡꯃ ꯁꯤꯁꯦ ꯄꯂꯦꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯂꯦꯝꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ ꯍꯥꯏꯀꯣ ꯍꯥ ꯑꯣ ꯄꯪꯍꯥꯏ ꯍꯥꯏꯕꯤꯒꯅꯨ ꯋꯥꯔꯤꯗꯨ ꯋꯥꯅꯤ ꯙꯤꯔꯥꯖ ꯃꯃꯥ ꯕꯕꯥꯅ ꯍꯥꯏꯗꯤ ꯆꯦꯟꯊꯣꯛꯄ ꯁꯦꯔꯕ ꯉꯝꯃꯤꯉꯩ ꯂꯣꯡ ꯑꯗꯨꯅꯦ ꯑꯗꯨꯝ ꯐꯩ ꯑꯗꯩꯗꯤ ꯆꯥꯛꯆꯩ ꯏꯃꯥꯁꯤ ꯌꯥꯝ ꯑꯩꯗꯤ ꯍꯩꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ 32 ꯁꯨꯔꯦ ꯑꯩ ꯁꯨꯔꯦ 32 ꯑꯩ 1993ꯗ ꯄꯣꯛꯄꯀꯣ 1983ꯒꯤ ꯃꯥꯔꯁꯀꯤ 3ꯗ ꯄꯣꯛꯑꯦ ꯑꯗꯣ ꯑꯦꯀꯥꯗꯃꯤꯛꯇꯅ 94ꯗ ꯂꯩ ꯅꯨꯄꯥ ꯕꯕꯥ ꯑꯐꯕ ꯄꯥꯝꯕ ꯅꯨꯄꯤ ꯑꯐꯕꯤꯁꯨ ꯂꯩꯕꯅꯤꯀꯣ ꯑꯁ ꯍꯥ ꯀꯗꯥꯖꯤꯠꯅꯦ ꯑꯗꯨꯃꯗꯤ ꯀꯩ ꯍꯥꯏꯅꯣ ꯑꯣ ꯐꯖꯩꯌꯦ ꯁꯨꯝ ꯍꯥꯏꯐꯦꯠ ꯂꯧꯊꯣꯛꯑ ꯌꯦꯡꯍꯟꯁꯤꯔꯕ ꯂꯧꯊꯣꯛꯑꯔꯣꯏꯁꯦ ꯂꯧꯊꯣꯛꯎꯔꯣꯏꯁꯦ ꯑꯁꯤꯒꯤ ꯁꯤꯁꯦ ꯁꯣꯜ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯀꯥꯁꯃꯤꯔꯒꯤꯅꯦ ꯍꯥꯏꯌꯦ ꯃꯣꯏ ꯍꯥꯏꯁꯦ ꯍꯥ ꯑꯗꯨꯒ ꯋꯨꯜ ꯃꯦꯠ ꯍꯥꯏ ꯁꯥꯟꯇꯨꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯝ ꯑꯩꯅ ꯁꯤ ꯂꯧꯁꯜꯂꯛꯏꯁꯦ ꯐꯩ ꯕꯦꯔꯥꯗꯤ ꯀꯥꯔꯦ ꯑꯗꯣ ꯍꯦꯜꯂꯣ ꯌꯨꯝꯗ ꯂꯩꯔꯕ ꯏꯅꯥꯎ ꯑꯩ ꯌꯨꯝꯗ ꯂꯩꯔꯦ ꯃꯥ ꯍꯩꯇ ꯇꯧꯔꯤꯅꯤꯗ ꯑꯩꯅ ꯍꯩꯇꯕꯩ ꯑꯉꯥꯡꯅꯤꯅ ꯄ꯭ꯂꯤꯖ ꯕ꯭ꯔꯣ ꯃꯃꯥꯕꯨꯗꯤ ꯋꯥꯔꯝꯒꯅꯤ ꯑꯗꯣ ꯑꯝꯇ ꯎꯠꯄꯤꯔꯛꯑꯣ ꯑꯝꯇ ꯎꯠꯄꯤꯔꯛꯑꯣꯌꯦ ꯑꯇꯩꯁꯨ ꯎꯠꯂꯛꯑꯣ ꯍꯥꯏꯔꯣ ꯎꯠꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯍꯩꯌꯦ 950 ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯀꯥꯁꯃꯤꯔꯒꯤ ꯐꯤ ꯁꯣꯜꯁꯦ ꯑꯆꯧꯕꯅꯦꯕꯀꯣ ꯄꯥꯁꯃꯤꯅꯥꯗꯤ ꯐꯤꯗꯤ ꯍꯥꯏꯌꯦꯕꯀꯣ ꯐꯤꯗꯤ ꯆꯥꯎꯋꯦ ꯑꯗꯣ ꯑꯗꯣ ꯐꯤꯕꯨꯗꯤ ꯈꯤꯇꯪ ꯊꯥꯔꯞ ꯆꯠꯄꯅꯤ ꯅꯤꯡꯊꯝꯊꯥꯗꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯌꯧꯁꯜꯂꯛꯑꯕꯅꯤ ꯑꯥꯒꯁ ꯌꯧꯁꯜꯂꯛꯄ ꯍꯥꯏꯁꯦ ꯍꯥ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯏꯪꯁꯤꯜꯂꯛꯑꯅꯤ ꯑꯗꯣ 32ꯗꯤ ꯑꯉꯥꯡꯅꯦ ꯅꯪꯁꯨ ꯑꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕ ꯍꯥꯏꯁꯤꯅ ꯍꯌꯦꯡ ꯑꯩ 35 ꯁ꯭ꯋꯥꯏꯗ ꯑꯉꯥꯡ ꯌꯥꯎꯔꯦ ꯈꯜꯂꯁꯦꯕ ꯑꯗꯒꯤ ꯁꯨꯝ 35 ꯁꯤꯅ ꯑꯩꯅ 35 ꯋꯥꯏꯠꯅꯦ ꯋꯥꯏꯠꯅꯦ ꯃꯥꯅ ꯁꯤꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯃꯇꯝꯗ ꯑꯩ ꯆꯍꯤ 95ꯃꯨꯛ ꯁꯨꯖꯤꯜꯂꯦꯅ ꯈꯜꯂꯁꯦ ꯁꯤꯅ ꯋꯥꯏꯠ ꯑꯁ ꯌꯥꯝꯅ
50ꯃꯨꯛ ꯁꯨꯔꯅꯤ ꯃꯥ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯀꯥꯟꯗꯗꯤ ꯍꯥ ꯑꯗꯨꯅ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯕꯅꯤꯗ ꯍꯟꯗꯛ ꯑꯣ ꯋꯥꯍꯦꯡ ꯈꯨꯃꯟꯒꯤ ꯑꯩꯈꯣꯏ ꯅꯥꯎꯕꯤꯆꯥ ꯍꯣꯏꯒ ꯄꯨꯟꯗ꯭ꯔꯕꯣ ꯍꯥꯏ ꯈꯔ ꯄꯨꯟꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦꯀꯣ ꯙꯤꯔꯥꯖ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯖꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅꯦ ꯑꯁꯤꯒꯤ ꯐꯤꯁꯦ ꯁꯥꯝꯇꯨ ꯑꯣꯏꯕꯅꯤꯅ ꯅꯤꯡꯊꯝꯊꯥꯁꯨ ꯏꯪꯗ꯭ꯔꯤꯕꯅꯤꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯗ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯁꯤꯅ ꯋꯥꯏꯠꯅꯤ ꯋꯥꯏꯠꯅꯦꯕ ꯂꯧꯊꯣꯛꯑꯒꯗꯤ ꯆꯦꯔꯪ ꯂꯪꯊꯣꯛꯄ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯕ ꯑꯩꯅ ꯂꯥꯛꯑꯀꯥꯟꯗ ꯌꯦꯡꯉꯁꯤ ꯂꯧꯊꯣꯛꯑꯒꯗꯤ ꯉꯁꯤꯒꯤꯗꯤ ꯉꯁꯥꯏ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯃꯤꯅꯀꯣ ꯂꯣꯏꯒꯦꯕ ꯑꯣꯍꯣ ꯑꯗꯣ ꯍꯌꯦꯡ ꯅꯣꯏ ꯂꯥꯛꯑꯀꯥꯟꯗꯅꯦ ꯂꯧꯊꯣꯛꯑ ꯌꯦꯡꯉꯁꯤ ꯃꯐꯝ ꯂꯣꯀꯦꯁꯟ ꯑꯩ ꯍꯥꯞꯄꯅꯦꯕ ꯀꯣ ꯑꯗꯨ ꯐꯤꯗꯨ ꯉꯥꯛꯇꯔꯣ ꯍꯥꯏ ꯑꯁꯤ ꯐꯤꯁꯤ ꯉꯥꯛꯇ ꯑꯣꯏ ꯑꯗꯣ ꯑꯇꯣꯞꯄ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯃꯆꯥꯗꯣ ꯉꯁꯥꯏ ꯎꯠꯈ꯭ꯔꯦ ꯍꯌꯦꯡ ꯅꯪ ꯑꯃꯨꯛ ꯎꯠꯂꯛꯑꯣ ꯍꯥꯏꯔꯣ ꯑꯗꯨꯁꯨ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯃꯇꯝꯒꯤ ꯋꯥꯈꯜ ꯎꯕꯤꯔꯝꯃꯤ ꯒꯨꯗ ꯚꯦꯔꯤ ꯃꯦꯆꯤꯌꯣꯔ ꯍꯥꯏꯀꯣ ꯑꯗꯨꯅ ꯁꯤꯅ ꯈꯔ ꯑꯆꯧꯕꯗꯨꯅꯦꯕ ꯉꯁꯥꯏꯁꯨ ꯈꯔ ꯃꯆꯥꯗ ꯑꯩ ꯍꯌꯦꯡꯋꯥꯏ ꯊꯝꯈ꯭ꯔꯦ ꯍꯟꯅꯨꯔꯒ ꯑꯉꯥꯡ ꯇꯨꯏꯁꯟꯒ ꯊꯤꯟꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯨꯗꯤ ꯋꯥꯔꯅꯤꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯩꯅ 32 ꯁꯨꯕ ꯐꯖꯩ ꯑꯉꯥꯡꯕꯅꯦ ꯁꯤꯅꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤꯗꯗꯤ ꯑꯦꯗꯚꯔꯇꯥꯏꯁ ꯌꯥꯝ ꯍꯩꯕꯅꯤ ꯃꯣꯏꯅ ꯃꯃꯜ ꯁꯤꯁꯨ ꯑꯗꯨꯝ ꯐꯤꯗꯤ ꯐꯖꯩꯗ ꯑꯗꯨꯝ ꯁꯤꯁꯨ ꯃꯆꯨꯒꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯁꯤꯁꯨ ꯅꯤꯡꯊꯝꯊꯥ ꯈꯔ ꯆꯪꯉꯛꯄꯗꯅꯦꯀꯣ ꯆꯠꯊꯣꯛꯄꯗ ꯁ꯭ꯋꯥꯏ ꯆꯠꯄꯗ ꯏꯟꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯁꯤꯁꯦ ꯃꯆꯥꯅ 600 ꯄꯤꯕ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯝꯄꯥꯛ ꯑꯆꯧꯕꯁꯤꯅꯅꯦ ꯐꯤꯗꯛꯇꯣ ꯂꯨꯄꯥ 500 ꯄꯤꯕ ꯑꯃꯒ 700 ꯄꯤꯕ ꯑꯃꯒ ꯂꯥꯛꯀꯅꯦꯕ ꯐꯖꯕ ꯐꯖꯗꯕꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯥꯏꯞꯇꯀꯣ ꯑꯩ ꯎꯠꯂꯛꯀꯦ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯣ ꯑꯃꯨꯛ ꯐꯖꯗꯣꯏꯅꯤ ꯄꯤꯂꯣ ꯀꯣꯕꯔꯁꯨ ꯌꯥꯎꯔꯛꯀꯅꯤ ꯄꯤꯂꯣ ꯀꯣꯕꯔ ꯑꯅꯤꯝꯁꯨ ꯌꯥꯎꯗꯣꯏꯕ ꯗꯕꯜ ꯕꯦꯗꯀꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯉꯁꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝ ꯍꯌꯦꯡꯋꯥꯏ ꯃꯧ ꯌꯥꯝꯅ ꯍꯩꯅ ꯇꯧꯋꯤ ꯅꯠꯇꯦꯗ ꯁꯨꯝ ꯂꯩꯗꯣꯏ ꯁꯛꯄꯨꯔꯦ ꯇꯧꯕꯅꯦ ꯍꯌꯦꯡꯋꯥꯏ ꯃꯧ ꯂꯥꯛꯂꯒ ꯃꯃꯥꯗꯒꯤ ꯊꯤꯅ ꯇꯧꯕ ꯃꯧ ꯑꯣꯏꯔꯗꯤ ꯑꯩꯈꯣই ꯙꯤꯔꯥꯖꯇꯤ ꯁꯥꯎꯅꯤꯀꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯈꯜꯂꯔꯒ ꯈꯃꯥ ꯈꯜꯍꯜꯂꯒꯦ ꯑꯗꯨꯗꯨꯔꯣ ꯈꯃꯥ ꯈꯜꯍꯜꯂꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯣꯏꯅ ꯊꯤꯅ ꯇꯧꯕ ꯍꯥꯏꯁꯦ ꯃꯣꯏꯅ ꯍꯥꯏꯔꯤꯉꯩ ꯈꯔ ꯌꯥꯔꯣ ꯑꯗꯨꯝ ꯇꯧꯔꯔꯣꯏꯗ ꯎꯗꯕ ꯀꯨꯏꯔꯦ ꯏꯆꯥꯁꯦ ꯑꯩ ꯍꯣꯏ ꯁꯣꯏꯗ ꯌꯥꯝ ꯐꯩꯌꯦ ꯐꯤꯗꯣ ꯄꯥꯝꯃꯦ ꯍꯩ ꯂꯥꯛꯑꯣ ꯃꯤ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯂꯥꯛꯎꯀꯣ ꯍꯌꯦꯡ ꯀꯔꯕꯥꯔ ꯑꯗꯨ ꯌꯥꯝ ꯍꯩꯔꯒ ꯑꯁꯥ ꯂꯩꯇ꯭ꯔꯤ ꯀꯥꯏꯅ ꯇꯨꯠ ꯀꯩꯁꯦ ꯀꯅꯥ ꯍꯥꯏꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯩ ꯍꯩꯕꯅꯤ ꯀꯔꯕꯥꯔ ꯍꯩꯔꯒ ꯀꯅꯥ ꯍꯥꯏꯔꯤꯅꯣ ꯀꯔꯕꯥꯔ ꯁꯨꯡꯇꯧ ꯇꯧꯗꯣꯏ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯇꯧꯔꯤꯁꯦ ꯑꯃꯐꯧ ꯇꯧꯗꯕ ꯃꯤꯗꯤ ꯀꯔꯕꯥꯔ ꯍꯩꯔꯒ ꯀꯥꯏ ꯑꯩ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯏꯔꯤꯛꯇ ꯄꯥꯔ ꯈꯣꯠꯂꯒ ꯀꯔꯤꯝꯇ ꯍꯩꯇꯕ ꯃꯥ ꯑꯗꯣ ꯐꯤ ꯄꯨꯊꯣꯔꯛꯏꯁꯤꯁꯨ ꯃꯥ ꯍꯩꯇꯕꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯕ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯏꯁꯨ ꯍꯟꯗꯛ ꯑꯍꯥꯟꯕꯅꯤꯅ ꯃꯌꯥꯝ ꯂꯧꯕꯤꯗ ꯌꯥꯗꯦ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯂꯧꯊꯣꯛꯑꯒ ꯎꯠꯄꯤꯔꯛꯑꯣ ꯃꯃꯥ ꯌꯥꯝꯅ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯈ꯭ꯋꯥꯏ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯌꯦꯡꯍꯜꯂꯁꯤ ꯀꯅꯥ ꯍꯧꯖꯤꯛꯂꯣ ꯑꯃꯈꯛꯇꯪ ꯑꯃꯈꯛꯇꯪ ꯏꯅꯥꯎꯅꯦ ꯑꯩꯈꯣꯏꯅ ꯇꯥꯏꯃꯤꯡ ꯀꯅꯥ ꯑꯀꯣꯝꯕ ꯍꯥꯏꯔꯛꯏꯅꯣ ꯇꯥꯏꯃꯤꯡ ꯌꯥꯝꯕ ꯑꯩ ꯍꯌꯦꯡꯁꯦ ꯀꯩꯅꯣꯔꯣꯝꯗ ꯂꯥꯛꯀꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥ ꯈꯣꯡꯃꯟꯂꯣꯝꯗ ꯂꯥꯛꯀꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔ ꯀꯥꯟꯗ ꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯆꯪꯉꯛꯑꯒꯦ ꯐꯖꯕꯅꯤ ꯑꯩ ꯌꯨꯝꯗ ꯃꯧ ꯄꯨꯕ ꯆꯠꯀꯦ ꯍꯥꯏ ꯍꯥ ꯏꯆꯦ ꯁꯤꯟꯇꯥꯅꯅꯦ ꯑꯥ ꯑꯩꯈꯣꯏ ꯃꯥ ꯊꯤꯅ ꯇꯧꯕ ꯃꯧ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯕ ꯆꯠꯀꯦ ꯃꯥ ꯄꯨꯕ ꯂꯥꯛꯀꯦ ꯁꯨꯅꯤꯇꯥ ꯏꯕꯥꯅꯤ ꯁꯨꯔꯤꯕꯨ ꯀꯩ ꯀꯤꯖꯔꯨꯔꯦ ꯁꯨꯅꯤꯇꯥ ꯏꯕꯥꯅꯤ ꯌꯥꯝ ꯅꯛꯅꯩꯀꯣ ꯃꯥꯅꯤ ꯂꯧꯅꯤ ꯁꯣꯏꯗꯅ ꯍꯥꯏ ꯇꯨ ꯁꯤꯁꯦ ꯍꯩꯇꯦꯕ ꯑꯩ ꯑꯍꯥꯟꯕ ꯂꯩꯔꯛꯄꯅꯤꯅꯀꯣ ꯈꯪꯗꯦꯕ ꯃꯣꯏꯅ ꯁꯨꯝ ꯃꯥꯅꯅꯦꯀꯣ ꯍꯟꯗꯛ ꯂꯩꯔꯛꯏꯁꯤꯗꯤ ꯐꯤꯁꯤꯅꯦꯀꯣ ꯅꯤꯡꯊꯝꯊꯥꯗꯅꯦ ꯋꯥꯛꯀꯤꯡꯒꯨꯝꯕ ꯆꯠꯄꯗ ꯊꯥꯕꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨ ꯑꯄꯥꯕꯗꯨꯗꯤ ꯅꯠꯇꯦꯕ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯕ ꯐꯤꯁꯦ ꯑꯗꯨꯒ ꯏꯪꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯔꯤꯗꯅ ꯈꯔ ꯀꯣ ꯏꯪꯉꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯐꯤꯁꯤꯃ ꯏꯟꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯨꯝꯗꯣꯏꯕ ꯐꯤꯅꯦꯕ ꯂꯨꯍꯣꯡꯕ ꯆꯠꯇꯥꯔꯁꯨ ꯑꯗꯨꯝ ꯄꯨꯔꯒꯦꯀꯣ ꯂꯨꯍꯣꯡꯕ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯄꯨꯔ ꯆꯠꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯗ ꯏꯟꯕꯗ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣꯁꯦ ꯁꯥꯝꯇꯨ ꯑꯣꯏꯔꯦ ꯑꯗꯨꯝ ꯁꯤꯃꯀꯣ ꯈꯔ ꯈꯤꯇꯪꯗꯤ ꯊꯥꯕ ꯐꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯦ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯍꯥꯏꯗ ꯌꯥꯗꯦꯕ ꯃꯌꯥꯝ ꯃꯥꯅꯦ ꯍꯥꯏꯗꯤ ꯐꯤꯗꯤ ꯑꯣꯏꯗꯕ ꯈꯔ ꯊꯥꯔꯞ ꯉꯥꯡꯁꯤꯜꯂꯒ ꯇꯧꯕꯅꯦ ꯃꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯤ ꯍꯩꯇꯕꯅꯤꯅ ꯄꯥꯝꯗꯦ ꯑꯍꯥꯟꯕꯅꯤ ꯀꯔꯤꯝ ꯍꯩꯇꯦꯕ ꯑꯉꯥꯡꯅꯤꯅ ꯃꯥꯅꯤ ꯅꯨꯄꯤꯁꯨ ꯅꯠꯇꯕꯅꯤꯅ ꯅꯨꯄꯤꯅꯗꯤ ꯈꯔꯗꯤ ꯈꯪꯉꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯏꯜꯂꯛꯇꯕꯅꯤꯅ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯑꯗꯨꯝ ꯏꯔꯥꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯌꯥꯔꯦ ꯃꯃꯥꯒꯤ ꯗꯣꯡ ꯉꯥꯡꯖꯕꯁꯤ ꯏꯆꯟꯅ ꯍꯪꯉꯛꯇꯣꯏꯅꯦ ꯂꯥꯏꯚ ꯊꯥꯕꯁꯨ ꯃꯣꯏꯒꯤ ꯍꯥ ꯇꯥꯅꯤꯡꯉꯦ ꯍꯥ ꯗꯣꯡ ꯉꯥꯡꯕꯁꯦ ꯂꯥꯏꯚ ꯊꯥꯔꯁꯨ ꯇꯥꯅꯤꯡꯉꯦ ꯃꯌꯥꯝꯅ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯅꯣ ꯍꯥꯏꯌꯦ ꯁꯤꯒꯤꯁꯦ ꯑꯩꯗꯤ ꯑꯉꯧꯕꯗꯣ ꯌꯦꯡꯍꯟꯅꯤꯡꯕꯅꯦ ꯑꯉꯧꯕꯗꯣ ꯌꯥꯎꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯣ ꯑꯉꯧꯕꯗꯣ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯉꯧꯕ ꯑꯃ ꯄꯨꯗ꯭ꯔꯕ ꯑꯁꯤꯗꯤ ꯌꯥꯎꯔꯤꯁꯤꯗꯤ ꯁꯤꯃ ꯑꯁꯤꯒꯤꯁꯦ ꯑꯁꯤ ꯉꯁꯥꯏ ꯌꯦꯡꯈ꯭ꯔꯗꯨꯗꯤ ꯑꯅꯤꯁꯦ ꯌꯦꯡꯍꯜꯂꯁꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯑꯅꯤꯁꯦ ꯍꯥꯟꯅ ꯎꯠꯈ꯭ꯔ ꯅꯠꯇ꯭ꯔꯣ ꯁꯤꯅ ꯄꯨꯔꯥ ꯋꯥꯏꯠꯇꯨꯅꯦ ꯁꯤꯁꯦ ꯁꯟꯗꯣꯛꯑꯔꯣꯏꯒꯦꯁꯦ ꯁꯟꯗꯣꯛꯑꯣ ꯑꯝꯇ ꯁꯟꯗꯣꯛꯑꯣ ꯑꯗꯨꯒ ꯌꯦꯡꯍꯟꯁꯦꯕ ꯑꯗꯨ ꯐꯖꯕꯗꯣ ꯌꯦꯡꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯋꯥꯏꯠꯅꯤ ꯂꯨꯍꯣꯡꯕꯒꯨꯝꯕ ꯆꯠꯄꯗ ꯑꯗꯨꯝ ꯌꯥꯔꯦ
ꯁꯤꯁꯦ ꯈꯔꯗꯤ ꯈꯤꯇꯪꯗꯤ ꯐꯤꯖꯥꯎꯅꯦꯕ ꯐꯤ ꯃꯆꯥꯕꯨꯗꯤ ꯅꯠꯇꯦ ꯐꯤ ꯑꯆꯧꯕꯅꯦ ꯑꯣ ꯂꯧꯒꯦꯁꯦ ꯂꯧꯒꯦ ꯌꯥꯝ ꯐꯖꯩ ꯅꯨꯡꯉꯥꯏ 이 ꯐꯤꯗꯣ ꯋꯤꯟꯇꯔꯒꯤ ꯕꯦꯁ ꯃꯃꯥ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯃꯃꯥ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯐꯤꯁꯦꯀꯣ ꯁꯤꯁꯦ ꯐꯤ ꯑꯆꯧꯕꯅꯦꯕ ꯄꯤ ꯍꯥꯏꯕꯗꯨꯒ 650 ꯄꯤ ꯍꯥꯏꯕꯗꯨꯗꯤ ꯃꯆꯥ ꯑꯣꯏꯗꯣꯏꯅꯦ ꯑꯁꯤꯗ ꯑꯃ 650ꯗꯨꯅ ꯑꯃ ꯅꯍꯥꯟꯒꯤꯗꯣ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅꯅꯦꯀꯣ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ 900ꯅꯦ ꯍꯥꯏꯕ 950 ꯍꯥꯏꯕꯗꯤ 900ꯗꯨ ꯈꯤꯇꯪꯈꯔ ꯇꯥꯊꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯈꯔ ꯇꯥꯊꯣꯛꯑ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯝ 900 ꯑꯗꯨꯝ ꯄꯤꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏꯗꯤ ꯁꯦꯟꯗꯣꯡꯒꯤ ꯅꯠꯇꯦꯕ ꯁꯨꯝ ꯕꯤꯠꯀꯤꯅꯤꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯂꯥꯏꯚ ꯂꯣꯏꯕ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯍꯩꯇꯦꯕ ꯀꯩꯅꯣꯁꯨ ꯈꯪꯗꯦꯗꯅꯀꯣ ꯍꯩꯇ꯭ꯔꯁꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯎꯠꯄ ꯐꯤ ꯑꯗꯨꯝ ꯂꯣꯏ ꯌꯥꯏꯗ ꯍꯥꯏ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀ ꯃꯌꯥꯝꯅ ꯑꯗꯨ ꯇꯥꯃꯣ ꯇꯧꯋꯦ ꯆꯥꯛ ꯍꯥꯏꯕꯗꯤ ꯆꯥꯔꯕ ꯑꯗꯨꯝ ꯆꯥꯛ ꯇꯧꯔ ꯆꯥꯗ꯭ꯔꯤ ꯂꯣꯏꯔꯦ ꯃꯊꯪꯗ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯪꯉꯝꯃꯒ ꯂꯩꯕꯗꯣ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯗ ꯌꯦꯡꯉꯅ ꯅꯦꯠꯋꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯇꯣ ꯍꯣꯏ ꯃꯣꯏ ꯑꯥꯗ ꯗꯨꯀꯥꯟ ꯃꯅꯨꯡ ꯆꯪꯕꯅꯤꯅ ꯀꯅꯥꯅ ꯍꯥꯏꯅꯣ ꯅꯛꯅ ꯂꯩꯔꯝꯃꯗꯤ ꯂꯧꯒꯗꯕꯅꯤ ꯈꯤꯇꯪ ꯂꯥꯞꯅꯔꯦ ꯍꯌꯦꯡ ꯑꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯥꯊꯥꯔꯛꯑꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯏ ꯏꯆꯟꯒꯤꯗꯨꯗꯤ ꯁꯪꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯁꯤꯁꯨ ꯑꯃꯨꯛ ꯂꯧ ꯍꯥꯏꯔꯣ ꯄꯨꯜꯂꯁꯨ ꯌꯥꯏ ꯀꯩꯅꯣ ꯁꯦꯅꯪ ꯃꯈꯣꯟ ꯌꯥꯝ ꯇꯥꯔꯦ ꯍꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯃꯉꯥꯡ ꯆꯦꯅꯨꯅ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯥꯁꯦ ꯅꯨꯄꯥ ꯂꯩꯅ ꯃꯤꯉꯣꯟꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯋꯦ ꯃꯁꯤ ꯀꯅꯥꯅꯣ ꯑꯁꯤꯗ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯥꯏ ꯅꯨꯄꯥ ꯂꯩꯅ ꯐꯣꯇꯣꯒ ꯊꯥꯒꯠꯃꯤ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯊꯥꯒꯠꯃꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯈꯪ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯇꯧꯁꯜꯂꯛꯏ ꯃꯤ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛ ꯐꯩꯗ ꯍꯥꯏꯌꯦꯀꯣ ꯅꯣꯏ ꯅꯨꯡꯁꯤꯕꯩꯅꯤ ꯃꯣꯏꯅ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯇꯨꯝꯃꯒꯦ ꯇꯦꯛ ꯀꯦꯌꯔ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯍꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯇꯨꯝꯃꯒꯦ ꯇꯦꯛ ꯀꯦꯌꯔ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯃꯣꯅꯤꯀꯥ ꯁꯤꯡꯍꯥꯅ ꯍꯣꯏ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯏꯆꯦ ꯁꯤꯟꯇꯥꯁꯨ ꯍꯌꯦꯡ ꯄꯨꯡ 5ꯗ ꯍꯧꯒꯠꯇꯣꯏꯅꯦ ꯇꯨꯝꯃꯒꯦ ꯇꯧꯕꯅꯤ ꯂꯥꯏꯐꯁꯨ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯉꯥꯡ ꯅꯪꯅꯕ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯗꯝꯅꯤ ꯍꯣꯏ ꯑꯗꯨ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯦ ꯃꯌꯥꯝꯀꯣ ꯑꯗꯣ ꯂꯣꯏꯁꯜꯂꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯁꯤꯝꯇꯪ ꯎꯠꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯗꯅꯕꯀꯣ ꯍꯌꯦꯡ ꯊꯦꯡꯉꯕꯅꯤ ꯌꯥꯔꯒꯗꯤ ꯂꯣꯏꯁꯜꯂꯁꯦꯕ ꯂꯣꯀꯦꯁꯟꯗꯁꯨ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯝꯒꯦ ꯑꯉꯥꯡ ꯆꯅꯨ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯥ ꯂꯩꯔꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯤꯅꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯔꯥꯡꯒ ꯇꯧꯁꯜꯂꯛꯄ ꯀꯃꯦꯟꯇ ꯃꯌꯥꯝꯗꯨꯒ ꯍꯧꯖꯤꯛ ꯂꯥꯏꯚꯇ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯁꯤꯝꯇꯪ ꯌꯦꯡꯍꯜꯂꯝꯃꯒꯦ ꯑꯗꯨꯒ ꯍꯥ ꯑꯗꯨꯝꯇꯪ ꯌꯦꯡꯍꯜꯂꯝꯃꯁꯦ ꯁꯤ ꯌꯦꯡꯒꯗꯨꯗꯤ ꯁꯤꯗ ꯏꯟꯈ꯭ꯔꯕꯅꯦ ꯏꯟꯒ ꯏꯟꯗꯤꯗ ꯊꯥꯒꯠꯂꯛꯏ ꯀꯣꯜꯀꯇꯥꯒꯤ ꯃꯥꯔꯀꯦꯠꯇ ꯁꯤ ꯆꯠꯄꯗꯣ ꯇꯧꯔꯤꯗꯨꯗꯤ ꯁ꯭ꯀꯦꯝ ꯇꯧꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯣ ꯁꯤ ꯁ꯭ꯀꯦꯝ ꯌꯥꯔꯦ ꯊꯣꯏꯅ ꯇꯧꯗ꯭ꯔꯦꯗ ꯁꯤ ꯅꯣꯏ ꯌꯥꯔꯦ ꯅꯃꯥ ꯅꯆꯥꯁꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯗ ꯏꯅꯨꯡ ꯍꯌꯦꯡ ꯂꯥꯛꯑꯒ ꯐꯤꯁꯨ ꯂꯣꯏ ꯌꯦꯡꯍꯜꯂꯁꯤ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀ ꯑꯝꯇꯪ ꯏꯜꯂꯛꯑꯣ ꯃꯤ ꯃꯁꯤ ꯏꯜꯂꯨꯗ ꯍꯥꯏ ꯃꯥꯅ ꯁꯟꯗꯣꯛꯄꯗꯤ ꯁꯦꯝꯄꯜ ꯈꯛꯇꯪ ꯌꯥꯎꯗꯕꯅꯤꯀꯣ ꯂꯣꯏꯔꯦ ꯁꯦ ꯏꯜꯂꯒꯦ ꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯝ ꯏꯜꯂꯛꯑꯣ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯟꯒꯗ꯭ꯔꯥ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯨꯝ ꯏꯜꯂꯒꯦꯕ ꯈꯔ ꯉꯁꯤꯗꯤ ꯇꯝꯁꯤꯜꯂꯣ ꯃꯃꯥ ꯂꯩꯔꯤꯗꯨꯗꯤ ꯁꯤ ꯌꯥꯔꯦꯅ ꯑꯁꯤꯅ ꯑꯉꯧꯕ ꯀꯩꯅꯣꯗꯨꯅꯤ ꯂꯣꯏ ꯍꯦꯛ ꯐꯖꯩꯗ ꯐꯤꯁꯤꯡꯁꯦ ꯍꯌꯦ ꯐꯤꯗꯤ ꯈꯔ ꯊꯥꯔꯞ ꯇꯧꯕꯅꯤ ꯐꯤ ꯑꯄꯥꯕꯗꯤ ꯅꯠꯇꯦꯀꯣ ꯊꯥꯕꯁꯦ ꯑꯗꯨꯝ ꯌꯥꯅꯤꯗ ꯐꯤꯗꯤ ꯈꯔ ꯊꯥꯕꯅꯦꯕ ꯑꯁꯦꯡꯕ ꯍꯥꯏꯗ ꯌꯥꯗꯦ ꯐꯤ ꯈꯔ ꯊꯥꯔꯞ ꯇꯧꯕꯅꯦꯕ ꯐꯤꯗꯤꯀꯣ ꯐꯤ ꯑꯊꯥꯕꯅ ꯃꯥꯅ ꯍꯩꯇꯕꯅꯤꯅꯀꯣ ꯄꯥꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯃꯣꯏꯅ ꯄ꯭ꯔꯥꯏꯁꯁꯦ 950 ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ 1200 ꯁꯨꯃꯥꯏꯅ ꯌꯣꯟꯅꯩ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯍꯥꯏꯖꯟꯅꯕ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ 900 ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯈꯔ ꯍꯥꯞꯄꯤꯔꯒꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯤꯇꯪ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ 950 ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯗꯤ ꯌꯥꯔꯦ ꯑꯗꯨꯝ ꯈꯔ 50ꯗꯁꯨ ꯇꯥꯊꯣꯛꯑꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ 50ꯗ ꯇꯥꯊꯣꯛꯑꯁꯨ ꯇꯥꯊꯣꯛꯆꯅꯤ ꯃꯌꯥꯝꯒ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯔꯨꯗꯤ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ 50 ꯇꯥꯔꯁꯨ ꯇꯥꯊꯣꯛꯑꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯄꯤꯕꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯥꯔꯁꯨ ꯇꯥꯔꯒꯦ ꯏꯃꯥꯗꯤ ꯐꯖꯅꯤ ꯍꯣꯏ ꯋꯤꯟꯇꯔꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯅꯤ ꯑꯩ ꯃꯥꯁꯦ ꯐꯤꯂꯝꯗꯒ ꯃꯅꯦꯝ ꯑꯐꯕꯤꯒ ꯁꯥꯔꯗꯤ ꯕꯤꯔꯥꯠ ꯐꯖꯅꯤ ꯄꯛꯆꯅꯤ ꯐꯤꯂꯝ ꯀꯨꯝꯒꯦꯔꯥ ꯑꯩ ꯃꯅꯛ ꯍꯩꯔꯣꯏꯅꯦ ꯇꯝꯕꯤꯒꯦꯔꯣ ꯇꯝꯕꯤꯔꯗꯤ ꯍꯩꯒꯗ꯭ꯔꯕ ꯗꯥꯏꯂꯣꯛꯇꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯗꯕꯅꯤ ꯁꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯑꯗꯨꯅꯤ ꯇꯝꯕꯤꯔꯗꯤ ꯍꯩꯔꯗꯤ ꯌꯥꯎꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯣꯏꯅ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯗꯤ ꯃꯁꯛ ꯊꯤꯉꯩ ꯇꯥꯟꯊꯣꯔꯛꯀꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕ ꯑꯇꯩ ꯍꯥꯏꯕꯅꯤ ꯑꯩ ꯅꯨꯄꯥ ꯊꯥꯒꯠꯂꯤꯗꯨꯗꯤ ꯍꯥꯏꯅꯤꯗ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯗꯕ ꯇꯥꯏ ꯅꯨꯄꯥ ꯐꯣꯇꯣ ꯅꯝꯃꯤꯟꯅ ꯊꯥꯒꯠꯂꯤꯗꯨꯗꯤ ꯃꯃꯥꯗ ꯐꯖꯅ ꯏꯜꯍꯜꯂꯣ ꯂꯣꯏ ꯉꯥꯎꯅꯅꯤ ꯃꯃꯥ ꯃꯁꯛ ꯉꯁꯥꯏ ꯏꯜꯍꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥꯔꯦ ꯍꯥꯏꯕ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ
ꯀꯩ ꯂꯝꯗꯅꯣ ꯕꯤꯔꯥꯁꯤꯝꯁꯦ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝꯗ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯦꯂꯥꯡꯕꯝ ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜ ꯁ꯭ꯀꯨꯜꯗꯒꯤ ꯂꯩꯕ ꯌꯥꯝꯊꯣꯡ ꯂꯩꯔꯛꯇꯨꯗꯒꯤ ꯂꯣꯡꯖꯝ ꯂꯩꯔꯛ ꯑꯩꯈꯣꯏꯒꯤꯅ ꯑꯣꯏꯔꯣꯝꯗ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯪꯕ ꯂꯩꯔꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯆꯪꯉꯛꯑꯅꯤ ꯂꯩꯔꯛ ꯅꯝꯕꯔ 7 ꯃꯦꯔꯤꯟꯗꯥꯏꯒ ꯐꯥꯎꯅꯕ ꯂꯦꯟ ꯃꯦꯔꯤꯟꯗꯥꯏ ꯅꯝꯕꯔ ꯌꯧꯗ꯭ꯔꯤꯉꯩꯗ 6ꯇ ꯆꯪꯉꯛꯑꯣ 6 ꯅꯠꯇꯦ 7ꯅꯦ ꯑꯩꯈꯣꯏ ꯁꯥꯕꯦꯜꯂ 7 ꯑꯁꯣꯝ ꯆꯪꯉꯛꯄꯩꯗꯣ ꯑꯁꯣꯝꯗ ꯆꯪꯉꯛꯄꯩꯗꯤ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯆꯪꯉꯛꯄꯩꯗꯤ ꯅꯝꯕꯔ 7 ꯂꯩꯔꯛ ꯑꯗꯩ ꯑꯆꯧꯕꯒꯤꯗꯣ ꯃꯃꯥꯗ ꯄꯥꯝꯃꯕ꯭ꯔꯥ ꯑꯝꯇ ꯍꯪꯉꯦ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯇꯥꯒꯦ ꯍꯥꯏꯖꯤꯜꯂꯒꯦ ꯌꯥꯔꯦꯀꯣ ꯍꯥꯏꯖꯤꯜꯂꯒꯦ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ ꯐꯖꯔꯦ ꯃꯃꯥꯗ ꯄꯥꯝꯕ꯭ꯔꯥ ꯑꯝꯇꯪ ꯍꯪꯗꯅ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯇꯥꯒꯦ ꯄꯥꯝꯕ꯭ꯔꯥ ꯐꯤ ꯃꯌꯥꯝꯗꯣ ꯐꯤ ꯃꯌꯥꯝꯁꯤꯔꯣ ꯑꯩꯒꯤ ꯃꯣꯠꯀ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯅ ꯄꯥꯝꯃꯦ ꯂꯣꯏ ꯄꯥꯝꯃꯦ ꯑꯩ ꯀꯩꯅꯣ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯅꯣꯏꯅ ꯑꯃꯨꯛ ꯄꯥꯝꯗꯦ ꯍꯥꯏꯔꯛꯑꯗꯤ ꯀꯣ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏꯗꯅꯀꯣ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯑꯩꯒꯤ ꯃꯣꯠꯁꯦ ꯃꯥꯟꯅꯗꯦꯗꯅ ꯑꯗꯨꯅꯤ ꯑꯩꯗꯤ ꯑꯄꯥꯕꯗ ꯂꯧꯔꯛꯁꯤꯔꯥ ꯇꯧꯕꯅꯤ ꯃꯣꯏꯅ ꯄꯤꯔꯛꯄꯗ ꯑꯊꯥꯕ ꯄꯤꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗꯅ ꯑꯄꯥꯕꯅ ꯂꯧꯔꯛꯀꯗꯕꯅꯤ ꯃꯥꯏꯁꯦ ꯊꯥꯃꯟꯈ꯭ꯔꯦ ꯈꯤꯇꯪꯗꯤ ꯊꯥꯏꯌꯦꯕ ꯑꯗꯣ ꯑꯍꯥꯟꯕꯅꯤꯅ ꯈꯪꯗꯕꯅꯤꯅ ꯑꯗꯨꯏꯁꯨ ꯃꯌꯥꯝ ꯂꯣꯏ ꯂꯧꯕꯤꯒꯗꯕꯅꯤ ꯑꯍꯥꯟꯕꯩ ꯈꯪꯗ ꯇꯧꯔꯤꯅꯦꯕ ꯃꯥꯁꯨ ꯈꯪꯗꯦꯅ ꯑꯉꯥꯡꯅꯤꯅ ꯑꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯗꯤ ꯈꯪꯒꯗꯧꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯩꯅꯣ ꯃꯃꯥ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯌꯨ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯌꯥꯎꯖꯔꯔꯣꯏꯒꯦ ꯅꯥꯖꯔꯔꯣꯏꯒꯦ ꯑꯃꯨꯛꯇꯗꯤ ꯑꯐꯕ ꯑꯣꯏꯖꯔꯒꯦ ꯑꯩꯈꯣꯏ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯅ ꯄꯥꯏꯔꯤꯕ ꯃꯥꯏ ꯐꯤꯁꯦ ꯁꯤ 950 ꯍꯥꯏꯕꯅꯤ 900 ꯑꯗꯨꯝ ꯇꯧꯕꯤꯌꯣꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯅ ꯗꯤꯁꯀꯥꯎꯟ ꯇꯧꯖꯒꯦ ꯑꯗꯨꯃꯥꯏꯅ ꯀꯣ ꯌꯥꯏꯌꯦ ꯇꯧꯗꯣꯏꯅꯦ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯅꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯩꯒ ꯀꯣ ꯑꯝꯇ ꯊꯦꯡꯅꯔꯒ ꯉꯥꯝꯊꯣꯛꯅꯗ ꯌꯥꯔꯣꯏꯗꯧꯔꯤ ꯂꯥꯏꯐꯁꯦ ꯇꯨꯝꯗꯒ ꯌꯦꯡꯕꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯑꯦ ꯍꯥꯏꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯃꯉꯥꯡ ꯆꯅꯨ ꯑꯅ ꯀꯥꯏꯗꯩꯅꯣ ꯃꯥꯅ ꯀꯥꯏꯗꯩꯅꯣꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯪꯉꯤꯁꯦ ꯈꯨꯝꯗ꯭ꯔꯦ ꯈꯨꯝꯃꯛꯇ꯭ꯔꯕꯣ ꯇꯨꯝꯃꯕꯣ ꯋꯥ ꯉꯥꯡꯉꯝꯃ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯇꯨꯝꯃꯝꯃꯣꯏꯗ ꯂꯩꯔꯝꯒꯅꯤ ꯀꯥꯏꯗꯩꯅꯣꯗꯤ ꯍꯥꯏꯔꯛ ꯌꯥꯗ꯭ꯔꯣ ꯃꯥ ꯙꯤꯔꯥꯖ ꯅꯪ ꯑꯃꯨꯛ ꯑꯐꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯃꯥꯒ ꯑꯗꯨꯅꯦ ꯑꯩꯅ ꯊꯤꯔꯤꯁꯤ ꯆꯥꯟꯅꯕ ꯑꯃ ꯊꯤꯒꯦꯅ ꯇꯧꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯧꯕ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯑꯁ ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯥꯗꯣ ꯀꯩꯗꯧꯔꯤ ꯍꯦꯛꯇ ꯍꯪꯉꯛꯑꯦ ꯀꯩꯝ ꯇꯧꯗꯦ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃꯤ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯔꯤ ꯑꯗꯨꯅ ꯑꯣꯏ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯗꯨꯅꯗꯤ ꯑꯣꯏ ꯌꯥꯔꯣꯏ ꯍꯦꯛꯇ ꯐꯠ ꯐꯠ ꯄꯥꯏꯊꯣꯛꯈꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯇꯝ ꯅꯨꯡꯒꯣꯏꯗꯩꯅꯦꯌꯦ ꯍꯥ ꯏꯇꯝ ꯅꯨꯡꯒꯣꯏ ꯃꯣꯏ ꯂꯝꯁꯦ ꯃꯃꯤꯡ ꯇꯥꯗ꯭ꯔꯦ ꯂꯤꯇꯥꯟ ꯅꯨꯡꯒꯣꯏ ꯏꯇꯝ ꯅꯨꯡꯒꯣꯏ ꯏꯇꯝ ꯅꯨꯡꯒꯣꯏ ꯀꯥꯏ ꯂꯩ ꯏꯇꯝ ꯈꯪꯗꯦ ꯍꯥꯏꯕ ꯏꯇꯝ ꯅꯨꯡꯒꯣꯏꯗꯩꯅꯤ ꯏꯇꯝ ꯅꯨꯡꯒꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯥꯏ ꯂꯩꯒꯦ ꯀꯥꯏ ꯂꯩꯒꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯗꯣꯝ ꯁꯥꯏꯗꯠꯇ ꯂꯩꯅꯣ ꯈꯪꯗꯦꯕ ꯍꯣꯏ ꯒꯨꯗ ꯃꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯇꯥꯒꯦ ꯇꯧꯕꯅꯤ ꯍꯥꯏꯀꯣ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯇꯥꯒꯦ ꯇꯧꯕꯅꯦ ꯍꯥꯏꯕ ꯑꯩꯅꯕꯨꯗꯤ ꯄꯥꯝꯃꯦꯕ ꯑꯗꯨꯗꯨꯗ ꯃꯌꯥꯝꯗꯨꯅ ꯄꯥꯝꯕꯤꯗ꯭ꯔꯒꯗꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯅ ꯐꯤꯁꯨ ꯑꯆꯧꯕꯅꯦꯕ ꯐꯤ ꯃꯆꯥ ꯅꯠꯇꯦꯕ ꯃꯥꯏꯁꯦ ꯑꯗꯣ ꯐꯤꯗꯤ ꯈꯔ ꯊꯥꯔꯞ ꯇꯧꯕ ꯅꯤꯡꯊꯝꯊꯥꯗꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯕ ꯏꯪꯕꯗ ꯑꯗꯣ ꯈꯪꯗꯦ ꯃꯥꯅ ꯑꯉꯥꯡꯅꯤꯅ ꯍꯩꯁꯨ ꯍꯩꯇꯦꯗ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯔꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯈꯪꯉꯅꯤꯗ ꯍꯟꯗꯛ ꯈꯪꯗ꯭ꯔꯁꯨ ꯃꯊꯪꯗꯗꯤ ꯐꯤ ꯑꯄꯥꯕ ꯎꯜꯗꯤ ꯄꯥꯔꯤꯉꯩ ꯐꯕꯅꯦꯕ ꯑꯩꯅꯁꯨ ꯍꯥꯏꯍꯧꯗꯕ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯀꯩꯅꯣꯗ ꯌꯦꯡꯕꯗꯗꯤ ꯐꯤꯁꯦ ꯌꯥꯝ ꯄꯥꯕ ꯃꯥꯜꯂꯦꯕ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯌꯦꯡꯀꯥꯟꯗꯗꯤꯀꯣ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯄꯥꯔꯒ ꯎꯈ꯭ꯔꯨꯜ ꯂꯥꯏꯟꯅꯤ ꯏꯃ ꯎꯈ꯭ꯔꯨꯜ ꯂꯥꯏꯟ ꯎꯈ꯭ꯔꯨꯜ ꯂꯥꯏꯟ ꯑꯣ ꯑꯩ ꯈꯪꯒꯨꯝ ꯇꯧꯔꯦ ꯃꯐꯝꯗ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯅꯨꯡꯒꯣꯏꯔꯣꯝ ꯁꯥꯏꯗ ꯎꯈ꯭ꯔꯨꯜ ꯂꯥꯏꯟꯅꯦꯕ ꯈꯪꯗꯦꯗ ꯆꯠꯇꯕ ꯂꯝ ꯉꯥꯛꯇꯅꯦ ꯑꯩ ꯈꯪꯗꯦ ꯑꯝꯇ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯩꯁꯨꯝ ꯆꯠꯇꯦ ꯊꯥꯏꯅ ꯑꯗꯨꯗꯤ ꯂꯥꯏꯔꯦ ꯑꯩꯈꯣꯏ ꯃꯥ ꯑꯩ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯟꯗꯛꯇꯤ ꯑꯦꯝ ꯗꯤ ꯌꯨꯗ ꯔꯤꯛꯁꯣꯅ ꯑꯩꯈꯣꯏ ꯀꯩꯁꯥꯝꯊꯣꯡꯒꯤ ꯑꯦꯝ ꯗꯤ ꯌꯨꯒ ꯌꯥꯝ ꯅꯛꯅꯩꯌꯦꯕꯀꯣ ꯂꯥꯛꯄ ꯑꯦꯁꯄ꯭ꯂꯦꯅꯦꯕ ꯅꯧꯔꯤꯉꯩ ꯋꯥꯔꯤꯅꯤꯗ ꯑꯦꯝ ꯗꯤ ꯌꯨꯗ ꯔꯤꯛꯁꯣꯗ ꯇꯧꯔ ꯆꯠꯁꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯊꯣꯛ ꯑꯩꯅꯅꯦꯀꯣ ꯑꯗꯨꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤꯉꯩ ꯑꯗꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯔꯛꯎꯅꯦ ꯂꯤꯔꯛꯎꯅꯦ ꯋꯥꯔꯤꯗꯣ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯦꯝ ꯗꯤ ꯌꯨꯗ ꯁꯤ ꯂꯩꯔꯤꯗꯤ ꯈꯪꯗꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯅꯀꯣ ꯍꯣꯏ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯁ ꯅꯣꯏ ꯄꯥꯕꯨꯡꯗ ꯀꯩꯅꯣꯅꯦ ꯆꯠꯄꯗꯨꯕꯨ ꯋꯥꯗꯧ ꯃꯥꯜꯂꯦ ꯈꯣꯡꯅ ꯆꯠꯄꯗꯣ ꯔꯤꯛꯁꯣꯗꯔ ꯀꯩꯅꯣꯝ ꯆꯠꯁꯤꯕ ꯍꯥꯏꯕ ꯑꯩꯅ ꯃꯇꯝꯗꯨꯗ ꯔꯤꯛꯁꯣ ꯌꯥꯝ ꯆꯠꯅꯔꯤꯕꯀꯣ ꯑꯗꯣ ꯔꯤꯛꯁꯣ ꯌꯥꯝ ꯊꯧꯅꯩ ꯅꯍꯥꯟꯋꯥꯏꯗꯤꯀꯣ ꯔꯤꯛꯁꯣ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯑꯣꯇꯣ ꯉꯥꯏꯔꯦꯗꯅꯀꯣ ꯑꯩꯅ ꯌꯥꯝ ꯋꯥꯗꯧ ꯃꯥꯜꯂꯦ ꯆꯠꯄꯁꯦ ꯌꯥꯝ ꯉꯝꯗꯦꯗ ꯑꯗꯨꯝ ꯑꯣꯇꯣꯔ ꯔꯤꯛꯁꯣꯔ ꯀꯩꯅꯣꯝ ꯆꯠꯁꯤ ꯍꯥꯏꯕ ꯅꯣꯏ ꯄꯥꯕꯨꯡꯗ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯋꯥꯔꯤꯅ ꯂꯩ ꯃꯐꯝꯗꯨ ꯁꯥꯏꯠ ꯊꯣꯛꯑꯒ ꯑꯗꯨꯝ ꯊꯣꯡ ꯂꯩꯔꯕꯅꯤꯅꯀꯣ ꯂꯥꯟꯊꯣꯛꯑꯒ ꯆꯠꯁꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯁꯨꯝ ꯑꯁꯤꯐꯥꯎꯗ ꯊꯣꯡ ꯂꯥꯟꯊꯣꯛꯑ ꯆꯠꯂꯁꯦꯅ ꯑꯁꯥꯏꯕꯇ ꯁꯨꯝ ꯅꯛꯑ ꯂꯩꯔꯝꯃꯤꯅ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇ ꯊꯣꯛꯇꯕꯅꯤ ꯈꯪꯗꯦꯗꯅꯀꯣ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯌꯥꯝ ꯆꯠꯅꯔꯝꯃꯦꯕ ꯃꯇꯝ ꯑꯃꯗ ꯑꯦꯝ ꯗꯤ ꯌꯨꯗꯀꯣ ꯑꯦꯝ ꯗꯤ ꯌꯨ ꯆꯠꯁꯦ ꯍꯥꯏ ꯆꯠꯄꯗꯨꯗ ꯑꯩꯅ ꯑꯦꯝ ꯗꯤ ꯌꯨ ꯆꯠꯂꯁꯦ
ꯀꯩꯅꯣ ꯇꯧꯁꯦ ꯂꯤꯛꯁꯣꯔ ꯀꯩꯅꯣꯝꯗ ꯆꯠꯁꯤ ꯋꯥꯏꯕ ꯍꯥꯏꯕ ꯑꯩꯅꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯑꯁ ꯏꯆꯦ ꯁꯤꯟꯇꯥꯅ ꯑꯃꯨꯛ ꯈꯥꯏ ꯂꯩꯕ ꯑꯩꯅ ꯏꯆꯦ ꯇꯨꯝꯕꯅꯤ ꯍꯥꯏꯔꯒ ꯇꯨꯝꯗ꯭ꯔꯤ ꯁꯤꯟꯇꯥ ꯅꯪ ꯇꯨꯝꯗ꯭ꯔꯥ ꯀꯩꯗꯧꯔꯦ ꯑꯗꯨꯅꯦ ꯃꯥꯅ ꯑꯃꯨꯛ ꯏꯆꯟ ꯊꯣꯏꯒ ꯆꯞ ꯆꯥꯟꯅꯔꯅꯤ ꯍꯥꯏꯁꯤꯗꯤ ꯇꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯅꯣꯕ ꯑꯗꯨꯝ ꯂꯥꯏꯐꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯜꯂꯦꯕ ꯃꯃꯥ ꯗ꯭ꯔꯦꯁ ꯂꯨꯍꯣꯡꯀꯥꯟꯗ ꯃꯧꯒ ꯗ꯭ꯔꯦꯁ ꯀꯩꯅꯣ ꯐꯤ ꯐꯖꯕ ꯃꯥꯁꯨ ꯈꯜꯂꯨꯔꯒ ꯌꯦꯡ ꯂꯩꯔꯝꯃꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯕ ꯃꯥꯅ ꯌꯣꯟꯕ ꯌꯥꯔꯦ ꯍꯦ ꯃꯥꯅꯦ ꯁꯨꯝ ꯐꯥꯒꯤ ꯗꯨꯒꯥꯏ ꯇꯧꯅꯕꯅꯦꯕ ꯑꯣ ꯈꯪꯉꯦ ꯑꯗꯣ ꯅꯣꯡꯃ ꯀꯣꯏꯊꯣꯛ ꯇꯥꯔꯦ ꯑꯗꯣꯝ ꯁꯥꯏꯗꯠꯇ ꯍꯥ ꯑꯗꯣꯝ ꯁꯥꯏꯗꯠꯇ ꯀꯣꯏꯊꯣꯛ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯈꯪꯗꯦ ꯁꯤꯟꯇꯥ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯔꯣꯝꯗꯒ ꯂꯥꯛꯅꯤꯡ ꯄꯣꯠꯇ꯭ꯔꯦ ꯃꯃꯥꯒꯤ ꯃꯁꯛꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯌꯥꯝꯅꯁꯨ ꯂꯦꯝꯖꯩꯌꯦ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯋꯥꯔ ꯀꯩꯗꯧꯗꯣꯏꯅꯣꯅꯦ ꯋꯥꯔꯒꯅꯦꯀꯣ ꯑꯩ ꯋꯥꯔꯦ ꯅꯣꯏ ꯃꯤꯅ ꯀꯅꯥ ꯀꯩꯅꯣ ꯇꯧꯕꯤꯔꯛꯇꯣꯏꯅꯣ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯦ ꯁꯨꯒꯔ ꯂꯩꯔ ꯌꯥꯒꯗ꯭ꯔꯣ ꯁꯛ ꯊꯤꯖꯤꯟꯕꯅꯦ ꯑꯗꯨ ꯋꯥꯕ ꯀꯣꯛꯀꯗꯧꯁꯨ ꯅꯠꯇꯕ ꯏꯆꯦ ꯁꯟꯇꯥꯟ ꯅꯣꯛꯁꯜꯂꯛꯏꯁꯤꯗꯤ ꯍꯥ ꯅꯣꯛꯁꯜꯂꯛꯏꯁꯤꯗꯤ ꯁꯤꯟꯇꯥꯔꯥ ꯃꯥ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯑꯗꯨꯝ ꯅꯣꯛ ꯂꯩꯔꯣꯏ ꯏꯆꯦ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥ ꯅꯣꯡꯃꯗꯁꯨ ꯂꯥꯛꯇꯕꯗꯣ ꯌꯥꯝ ꯋꯥꯔꯧꯒ꯭ꯔꯦ ꯏꯆꯦꯅ ꯃꯥ ꯅꯣꯡꯃꯗꯁꯨ ꯂꯥꯛꯇꯕꯗꯣ ꯍꯣꯏ ꯂꯣꯏꯔꯕꯣ ꯐꯤ ꯍꯥꯞꯆꯤꯟꯕ ꯂꯣꯏꯗꯣꯔꯦ ꯂꯣꯏꯗꯣꯔꯦ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯉꯥꯏꯔꯤ ꯑꯁꯤ ꯂꯣꯏꯔꯒ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯜꯂꯁꯦ ꯃꯦꯝꯀꯣ ꯍꯥ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯕꯅꯤꯗ ꯁꯤ ꯂꯣꯏꯕꯒ ꯂꯣꯏ ꯑꯩꯁꯨ ꯂꯣꯏꯁꯜꯂꯗꯝ ꯆꯥꯛ ꯆꯥꯗ꯭ꯔꯤꯑꯕꯀꯣ ꯑꯩ ꯆꯥꯛꯁꯦ ꯆꯥꯒꯦ ꯂꯣꯏꯁꯜꯂꯣ ꯇꯧꯔꯒ ꯌꯥꯔꯦꯗ ꯇꯣꯛꯑꯁꯤꯗ ꯑꯗꯨ ꯍꯥꯞꯆꯤꯜꯂꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯞꯄ ꯃꯌꯥꯝꯗꯣ ꯕꯥꯏ ꯇꯧ ꯅꯪ ꯂꯣꯏꯁꯤꯜꯂꯁꯨ ꯍꯥꯞꯆꯟꯈ꯭ꯔꯁꯨ ꯌꯥꯔꯦ ꯑꯣꯖꯥꯒꯤ ꯏꯃꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯍꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤꯀꯣ ꯀꯥꯏ ꯅꯣꯏ ꯅꯨꯡꯁꯤꯕꯩ ꯇꯧꯕꯅꯤꯗ ꯅꯨꯡꯁꯤꯗꯕ ꯃꯤꯅꯗꯤ ꯀꯥꯏꯗꯒꯤ ꯑꯗꯨ ꯁꯛ ꯍꯥꯏꯕꯤꯔꯛꯄꯅꯣ ꯌꯦꯡꯅꯤꯡꯗꯦꯒ ꯍꯥꯏꯗꯣꯏꯅꯦ ꯅꯣꯏ ꯃꯃꯥꯗꯣ ꯌꯥꯝ ꯆꯝꯃꯤ ꯍꯥꯏ ꯃꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯐꯖꯕꯁꯦ ꯎꯠꯂꯛꯑꯦꯅ ꯃꯔꯣꯟ ꯑꯃ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯂꯥꯛꯏ ꯅꯣꯏ ꯅꯌꯨꯝ ꯐꯖꯗꯕꯗꯣ ꯄꯪꯎꯠꯇ ꯎꯠꯂꯦ ꯍꯥꯏꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯖꯥꯠꯅꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯐꯔꯛ ꯇꯥꯕꯒꯤꯅꯤ ꯍꯥꯏꯁꯤꯗꯤ ꯏꯃꯥ ꯏꯆꯦꯅ ꯍꯥ ꯐꯔꯛ ꯇꯥꯕꯩꯅꯤ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯃꯥ ꯁꯤꯟꯇꯥꯔꯣ ꯃꯣꯏꯒꯤ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯁꯤꯟꯇꯥ ꯑꯩꯈꯣꯏ ꯀꯥꯎꯕꯤꯈ꯭ꯔ ꯃꯥꯜꯂꯦꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤꯅꯅꯦ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯈꯣꯠꯅꯕ ꯑꯗꯨꯗ ꯍꯥꯏꯕ ꯂꯩꯗꯅ ꯁꯤꯟꯇꯥꯁꯨ ꯑꯣꯖꯥ ꯑꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯁꯦ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯄꯨꯗꯤ ꯇꯣꯛꯑꯕ ꯇꯣꯛꯄ ꯍꯥꯏꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯄꯩꯅꯤ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯍꯦꯔꯤꯇꯦꯖ ꯑꯣꯏꯔꯝꯃꯤꯗꯨꯗꯤ ꯃꯥ ꯑꯗꯨꯅ ꯃꯥ ꯑꯉꯥꯡ ꯑꯅꯤ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯒ ꯑꯣꯏꯁꯜꯂꯦ ꯌꯥꯝ ꯊꯤ ꯉꯥꯎꯕꯅꯦ ꯌꯣꯡ ꯍꯥꯏꯗꯨꯅꯤ ꯌꯣꯡ ꯑꯅꯤꯁꯦ ꯍꯥꯏꯔꯤꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯌꯣꯡ ꯑꯅꯤꯁꯦꯅꯦ ꯃꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯥꯡꯕ ꯍꯩꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯅꯨꯡꯁꯤꯌꯦ ꯍꯥ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯉꯥꯡꯕ ꯍꯩꯖꯗꯕ ꯏꯆꯝ ꯆꯝꯃꯒ ꯇꯧꯕꯁꯦ ꯌꯥꯔꯦ ꯁꯤ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯊꯨꯞꯄꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯁꯨꯃꯥꯏꯅꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯋꯥꯔꯕ ꯋꯥꯔꯦ ꯄꯣꯊꯥꯅꯤꯡꯉꯦ ꯑꯩꯁꯨ ꯑꯃꯨꯛ ꯃꯣꯏ ꯎꯁꯣꯞ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯐꯔꯦ ꯏꯆꯥꯅ ꯃꯃꯥꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯛꯄ ꯅꯨꯡꯁꯤꯅ ꯂꯧꯁꯤꯟꯕꯤꯌꯣ ꯐꯔꯦ ꯙꯤꯔꯥꯖ ꯅꯪ ꯂꯥꯏꯚ ꯌꯦꯡꯗꯨꯅ ꯉꯥꯏꯔꯝꯕꯅꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯀꯣ ꯊꯥꯒꯠꯆꯔꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯌꯥꯝꯕ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯇꯥꯡ ꯁꯔꯃ ꯍꯥꯏꯅ ꯏꯌꯥꯝꯕ ꯂꯥꯏꯚ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯁꯤꯅꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯂꯥꯁ ꯑꯣꯏꯅ ꯍꯥ ꯀꯩ ꯍꯥꯏꯅꯤꯡꯉꯒꯦꯕ ꯀꯩꯝ ꯍꯥꯏꯔꯣꯏꯗ ꯃꯌꯥꯝ ꯐꯤ ꯂꯧꯕꯤꯔꯔꯣ ꯂꯥꯛꯑꯣ ꯁꯤꯇꯅꯦ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯀꯥꯎꯗꯤꯌꯦ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏꯌꯦ ꯐꯤꯁꯦ ꯃꯥ ꯈꯔ ꯏꯆꯦ ꯁꯨꯜꯇꯥꯟ ꯂꯩꯕꯤꯔꯔꯣ ꯑꯩꯒꯤ ꯀꯣꯡꯕ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯣꯡꯕ ꯗꯨꯀꯥꯟꯗ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯍꯥꯏ ꯀꯥꯎꯗꯦ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯌꯦ ꯃꯃꯥꯒꯤ ꯃꯃꯧꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯃꯃꯥꯁꯦ ꯃꯃꯧ ꯑꯣꯠꯄꯒ ꯍꯩꯔꯣꯏ ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯣꯡꯃ ꯀꯣꯏꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯀꯣꯏꯊꯣꯔꯛꯑꯣ ꯁꯨꯡꯀꯣꯏꯗꯤ ꯀꯣꯏꯊꯣꯔꯛꯇꯦ ꯅꯣꯏ ꯑꯃ ꯒꯨꯗ ꯄꯪꯍꯥꯏꯇ ꯅꯥꯏꯠ ꯍꯥꯏ ꯄꯂꯦꯝ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯥ ꯍꯥ ꯒꯨꯗ ꯅꯥꯏꯠ ꯄꯂꯦꯝ ꯍꯥꯏꯅ ꯒꯨꯗ ꯅꯥꯏꯠ ꯍꯧꯖꯤꯛꯁꯤ ꯃꯣꯏ ꯃꯌꯥꯝ ꯇꯨꯝꯅꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏ ꯊꯦꯡꯉꯕꯅꯦꯕ ꯉꯁꯤꯁꯦ ꯍꯣꯏ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯕꯅꯦꯕ ꯇꯧꯔꯤꯁꯦꯀꯣ ꯃꯣꯏ ꯌꯥꯝ ꯇꯨꯝꯅꯗꯦ ꯑꯩꯅ ꯖꯤꯝ ꯆꯠꯂꯣ ꯍꯜꯂꯒ ꯊꯥꯁꯤꯅ ꯁꯨꯝ ꯃꯥ ꯊꯥꯍꯟꯕꯅꯤ ꯊꯦꯡꯉꯕꯅꯦ ꯑꯩꯅ ꯇꯣꯛꯑꯁꯤ ꯍꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯊꯥꯁꯤ ꯐꯤ ꯑꯃ ꯇꯧꯁꯦ ꯂꯣꯏ ꯀꯌꯥꯝ ꯁꯥꯡꯉ ꯃꯇꯝꯗ ꯌꯦꯡꯉꯨꯅꯦꯁꯦ ꯄꯨꯡ ꯐꯅꯌꯥꯝ ꯇꯥꯔꯦ ꯄꯨꯡ ꯀꯌꯥꯗ ꯌꯦꯡꯉꯨ ꯊꯤꯡꯊꯔꯒ ꯄꯨꯡꯗꯣ 11:24 ꯆꯠꯇ ꯑꯗꯨꯅꯦ ꯉꯥꯏꯔꯤ ꯕꯥꯔꯣ ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯉꯝꯃꯔꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯁꯟꯇꯤꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯅꯤ ꯋꯥꯛꯀꯤꯡ ꯆꯠꯂꯁꯦꯅ ꯑꯗꯨꯗꯤ ꯑꯣꯀꯦ ꯊꯦꯡꯉꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯤ ꯃꯦꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ 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 ꯇꯣꯛꯑꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯃꯥ ꯂꯪꯕ ꯅꯪ ꯁꯦꯞꯇ ꯇꯧꯔꯛꯑꯣꯗ꯭ꯔꯦ
ꯊꯣꯛꯑꯒꯦ ꯅꯪꯁꯦ ꯉꯥꯎꯏꯗ ꯇꯧꯔꯁꯤ